खर अꯗꯨꯝ ꯍꯟꯊꯔ ꯌꯥꯔꯤꯕ ꯑꯗꯨꯝ ꯂꯥꯛꯑꯕ ꯌꯦꯡꯉꯨꯅꯦ ꯂꯥꯛꯇꯦ ꯌꯥꯔꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯌꯥꯎꯗ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯇꯞꯅ ꯉꯥꯡꯕꯗꯨ ꯑꯗꯨꯝ ꯇꯥꯏꯀꯣ ꯇꯥꯏꯀꯣ ꯇꯥꯏ ꯇꯥꯏ ꯌꯦꯡꯉꯨꯀꯣ ꯑꯩ ꯁꯤꯌꯥꯔ ꯇꯧꯕꯁꯤ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯈꯪꯗꯦ ꯆꯪꯉꯛꯄ ꯍꯧꯔꯦ ꯁꯣꯝꯗ ꯄꯩꯔꯒꯗꯤ ꯑꯗꯨꯝ ꯅꯥꯀꯟꯗ ꯄꯩꯈꯤꯔꯣ ꯑꯗꯣ ꯃꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯩꯅ ꯊꯥꯔꯤꯗꯨꯅ ꯀꯃꯥꯏꯅ ꯑꯣꯏꯖꯥꯠꯅꯣ ꯁꯤꯅꯤ ꯀꯦꯃꯦꯔꯥ ꯑꯄꯩꯕ ꯑꯣꯏꯖꯥꯠꯂꯣ ꯍꯣꯔꯦꯟ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯁꯤꯒꯤ ꯔꯣꯀꯦꯠꯁꯤꯗ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯅꯠꯇꯦ ꯁꯤꯗꯤ ꯕꯦꯛ ꯀꯦꯃꯦꯔꯥ ꯑꯩ ꯆꯪꯉꯛꯑꯒꯦꯁꯦ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯁꯤꯗꯒꯤ ꯃꯄꯥꯟꯒꯤ ꯉꯥꯡꯕꯁꯤ ꯍꯦꯟꯅ ꯍꯧꯅ ꯇꯥꯕꯩ ꯇꯥꯏꯞ ꯇꯧꯗ꯭ꯔꯣ ꯇꯥꯗꯦꯍꯦ ꯅꯪ ꯃꯌꯥꯝ ꯀꯃꯦꯟ ꯂꯥꯛꯇꯦ ꯀꯃꯦꯟ ꯆꯟꯕꯤꯔꯛꯑꯣ ꯔꯥꯖꯀꯨꯃꯥꯔꯤ ꯐꯨꯖꯥꯎ ꯔꯥꯖꯀꯨꯃꯥꯔ ꯐꯨꯏꯖꯥꯎ ꯍꯥꯏꯕ ꯍꯣꯅꯣꯒꯤ ꯁꯒꯣꯜꯕꯟ ꯄꯥꯔꯠ 14 ꯊꯥꯒꯠꯂꯛꯑꯣ ꯍꯥꯏꯔꯤ ꯐꯣꯅꯣꯒꯤ ꯁꯒꯣꯜꯕꯟ 14 ꯍꯧꯖꯤꯛ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯥꯔꯗ ꯌꯥꯎꯔꯨꯕꯒꯤ ꯐꯣꯅꯣ ꯕꯥꯏ ꯕꯥꯏ ꯌꯥꯎꯔꯨꯕ ꯐꯣꯅꯣꯗꯣ ꯀꯣꯅꯨꯡ ꯀꯥꯕꯗ ꯃꯣꯏ ꯃꯃꯥ ꯃꯌꯥꯝ ꯊꯦꯡꯅꯗꯅ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯥꯔ ꯌꯥꯎꯊꯣꯛꯈꯤꯗꯅ ꯁꯕꯥꯁ ꯅꯨꯡꯁꯤꯕ ꯍꯥꯏꯗꯤ ꯂꯩꯅꯥꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯥꯔ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯅꯈꯤꯒꯦ ꯃꯦꯝ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯥꯔꯒꯤ ꯋꯥꯔꯤ ꯇꯧꯖꯩ ꯑꯩꯈꯣꯏ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯥꯔꯁꯦ ꯀꯔꯝ ꯀꯔꯝ ꯍꯧꯈꯤ ꯀꯥꯏꯗꯣ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯗꯒꯤ ꯍꯧꯖꯤꯜꯂꯁꯨ ꯌꯥꯔꯦ ꯑꯣꯔꯤꯌꯦꯟꯇꯦꯁꯟ ꯏꯁ ꯂꯣ ꯔꯣꯇꯦꯠ ꯗꯤꯚꯥꯏꯁ ꯕꯦꯛ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯐꯣꯅꯣꯒꯤ ꯁꯒꯣꯜꯕꯟ 14ꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯥ ꯀꯟꯅ ꯁꯨꯃꯥꯏꯅ ꯂꯩꯊꯣꯛꯑꯣ ꯁꯦꯝꯃꯤꯀꯣ ꯍꯥꯏꯔꯣ ꯁꯨꯃꯥꯏꯅ ꯂꯩꯊꯣꯛꯑꯣ ꯍꯥꯏ ꯃꯥꯜꯂꯦ ꯁꯤꯅꯗꯤ ꯃꯌꯦꯛ ꯁꯦꯡꯕꯩ ꯇꯥꯏꯞ ꯇꯧꯗ꯭ꯔꯣꯃꯣ ꯑꯩꯈꯣꯏ ꯄꯨꯅꯣꯏ ꯁꯒꯣꯜꯕꯟꯁꯦ ꯀꯟꯅ ꯁꯦꯝꯖꯤꯜꯂꯤ ꯍꯣꯔꯦꯟ ꯊꯥꯒꯠꯄ ꯅꯪꯅꯕ ꯍꯣꯔꯦꯟꯗꯤ ꯁꯣꯏꯗꯅ ꯌꯧꯔꯛꯀꯗꯕ ꯃꯥꯜꯂꯤ ꯄꯩꯁꯥ ꯌꯥꯝ ꯆꯥꯎꯋꯦꯕ 14 ꯑꯧ ꯁꯤꯁꯤꯕꯨ ꯄꯥꯔꯠ ꯀꯔꯝ ꯀꯥꯟ ꯂꯣꯏꯗꯣꯏꯅꯣ ꯁꯤꯕꯨ ꯔꯤꯚꯤꯜ ꯇꯧꯔꯝꯃꯁꯤꯔꯣ ꯄꯥꯔꯠꯁꯦ ꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯍꯥꯏꯗꯣꯛꯆꯔꯔꯣꯏꯒꯦ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯥꯔꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯒꯤꯐ ꯑꯣꯏꯍꯜꯂꯒꯦ ꯕ꯭ꯔꯣ ꯁꯔꯄ꯭ꯔꯥꯏꯖꯀꯤ ꯑꯣꯏꯍꯜꯂꯒꯦ ꯑꯗꯣ ꯉꯁꯤꯗꯤ 14 ꯌꯧꯔꯛꯑꯅꯤꯀꯣ
ꯍꯌꯦꯡ 15 ꯌꯧꯔꯛꯑꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯌꯦꯡꯉꯁꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯁꯦꯕ ꯋꯥꯔꯤꯗꯨꯗꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯔ ꯅꯨꯡꯉꯥꯏꯗꯅ ꯀꯩꯅꯣꯁꯦ ꯋꯥꯔꯤ ꯔꯁꯃꯥꯟ ꯁꯇꯤꯟꯒ ꯆꯉꯥꯡ ꯐꯥꯎꯕꯁꯦ ꯃꯣꯏꯗ ꯚꯣꯠ ꯇꯧꯍꯟꯁꯤꯔꯣ ꯇꯥꯏꯇꯜꯗꯣ ꯑꯗꯨꯁꯨ ꯌꯥꯏ ꯚꯥꯏ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗꯣ ꯈꯪꯗꯦꯗꯅ ꯈꯪꯗꯦꯗꯤ ꯋꯥꯔꯤ ꯈꯤꯇꯪꯐꯥꯎ ꯁꯦꯃꯔꯤꯐꯥꯎ ꯃꯆꯥ ꯑꯃꯐꯥꯎ ꯈꯪꯗꯦꯗꯅ ꯁꯦꯃꯔꯤꯗꯣ ꯍꯥꯏꯔ ꯈꯜꯍꯟꯕꯩꯗꯤ ꯐꯕ ꯅꯥꯏꯠꯇ ꯊꯥꯒꯠꯂꯛꯀꯗꯣꯏꯅꯦ ꯕ꯭ꯔꯣ ꯅꯨꯡꯗꯥꯡ ꯇꯥꯔꯅꯤ ꯅꯨꯡꯗꯥꯡ ꯇꯥꯔꯅꯤ ꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯛꯇꯧꯁꯤ ꯌꯥꯝꯗꯕꯤꯗ ꯀꯨꯏꯗꯕꯤꯗ ꯁꯔꯄ꯭ꯔꯥꯏꯖ ꯍꯥꯏꯕ ꯋꯥꯔꯤ ꯑꯃꯁꯨ ꯁꯥꯒꯠꯄ ꯌꯥꯒꯅꯤ ꯍꯥꯏꯁꯦ ꯌꯥꯕꯖꯥꯠꯅꯤ ꯕ꯭ꯔꯗꯔ ꯑꯁ ꯑꯗꯨꯗꯤ ꯁꯔꯄ꯭ꯔꯥꯏꯖ ꯈꯨꯇꯧꯗꯤ ꯇꯧꯔꯛꯀꯅꯤꯍꯦ ꯁꯔꯄ꯭ꯔꯥꯏꯖ ꯉꯥꯛꯇꯅꯤ ꯇꯧꯔꯛꯀꯗꯣꯏꯁꯦ ꯍꯦꯛ ꯋꯥꯔꯤ ꯍꯧꯔꯛꯄꯗꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯗꯨꯝ ꯇꯧꯔꯛꯑꯗꯧꯅꯤ ꯀꯩꯅꯣ ꯃꯣꯏꯅ ꯇꯧꯔꯤꯁꯤꯕꯣꯅ ꯀꯥꯏꯅ ꯍꯪꯅꯕꯒꯤ ꯋꯥꯍꯪꯀꯣ ꯍꯦꯛ ꯋꯥꯔꯤꯁꯦ ꯍꯧꯕꯗꯒꯤ ꯑꯦꯔꯥ ꯃꯣꯏꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯍꯟꯗꯛꯇꯤ ꯂꯩꯆꯜ ꯆꯦꯅꯦꯜ ꯑꯩ ꯅꯦꯠꯋꯥꯛꯅꯔ ꯈꯪꯗꯦ ꯑꯩꯉꯣꯟꯗꯗꯤ ꯂꯥꯏꯛ ꯐ꯭ꯔꯣꯝ ꯂꯥꯏꯔꯤꯛ ꯕ꯭ꯔꯣ ꯂꯥꯛꯑꯦ ꯕ꯭ꯔꯣ ꯐꯣꯇꯣ ꯀꯥꯞꯄ ꯂꯣꯏꯔꯕꯣ ꯑꯣ ꯐꯣꯇꯣ ꯀꯥꯞꯆꯠꯈꯤꯕꯅꯤ ꯑꯥ ꯕ꯭ꯔꯗꯔ ꯂꯥꯏꯞꯇꯣ ꯃꯌꯦꯛ ꯁꯦꯡꯗꯦ ꯑꯗꯨꯅꯦꯃꯤ ꯑꯩꯉꯣꯟ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯅꯦꯠꯅ ꯑꯣꯏꯖꯥꯠꯂꯕ ꯑꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯩꯅꯤꯅꯦ ꯑꯗꯨꯗꯤ ꯅꯦꯠꯇꯤ ꯐꯨꯜ ꯀꯥꯔꯤꯅꯦ ꯀꯃꯥꯏꯅ ꯇꯧꯏꯖꯥꯠꯅꯣ ꯑꯗꯨꯅꯤꯅꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯎ ꯂꯩꯔꯗꯤ ꯕꯦꯔꯥ ꯀꯥꯅꯤ ꯎꯝ ꯀꯔꯤꯅꯣꯅꯦ ꯅꯦꯠꯋꯥꯛꯇꯤ ꯀꯩꯁꯨ ꯇꯧꯗꯦ ꯅꯪꯒꯤꯗꯣ ꯃꯈꯣꯟ ꯈꯤꯇꯪ ꯂꯩꯈꯠꯂꯨꯅꯦ ꯑꯩꯁꯦ ꯑꯃꯨꯛ ꯀꯩꯅꯣ ꯂꯣꯏ ꯍꯟꯇꯣꯛꯏꯅꯦ ꯑꯃꯨꯛ ꯃꯌꯦꯛ ꯁꯦꯡꯗꯕꯁꯤꯗ ꯃꯣꯏꯗꯗꯤ ꯁꯦꯡꯗꯦ ꯍꯥꯏꯔꯛꯑꯦꯕ ꯎꯝ ꯂꯥꯏꯞꯁꯦ ꯑꯩꯈꯣꯏꯕꯨ ꯊꯝꯅꯦꯜ ꯍꯥꯞꯈꯤꯗꯥꯏꯅꯦ ꯍꯥꯞꯄꯤ ꯑꯩꯉꯣꯟꯗ ꯊꯝꯅꯦꯜ ꯊꯣꯛꯇ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯥꯎꯟꯗꯤ ꯇꯥꯕ꯭ꯔꯥ ꯍꯧꯖꯤꯛ ꯁꯥꯎꯟꯗꯤ ꯐꯖꯅ ꯇꯥꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒ ꯁ꯭ꯋꯥꯏꯗ ꯌꯦꯞꯄꯩ ꯇꯥꯏꯞꯇ ꯇꯞꯅ ꯉꯥꯡꯕꯁꯨ ꯇꯥꯏꯀꯣ ꯇꯥꯏ ꯇꯥꯏ ꯃꯌꯦꯛ ꯁꯦꯡꯗꯦ ꯍꯥꯏꯕ ꯂꯥꯏꯞꯁꯦ ꯑꯩꯁ ꯀꯔꯤꯅꯣꯅꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ while walking what kind of music do you listen to while walking ꯑꯩꯉꯣꯟꯗꯁꯨ ꯊꯣꯛꯂꯛꯑꯦ ꯑꯗꯨꯗꯣ ꯗꯤꯂꯦꯠ ꯇꯧꯊꯣꯛꯈ꯭ꯔꯣ ꯃꯈꯥ ꯆꯤꯡꯊꯔꯣ ꯃꯊꯪꯈ꯭ꯔꯣ ꯅꯉꯣꯟꯗ ꯑꯗꯨꯗ ꯎꯏꯔꯕ ꯑꯥ ꯃꯣꯏꯅ ꯑꯟꯁꯥꯔ ꯈꯨꯝꯒꯗꯕꯅꯤ ꯚꯤꯌꯨꯋꯔꯅ ꯑꯣ
ꯄꯣꯅꯣꯒꯤ ꯁꯥꯔꯤ ꯃꯤꯗꯣ ꯀꯔꯝꯕꯅꯣ? ꯕ꯭ꯔꯣ ꯄꯨꯅꯣ ꯁꯤ ꯂꯩꯔꯦ ꯄꯨꯅꯣ ꯒꯦꯁ ꯇꯧꯕꯤꯔꯣ. ꯄꯠꯀ ꯇꯥꯛꯊꯣꯛꯈꯤꯕ ꯃꯥꯅ. ꯍꯧꯖꯤꯛꯇ ꯁꯔꯄ꯭ꯔꯥꯏꯖ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ. ꯔꯥꯖꯀꯨꯃꯥꯔ ꯐꯩꯖꯥꯎ. ꯃꯌꯦꯛꯁꯦ ꯑꯍꯥꯟꯕꯗꯗꯤ ꯁꯦꯡꯉꯝꯗꯥꯏꯅꯦ. ꯁꯦꯡꯉꯝꯃꯦꯃꯤ. ꯐ꯭ꯂꯥꯏꯠ ꯃꯣꯗ ꯑꯣꯄꯟ ꯇꯧꯁꯤꯔ ꯑꯝꯇ. ꯍꯜꯂꯛꯇꯣꯏꯖꯥꯠꯂꯣ? ꯍꯜꯂꯛꯀꯅꯤ. ꯔꯤꯀꯅꯦꯛ ꯇꯧꯔꯛꯀꯅꯤ. ꯃꯌꯦꯛꯁꯤꯗꯤ ꯄꯦꯟꯗ꯭ꯔꯦꯍꯦ. ꯑꯗꯨꯅꯤꯅꯦꯍꯦ. ꯅꯪꯒꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯕ. ꯃꯤ ꯃꯁꯛ ꯑꯝꯇ ꯈꯪꯗ꯭ꯔꯦꯕ. ꯃꯌꯦꯛ ꯁꯦꯡꯉ ꯐꯖꯅ ꯊꯥꯔꯁꯤꯔ ꯚꯥꯏ. ꯌꯥꯏꯌꯦ. ꯁ꯭ꯋꯥꯏꯗ ꯊꯥꯔꯁꯤ. ꯅꯪ ꯄꯥꯏꯔ ꯊꯣꯛꯂꯛꯑꯣ ꯀꯩꯅꯣ ꯁ꯭ꯋꯥꯏꯗ ꯊꯣꯛꯑꯒ ꯑꯗꯨꯝ ꯂꯩꯔꯨꯁꯦ ꯃꯅꯤꯡꯗ ꯀꯩꯅꯣ. ꯁꯤꯗꯔ ꯁ꯭ꯋꯥꯏꯗꯔ ꯇꯨꯜ ꯄꯥꯏꯔ ꯊꯣꯛꯂꯛꯑꯒꯦ. ꯌꯥꯔꯣꯏꯌꯦ ꯅꯠꯇ꯭ꯔꯗꯤ. ꯁꯤ ꯄꯥꯏꯔꯛꯑꯣꯅꯦ ꯅꯪ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯤꯡꯉꯗꯤ. ꯇꯨꯜ ꯄꯥꯏꯔ ꯂꯩꯔꯝꯃꯤ ꯂꯥꯛꯑꯣ. ꯅꯠꯇ꯭ꯔꯒ ꯅꯍꯥꯟ ꯐꯝꯐꯝꯗꯨ ꯐꯝꯃꯨꯔꯁꯤꯔꯣ? ꯆꯠꯂꯒ ꯁꯤ ꯇꯧꯔꯒ. ꯃꯅꯤꯡ ꯁꯥꯏꯗ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔ ꯁꯤꯗ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤꯔꯣ? ꯑꯁꯤꯗ ꯌꯣꯡꯆꯥꯛ ꯊꯨꯝꯃꯨꯛ ꯃꯌꯥꯗꯤ ꯍꯦꯜꯂꯤ. ꯃꯌꯦꯛ ꯁꯦꯡꯕ꯭ꯔꯥ? ꯑꯩꯉꯣꯟꯗ ꯌꯦꯡꯗꯧ. ꯋꯥꯔꯤ ꯊꯥꯒꯠꯂꯛꯇꯦ ꯀꯩꯒꯤꯅꯣ? ꯏꯆꯦ ꯋꯥꯔꯤꯁꯦ ꯀꯩꯅꯣ ꯇꯧꯕꯒꯤꯅꯤ. ꯁꯦꯡꯕ ꯍꯧꯔꯕ? ꯈꯔ ꯈꯔꯗꯤ ꯁꯦꯡꯕ ꯍꯧꯔꯦ. ꯋꯥꯔꯤꯁꯦ ꯏꯆꯦ ꯉꯁꯤ ꯑꯩ ꯊꯥꯒꯠꯂꯛꯄ ꯍꯧꯔꯅꯤ. ꯍꯥꯏꯗꯤ ꯕꯥꯏꯕꯜ ꯅ꯭ꯌꯨ ꯏꯌꯥꯔ ꯀꯩꯀꯥꯁꯨ ꯇꯧꯅꯔꯨꯕꯒꯤ ꯑꯗꯨꯁꯨ ꯑꯣꯏꯔꯦ. ꯁꯦꯡꯉꯦꯍꯦ ꯃꯌꯦꯛꯇꯤ ꯃꯩ ꯃꯁꯛꯇꯤ ꯎꯕ ꯍꯧꯔꯦ. ꯕꯥꯏꯕꯜ ꯅ꯭ꯌꯨ ꯏꯌꯥꯔ ꯀꯩꯀꯥꯁꯨ ꯇꯧꯅꯔꯨꯕꯒꯤ ꯑꯗꯨꯁꯨ ꯑꯣꯏꯔꯦ. ꯎꯝ. 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 ꯑꯁ ꯈꯤꯟꯕꯝ ꯑꯃꯒ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤꯀꯣ? ꯈꯤꯟꯗꯤ ꯂꯩꯍꯧꯋꯦ. ꯀꯥꯏꯗ? ꯅꯣꯏ ꯀꯣꯟꯒꯤꯗ ꯆꯧꯀꯤ ꯑꯃ ꯂꯩꯍꯧꯋꯤꯗꯅ ꯑꯗꯨꯗ ꯈꯤꯟꯅ ꯀꯣꯟ ꯐꯝꯕꯩꯗꯣ. ꯃꯌꯥꯝ ꯃꯌꯦꯛ ꯁꯦꯡꯉꯕ ꯌꯦꯡꯕꯤꯔꯛꯑꯣ. ꯋꯥꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ. ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯂꯥꯏꯐꯀꯤ ꯋꯥꯔꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕ ꯋꯥꯔꯤꯔꯣ ꯕ꯭ꯔꯗꯔ ꯐꯩꯖꯥꯎ? ꯑꯉꯥꯎꯕꯤ ꯑꯃꯒ ꯀꯩꯅꯣ ꯇꯧꯁꯤꯔꯣ? ꯂꯣꯏꯅꯔꯨꯕꯗꯒꯤ
ꯃꯌꯦꯛ ꯁꯦꯡꯕ ꯃꯥꯜꯂꯦꯍꯦ ꯃꯌꯦꯛ ꯈꯨꯁꯦꯡ ꯊꯤꯔꯦꯍꯦ ꯀꯣꯏꯒ ꯈꯛꯏ ꯏꯇꯥꯎ ꯎꯝ ꯀꯤꯅꯥꯎꯇꯣꯟꯅꯤ ꯀꯤꯅꯥꯎꯇꯣꯟ ꯈꯔ ꯆꯪꯁꯤꯜꯂꯣ ꯑꯁ ꯑꯁ ꯀꯣꯏꯁꯤ ꯚꯥꯏ ꯃꯈꯟ ꯃꯈꯟ ꯌꯦꯡꯉꯤꯅꯦ ꯅꯣꯡꯗꯝꯕꯝ ꯀꯩꯅꯣ ꯇꯧꯔꯒ ꯗꯤꯖꯥꯏꯟ ꯃꯈꯟ ꯃꯈꯟ ꯌꯦꯡꯒꯦꯅ ꯈꯔ ꯂꯩꯔꯗꯤ ꯁꯝꯒ ꯁꯥꯡꯅ ꯈꯥꯛꯂꯛꯑꯗꯧꯅꯦ ꯔꯥꯍꯨꯜ ꯏꯕꯥꯅꯤ ꯎꯝ ꯃꯅꯤꯄꯨꯔ ꯕꯦꯁꯀꯤ ꯍꯧꯅꯔꯒ ꯎꯝ ꯐꯣꯟ ꯇꯧꯁꯜꯂꯤꯁꯤ ꯇꯥꯏꯃꯤꯡꯗ ꯑꯗꯨꯗ ꯀꯩꯝ ꯀꯥꯏꯗꯕ ꯅꯠꯇ꯭ꯔꯣ ꯎꯝ ꯃꯥꯡꯅꯤ ꯚꯥꯏ ꯃꯥꯡꯗꯧ ꯃꯥꯟꯗ꯭ꯔꯣ ꯄꯥꯏꯗꯤ ꯄꯥꯏꯔꯔꯣꯏ ꯃꯌꯦꯛ ꯁꯦꯡꯉꯦ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯈꯔ ꯆꯪꯁꯤꯜꯂꯛꯑꯣꯅ ꯎꯏꯍꯦ ꯃꯥꯏꯁꯤꯡꯁꯤꯗꯤ ꯐꯖꯔꯦ ꯎꯝ ꯌꯥꯍꯧ ꯊꯦꯡꯕ ꯃꯌꯥꯝ ꯀꯨꯏꯗꯕꯤ ꯂꯥꯏꯞꯁꯦ ꯇꯧꯖꯔꯛꯀꯦ ꯑꯗꯨꯅ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯗ꯭ꯔꯣꯞꯇ ꯇꯧꯕꯤꯔꯝꯃꯣ ꯏꯁꯩ ꯑꯝꯇ ꯁꯛꯂꯛꯑꯣꯌꯦ ꯑꯁ ꯈꯣꯟꯖꯦꯜꯅꯤ ꯏꯁꯩ ꯀꯩꯅꯣ ꯏꯁꯩ ꯈꯜꯂꯣ ꯏꯁꯩ ꯚꯥꯏ ꯎꯝ ꯏꯕꯨꯡꯒꯤ ꯏꯆꯜꯗꯣ ꯍꯥꯏꯁꯤ ꯀꯔꯝꯕ ꯏꯁꯩꯅꯣ ꯎꯝ ꯑꯁ ꯑꯩꯉꯣꯟꯗ ꯏꯁꯩꯃꯨꯛ ꯈꯟꯖꯤꯜꯂꯛꯑꯦ ꯏꯇꯥꯎ ꯅꯪ ꯂꯥꯛꯁꯜꯂꯒ ꯑꯃꯨꯛ ꯔꯖꯤ ꯅꯪ ꯒꯤꯇꯔ ꯂꯩꯔꯤꯕꯣ ꯀꯩꯅꯣꯒꯤ ꯁꯛꯀꯦ ꯁꯛꯀꯦ ꯚꯥꯏ ꯃꯇꯦꯛ ꯑꯃ ꯇꯧꯒꯦ ꯁꯛꯀꯦ ꯁꯛꯀꯦ ꯚꯥꯏ ꯃꯇꯦꯛ ꯑꯃ ꯇꯧꯒꯦ ꯑꯁ ꯚ꯭ꯌꯨꯁꯦ ꯁꯤꯗꯗꯤ ꯂꯩꯇ꯭ꯔꯕꯣ ꯃꯅꯨꯡꯗ ꯀꯩꯅꯣ ꯇꯧꯔꯤ ꯃꯩ ꯁꯦꯡꯗ꯭ꯔꯤ ꯑꯋꯣꯏꯕ ꯁꯤꯗꯤ ꯑꯩꯈꯣꯏ ꯆꯠꯂꯨꯔ ꯑꯉꯥꯡꯈꯩ ꯌꯥꯎꯁꯪꯒꯤ ꯄꯩꯁꯥ ꯈꯥꯏꯕ ꯂꯥꯛꯑꯝꯃꯤꯕ ꯀꯃꯥꯏꯅ ꯐꯥꯒꯦ ꯁꯤ ꯀꯦꯄꯣꯁꯤꯕꯣ ꯀꯦꯄꯣ ꯐꯥꯁꯦ ꯍꯥꯏꯔꯣ ꯐꯥꯁꯤ ꯀꯃꯥꯏꯅ ꯍꯥꯞꯀꯦ ꯉꯥꯏꯍꯥꯛꯇꯪ ꯌꯥꯎꯁꯪꯒꯤ ꯄꯩꯁꯥ ꯈꯥꯏꯕ ꯂꯥꯛꯑꯝꯃꯤꯕ ꯍꯧꯖꯤꯛ ꯃꯥꯏꯀꯦꯜꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯁꯩ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯥꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯐꯨꯅꯣꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯂꯤꯔꯛꯑꯣ ꯂꯥꯏꯔꯕꯒꯤ ꯄꯪꯈꯩꯗꯣ ꯂꯩꯔꯤꯕ ꯊꯋꯥꯏꯅ ꯑꯣ ꯄꯣꯅꯤꯌꯝꯒꯤꯗꯣ ꯑꯩ ꯗꯦꯃꯣ ꯇꯧꯕꯅꯦꯍꯦ ꯃꯜꯇꯤ ꯇꯦꯂꯦꯟꯇꯦꯠ ꯏꯇꯥꯎ ꯑꯅꯤꯃꯛ ꯀꯥꯏꯖꯜꯂꯦ ꯀꯃꯦꯟ ꯐꯖꯩ ꯀꯃꯦꯟ ꯐꯖꯩ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯇꯥꯎ ꯐꯖ ꯐꯖꯕ ꯀꯃꯦꯟ ꯄꯤꯁꯜꯂꯛꯑꯣ ꯃꯤꯅ ꯃꯥꯟꯅꯕ ꯑꯩ ꯄꯥꯏꯔꯛꯀꯦꯁꯦ ꯑꯩ ꯀꯃꯦꯟ ꯄꯥꯏꯔꯛꯀꯦꯁꯦ ꯈꯅꯥꯎꯗꯤ ꯌꯥꯗ꯭ꯔꯦꯍꯦ ꯚꯥꯏ ꯑꯩ ꯀꯩꯅꯣ ꯇꯧꯔꯨꯕꯒꯤꯀꯣ ꯑꯝꯇ ꯁꯦꯝꯗ ꯌꯥꯔꯣꯏ ꯃꯤꯅ ꯃꯨꯛꯕꯥꯡ ꯅꯝꯃꯒ ꯀꯦꯃꯦꯔꯥꯒꯤ ꯃꯔꯛꯇ ꯄꯨꯁ ꯇꯧꯏ ꯇꯧꯗꯦꯅ ꯌꯦꯡꯅꯕ ꯆꯦꯛ ꯇꯧꯅꯕ ꯃꯤ ꯑꯃꯗꯤ ꯂꯩꯔꯤꯗꯅ ꯅꯥꯀꯟꯗꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯦꯞꯄꯒ ꯆꯥꯔꯝꯗꯣꯏꯅꯤꯅꯦꯕ ꯃꯥꯅꯦ ꯚꯥꯏ
ꯅꯠꯇꯦ ꯑꯩ ꯈꯣꯟꯖꯦꯜꯁꯨ ꯌꯥꯗꯦ ꯊꯥꯕꯜ ꯃꯉꯥꯜ ꯅꯪꯁꯨ ꯆꯪꯈꯤꯅꯨ ꯄꯦꯟꯅ ꯌꯦꯡꯖꯒꯦ ꯏꯆꯜꯒꯤ ꯁꯛꯇꯝꯁꯦ ꯊꯥꯕꯜ ꯃꯉꯥꯜ ꯅꯪꯁꯨ ꯆꯪꯈꯤꯅꯨ ꯄꯦꯟꯅ ꯌꯦꯡꯖꯒꯦ 이철기 색담새 띵가니 뻔봄 나봉 나는기 포타두나 레이레누 한가누 타우나 이철기 가리 왓리하유 ꯂꯥꯏꯔꯕꯒꯤ ꯄꯟꯈꯩꯗ ꯂꯩꯔꯤꯕ ꯊꯋꯥꯏꯅ ꯀꯅꯥꯒꯤꯅꯣ ꯅꯣꯛꯅ ꯅꯣꯛꯅ ꯍꯤꯡꯂꯤꯕ ꯂꯥꯛꯀꯅꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯩꯈꯣꯏꯒꯤꯁꯨ ꯂꯥꯛꯀꯅꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯩꯈꯣꯏꯒꯤꯁꯨ ꯀꯅꯥꯎꯇꯣ ꯅꯪ ꯌꯨꯝ ꯂꯩꯔꯗꯤ ꯂꯥꯛꯑꯣ ꯚꯥꯏ ꯂꯥꯏꯚ ꯊꯥꯁꯤ ꯂꯥꯛꯑꯣ ꯏꯁꯩ ꯇꯧꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯩꯅꯣ ꯚꯥꯏ ꯔꯥꯍꯨꯜ ꯍꯣꯏꯗ ꯂꯩꯌꯦ ꯔꯥꯍꯨꯜ ꯍꯣꯏꯗ ꯒꯥꯔꯤ ꯂꯩꯔꯗꯤ ꯀꯣꯏꯊꯣꯔꯛꯑꯣ ꯀꯩꯅꯣ ꯂꯥꯎꯅꯦ ꯂꯥꯎꯅꯦ ꯁꯛꯊꯔꯣ ꯂꯥꯎꯅꯦ ꯃꯃꯤꯠꯁꯤꯡꯁꯤ ꯌꯥꯗꯦ ꯀꯥꯏ ꯀꯅꯥꯏꯅꯣ ꯁꯨꯔꯖꯁꯦ ꯁꯤ ꯑꯇꯧꯔꯕ ꯍꯥꯏꯕꯅꯦꯕ ꯁꯨꯔꯖꯀꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯈ꯭ꯔꯦꯕ ꯉꯁꯤꯗꯒꯤ ꯀꯩ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯣꯔꯦꯟ ꯑꯣ ꯇꯤꯟꯅꯩꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯈ꯭ꯔꯦꯕ ꯂꯥꯏꯚ ꯊꯥꯗꯁꯦ ꯀꯅꯥꯎꯇꯣ ꯂꯥꯛꯑꯣ ꯚꯥꯏ ꯏꯁꯩ ꯇꯧꯁꯤ ꯂꯥꯛꯑꯣ ꯔꯥꯍꯨꯜ ꯍꯣꯏꯗ ꯂꯩ ꯚꯥꯏ ꯃꯤꯆꯠꯊꯣꯏꯕꯤ ꯑꯗꯣ ꯅꯪꯁꯨ ꯂꯥꯛꯑꯣ ꯍꯥꯏꯕ ꯔꯥꯍꯨꯜ ꯍꯣꯏ ꯂꯩꯌꯦ ꯚꯥꯏ ꯒꯥꯔꯤ ꯄꯠꯂꯥꯎ ꯊꯧꯗꯣꯔꯣ ꯂꯥꯛꯑꯣ ꯊꯣꯏꯕꯤ ꯌꯥꯏ ꯃꯥꯗꯤ ꯄꯨꯔꯥ ꯁꯛꯇꯠꯄꯅꯦꯍꯦ ꯈꯨꯁꯛ ꯊꯤꯕꯅꯤ ꯂꯥꯛꯀꯦ ꯚꯥꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯔꯥꯍꯨꯜ ꯍꯣꯏꯗ ꯂꯩꯌꯦ ꯑꯗꯨ ꯀꯩꯅꯣ ꯇꯧꯔꯣ ꯑꯗꯨꯝ ꯑꯥ ꯃꯣꯏꯒꯤ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯃꯣꯏꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝ ꯂꯩꯕꯗꯨꯗꯒꯤ ꯀꯣꯟꯗꯣꯝ ꯑꯃꯅꯤ ꯂꯥꯟꯊꯣꯛꯑꯒ ꯂꯩꯔꯕꯅꯦꯕꯀꯣ ꯑꯗꯨꯝ ꯊꯧꯖꯔꯨ ꯂꯥꯛꯑꯣ ꯂꯨꯍꯣꯡꯕꯝꯗꯣ ꯄꯟꯊꯗꯕꯤꯗ ꯐꯣꯟ ꯄꯠ ꯂꯥꯎꯅ ꯑꯣꯞ ꯇꯠ ꯂꯥꯎ ꯊꯝꯃꯣ ꯑꯗꯨꯒ ꯑꯗꯨꯝ ꯀꯥꯞꯊꯣꯔꯛꯑꯣ ꯂꯥꯛꯑꯣ ꯏꯁꯩ ꯇꯧꯁꯤ ꯂꯥꯛꯑꯣ ꯇꯩꯖꯧꯅꯦ ꯃꯁꯤ ꯅꯨꯄꯥꯁꯦ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯤ ꯅꯨꯄꯥꯁꯤꯒꯤ ꯅꯨꯡꯉꯥꯏꯊꯣꯛ ꯂꯩꯁꯦ ꯌꯦꯡꯉꯨꯅꯦꯍꯦ ꯃꯥꯅ ꯇꯩꯖꯧꯅꯦꯍꯦ ꯆꯦ ꯅꯤꯖꯥ ꯊꯣꯏꯕꯤ ꯇꯧꯔꯁꯦ ꯃꯥ ꯂꯥꯛꯑꯗꯤ ꯄꯨꯔꯥ ꯁꯩꯐꯝ ꯑꯣꯟꯈ꯭ꯔꯅꯤ ꯚꯥꯏ ꯑꯣꯟꯗꯣꯏꯅꯤ ꯏꯁꯩ ꯄꯨꯔꯥ ꯁꯛꯅꯔꯦ ꯅꯕꯥꯅꯤ ꯅꯣꯡꯃ ꯃꯣꯏ ꯗꯥ ꯃꯍꯟꯇꯗꯣ ꯃꯣꯏꯅꯤ ꯔꯣꯁꯟꯗ ꯂꯥꯛꯄ ꯀꯧꯋꯣ ꯃꯥꯁꯨ ꯍꯥꯏ ꯚꯥꯏ ꯀꯩꯅꯣ ꯇꯧꯋꯣ ꯐꯣꯟ ꯇꯧꯁꯜꯂꯣ ꯂꯥꯛꯑꯣ ꯑꯗꯨꯒ ꯒꯥꯔꯤ ꯊꯧꯗꯣꯛꯑꯒ ꯄꯤꯅꯥꯛꯇꯣꯟꯁꯨ ꯂꯥꯛꯑꯅꯤ ꯍꯥꯏꯁꯦ ꯅꯪ ꯊꯕꯛ ꯂꯩꯇ꯭ꯔꯗꯤ ꯀꯣꯏꯊꯣꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯉꯥꯏꯍꯥꯛ ꯄꯨꯟꯁꯦ ꯉꯁꯤꯗꯤ ꯅꯦꯠ ꯂꯣꯏꯗ꯭ꯔꯤꯕ ꯊꯥꯗꯣꯏꯅꯤꯀꯣ ꯅꯣꯏ ꯄꯨꯂꯞ ꯁꯨꯔꯗꯤ ꯍꯣꯔꯦꯟ ꯋꯥꯏ ꯂꯥꯛꯀꯦ ꯍꯣꯔꯦꯟ ꯋꯥꯏꯗꯤ ꯂꯥꯏꯚ ꯂꯣꯏꯔꯅꯤꯌꯦ ꯍꯥꯏꯗꯤ ꯌꯥꯝ ꯀꯨꯏꯅ ꯊꯥꯔꯣꯏꯕ ꯋꯥꯆꯞꯇ ꯁꯤꯌꯥꯔ ꯈꯔ ꯇꯧꯁꯜꯂꯝꯃꯣ ꯌꯥꯊꯣꯏꯒꯤ ꯃꯇꯦꯡ ꯇꯧꯔꯁꯤ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯒꯦ ꯏꯁꯩꯗꯣ ꯑꯩ ꯃꯤꯁꯨ ꯃꯌꯦꯛ ꯂꯣꯏ ꯀꯥꯎꯈ꯭ꯔꯦꯀꯣ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯅꯍꯥꯛ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯅꯪꯒꯤ ꯅꯇꯧꯗ ꯉꯥꯎꯖꯔꯨꯏ
ꯕ꯭ꯔꯗꯔ ꯏꯐꯥ ꯇꯜꯂꯦ ꯁꯤꯌꯥꯔ ꯇꯧꯕ ꯏꯀꯥꯏꯖꯩ. ꯑꯁ ꯁꯦꯡꯃꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯄꯦꯜꯂꯝꯃꯔꯣꯏ. ꯅꯪꯅ ꯑꯗꯨꯗ ꯁꯛꯄꯒꯤ ꯁꯛꯈꯤ ꯌꯦꯡꯒꯦꯔꯥ? ꯀꯌꯥꯝ ꯊꯤ ꯁꯨꯒꯠꯀꯦ ꯌꯦꯡꯉꯣ. ꯑꯁ ꯏꯕꯨꯡꯉꯣ ꯏꯁꯩ ꯁꯛꯄ ꯍꯥꯏꯁꯤꯁꯨ ꯃꯥꯏꯒꯤ ꯃꯤꯠꯀꯤ ꯁꯛꯐꯝ ꯈꯔ ꯌꯦꯡꯒꯗꯕꯅꯤꯅꯦꯗꯣ. ꯁꯨꯒꯠꯂꯛꯈꯤꯅꯤ ꯌꯦꯡꯉꯣ. ꯀꯌꯥ ꯊꯤ ꯁꯨꯒꯠꯂꯛꯀꯅꯤ ꯌꯦꯡꯉꯣ. ꯑꯁ ꯌꯥꯔꯛꯀꯅꯤ ꯌꯥꯔꯛꯀꯅꯤ. ꯇꯣ. ꯌꯥꯏꯐꯔꯦ. ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯤꯜꯂꯝꯕ. ꯑꯉꯥꯎꯕꯤ ꯑꯃꯒ ꯂꯣꯏꯅꯔꯨꯕꯗꯒꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯉꯥꯎꯔꯦ. ꯐꯖꯕ ꯄꯨꯝꯕꯒꯤ ꯀꯩ ꯍꯥꯏꯕꯅꯣ. ꯅꯨꯄꯤ ꯅꯉꯣꯟꯗ ꯂꯣꯏꯅ ꯂꯩꯔꯦ. ꯀꯟ ꯁꯜꯂꯛꯑꯣꯌꯦ. ꯐꯖꯕ ꯄꯨꯝꯕꯒꯤ ꯄꯟꯈꯩ ꯍꯥꯏꯕꯗꯣ. ꯍꯦ ꯅꯨꯄꯤ ꯅꯉꯣꯟꯗ ꯂꯣꯏꯅ ꯂꯩꯔꯦ. ꯏꯁꯩ ꯃꯈꯥ. ꯏꯁꯩ ꯃꯈꯥ. ꯀꯩꯀꯩꯅꯣ ꯈꯔ ꯆꯝꯕꯅꯦꯕ. ꯂꯤꯔꯤꯛꯁ ꯌꯦꯡꯁꯤꯔꯥ? ꯃꯀꯥꯂꯥꯝꯂꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯍꯌꯦꯡꯒꯤ ꯈꯟꯕꯗ ꯋꯥꯖꯩ ꯄꯨꯛꯅꯤꯡꯁꯦ. ꯂꯤꯔꯤꯛꯁ ꯄꯨꯔꯥ ꯌꯦꯡꯉ ꯁꯛꯁꯤ. ꯏꯁꯩ ꯂꯤꯔꯤꯛꯁ ꯌꯦꯡꯁꯤꯔꯥ? ꯂꯣꯏꯅꯔꯨꯕꯗꯒꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯉꯥꯎꯔꯦ. ꯐꯖꯕ ꯄꯨꯝꯕꯒꯤ ꯄꯟꯈꯩ ꯍꯥꯏꯕꯗꯣ. ꯍꯦ ꯅꯨꯄꯤ ꯅꯉꯣꯟꯗ ꯂꯣꯏꯅ ꯂꯩꯔꯦ. ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯅꯔꯕꯁꯨ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯂꯛꯂꯦ. ꯑꯣꯏꯅꯤꯡꯉꯤ ꯍꯦꯛꯇ ꯆꯠꯈꯤꯕ ꯃꯤꯀꯨꯞꯇ ꯏꯅꯥꯛꯇꯒꯤ. ꯈꯔ ꯆꯤꯡꯊꯣꯛꯎꯅꯦ. ꯌꯧꯔꯛꯄ ꯃꯥꯜꯂꯤꯗ. ꯁꯨꯡꯌꯧ ꯌꯧꯔꯛꯇꯕ. ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯒꯦ ꯍꯥꯏꯗꯧꯕ. ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯒꯦ ꯉꯥꯏꯖꯔꯤꯕꯅꯤ. ꯈꯪꯗꯦꯗ ꯑꯩꯁꯦ ꯀꯃꯥꯏ ꯍꯪꯗꯣꯏꯅꯣ. ꯇꯊꯤꯅ ꯆꯩꯔꯛꯂꯕꯁꯨ ꯃꯤꯅꯁꯨ ꯑꯩꯁꯨ ꯏꯀꯥꯏꯔꯤꯕꯅꯤ. ꯃꯀꯥꯂꯥꯝꯂꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯍꯌꯦꯡꯒꯤ ꯈꯟꯕꯗ ꯋꯥꯖꯩ ꯄꯨꯛꯅꯤꯡꯁꯦ. ꯇꯔꯨ ꯊꯝꯕ
ꯈꯣꯏꯗꯥꯗ꯭ꯔꯦ ꯂꯩꯁꯤꯡ ꯆꯥꯏꯕꯤ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯉꯥꯎꯕꯤ ꯑꯃꯒ ꯂꯣꯏꯅꯔꯨꯕꯗꯒꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯉꯥꯎꯔꯤ ꯐꯖꯕ ꯄꯨꯝꯕꯒꯤ ꯄꯟꯈꯩ ꯍꯥꯏꯕꯗꯣ ꯍꯦ ꯅꯨꯄꯤ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯂꯩꯔꯦ ꯅꯨꯄꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯖꯔꯕꯁꯨ ꯍꯦꯟꯅ ꯃꯌꯦꯛ ꯊꯣꯔꯛꯂꯦ ꯆꯠꯂꯁꯤ ꯑꯩꯈꯣꯏ ꯃꯊꯪꯗꯪ ꯁꯛꯇꯣꯏ ꯑꯗꯨꯗꯤ ꯁꯣꯔꯤ ꯇꯧꯁꯤꯔꯥ ꯃꯊꯪ ꯃꯊꯪ ꯁꯛꯇꯣꯏꯅꯤ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝ ꯍꯦ ꯂꯩꯁꯥꯕꯤ ꯇꯧꯁꯤꯔꯣ Wanna super chat yo play that song for super chat never mind ꯁꯤ ꯊꯥꯖꯩ ꯍꯥꯏꯔꯅꯦ what do you mean brother play that song for super chat ꯃꯌꯥꯝ ꯏꯁꯩ ꯈꯟꯊꯔꯛꯑꯣ ꯁꯣꯔꯤ ꯁꯦꯟꯖꯝ ꯁꯨꯔꯤ ꯁꯤꯟꯖꯝꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩ ꯀꯥ ꯍꯦꯟꯅ ꯁꯛꯅꯤꯡꯗꯦꯗꯤ ꯃꯥꯏ ꯏꯁꯩ ꯁꯛꯄꯗ ꯇꯥꯗꯦ ꯑꯇꯞꯄꯗ ꯃꯥꯒꯤꯗ ꯁꯥꯖꯨꯏ ꯂꯩꯁꯛ ꯂꯩꯆꯨ ꯍꯦꯟꯕꯤ ꯁꯛꯀꯦꯔꯣ ꯂꯩꯔꯥꯡꯒꯤ ꯅꯤꯡꯊꯤꯕꯤ ꯂꯩꯅꯝꯗ ꯈꯔꯦ ꯉꯁꯤꯗꯤ ꯉꯥꯏꯍꯧꯕ ꯁꯤꯗ ꯆꯦ ꯂꯩꯁꯛ ꯂꯩꯆꯨ ꯍꯦꯟꯕꯤ ꯇꯧꯔꯕꯅꯤꯀꯣ ꯀꯩꯅꯣꯗꯣ ꯀꯔꯤꯕ ꯑꯍꯥꯍꯥ ꯁꯣꯔꯤ ꯀꯥꯎꯔꯦ ꯂꯩꯁꯛ ꯂꯩꯆꯨ ꯍꯦꯟꯕꯤ ꯂꯩꯔꯥꯡꯒꯤ ꯅꯨꯡꯁꯤꯕ ꯂꯩꯅꯝꯗ ꯇꯤꯟꯈꯔꯦ ꯉꯁꯤꯗꯤ ꯈꯪꯍꯧꯗ ꯃꯉꯥꯎ ꯊꯤꯔꯕ ꯊꯃꯣꯏ ꯅꯨꯡꯁꯤꯗ ꯑꯣꯍꯣ 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 ꯑꯦꯍꯦ ꯑꯩꯇꯒꯤ ꯑꯣꯏꯖꯒꯦ ꯈꯟꯖꯔꯤꯕꯅꯤ ꯄꯨꯟꯁꯤꯒꯤ ꯄꯥꯃꯦꯜ ꯐꯩꯔꯥꯊꯛꯇ ꯄꯤꯕꯤꯌꯨ ꯄꯨꯟꯁꯤꯒꯤ ꯀꯥꯏꯗꯣꯡꯐꯝ ꯃꯉꯥꯎ ꯊꯤꯔꯕꯤ ꯑꯩꯇꯒꯤ ꯑꯣꯏꯅ ꯇꯧꯈ꯭ꯔꯥ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥ ꯄꯥꯛꯁꯟꯅ ꯁꯟꯗꯣꯔꯛꯄ ꯀꯣꯔꯧꯒꯤ ꯉꯉꯥꯟꯅꯕ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥ ꯄꯥꯛꯁꯟꯅ
ꯁꯟꯗꯣꯔꯛꯄ ꯀꯣꯔꯧꯒꯤ ꯉꯉꯥꯟꯅꯕ ꯃꯨꯠꯄ ꯅꯥꯏꯕ ꯁꯛꯂꯣꯟ ꯂꯧꯈꯤꯅꯨ ꯏꯐꯝꯗꯒꯤ ꯃꯨꯠꯄ ꯅꯥꯏꯕ ꯁꯛꯂꯣꯟ ꯂꯧꯈꯤꯅꯨ ꯏꯐꯝꯗꯒꯤ ꯊꯠꯆꯤꯟꯗꯨꯅ ꯊꯝꯕꯤꯔꯣ ꯆꯦꯠꯂꯕ ꯅꯨꯡꯁꯤ ꯄꯜꯂꯣꯅ ꯊꯠꯆꯤꯟꯗꯨꯅ ꯊꯝꯕꯤꯔꯣ ꯆꯦꯠꯂꯕ ꯅꯨꯡꯁꯤ ꯄꯜꯂꯣꯅ ꯄꯨꯟꯁꯤ ꯃꯥꯏꯀꯩ ꯃꯔꯤꯃ ꯄꯨꯟꯁꯤ ꯃꯥꯏꯀꯩ ꯃꯔꯤꯃ ꯊꯠꯆꯤꯟꯗꯨꯅ ꯊꯝꯕꯤꯔꯣ ꯆꯦꯠꯂꯕ ꯅꯨꯡꯁꯤ ꯄꯜꯂꯣꯅ ꯑꯃ ꯉꯥꯛꯇꯪ ꯑꯗꯨꯅ ꯊꯧꯖꯟꯈꯤꯕ ꯄꯥꯛꯂꯕ ꯄꯨꯟꯁꯤ ꯏꯄꯥꯛꯊꯛꯀꯤ ꯀꯜꯂꯕ ꯏꯊꯛ ꯏꯊꯛ ꯏꯄꯣꯝꯗ ꯄꯥꯛꯂꯕ ꯄꯨꯟꯁꯤ ꯏꯄꯥꯛꯊꯛꯀꯤ ꯀꯜꯂꯕ ꯏꯊꯛ ꯏꯊꯛ ꯏꯄꯣꯝꯗ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯥꯍꯨꯝꯅꯤ ꯃꯅꯤꯡ ꯇꯝꯅ ꯁꯥꯟꯅꯖꯔꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯥꯍꯨꯝꯅꯤ ꯃꯅꯤꯡ ꯇꯝꯅ ꯁꯥꯟꯅꯖꯔꯤꯕ ꯊꯦꯡꯂꯕ ꯊꯥꯕꯜ ꯏꯪꯂꯕ ꯊꯥꯕꯜ ꯌꯧꯔꯦ ꯌꯧꯔꯦ ꯅꯠꯇꯕ꯭ꯔꯣ ꯀꯜꯂꯛꯄ ꯐꯥꯎꯍꯜꯂꯤꯕ ꯊꯃꯣꯏꯁꯤꯗ ꯅꯪ ꯀꯅꯥꯒ ꯂꯥꯛꯏꯅꯣ ꯀꯅꯥꯒ ꯂꯥꯛꯏꯅꯣ ꯊꯕꯛ ꯆꯠꯀꯦ ꯇꯧꯕꯅꯦ ꯒꯥꯔꯤ ꯌꯥꯔꯛꯇ꯭ꯔꯕ ꯇꯧꯊꯣꯛꯀꯦꯗ ꯀꯣ ꯑꯩ ꯀꯩꯅꯣ ꯆꯧꯀ꯭ꯔꯤ ꯀꯩꯅꯣ ꯌꯥꯅꯤ ꯅꯨꯄꯥ ꯅꯪ ꯑꯗꯨꯝ ꯑꯦ ꯐꯥꯟ ꯐꯝꯗꯕ ꯌꯥꯔꯣꯏꯌꯦ ꯐꯝꯃꯨ ꯂꯥꯎ ꯚꯥꯏ ꯀꯨꯏꯔꯦꯕ ꯑꯩꯈꯣꯏ ꯉꯥꯎꯃꯤꯟꯅꯗꯕ ꯀꯨꯏꯔꯦ ꯉꯁꯥꯏ ꯃꯅꯨꯡꯗ ꯊꯥꯔꯝꯕꯅꯦꯕ ꯀꯩꯅꯣ ꯇꯧꯕ ꯃꯌꯦꯛꯇꯣ ꯁꯦꯡꯗ꯭ꯔꯕ ꯌꯥꯝꯅ ꯁꯦꯡꯉꯝꯃꯒ ꯁꯣꯝꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯣ ꯁꯦꯡꯅꯕ ꯁꯣꯝ ꯅꯥꯀꯟꯒꯤ ꯚ꯭ꯌꯨꯁꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯨꯃꯥꯏꯅ ꯁꯣꯝꯗ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯔꯣꯏꯕ ꯉꯁꯥꯏ ꯅꯪꯅ ꯌꯦꯡꯕꯗ ꯁꯦꯡꯗꯕ꯭ꯔꯕ ꯁꯦꯡꯁꯦ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯋꯥꯠꯂꯦ ꯁꯤꯅ ꯁꯦꯡꯕ ꯃꯥꯟꯕ꯭ꯔꯥ ꯁꯤꯅ ꯂꯥꯏꯠꯁꯦ ꯁꯣꯝꯗꯩ ꯐꯨꯖꯜꯂꯛꯏꯅꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯅꯤꯡꯒꯤꯁꯦ ꯁꯤ ꯃꯅꯤꯡꯒꯤꯁꯦ ꯆꯥꯛꯄꯗ ꯑꯩꯈꯣꯏ ꯃꯤꯗꯣ ꯕ꯭ꯂꯔ ꯆꯠꯄꯗꯣ ꯃꯉꯥꯟ ꯊꯛꯇꯣꯔꯛꯄꯗꯣ ꯅꯪ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤ ꯇꯥꯗꯣꯏꯅꯤ ꯄꯤꯛꯅ ꯇꯧꯔꯁꯨ ꯑꯗꯨꯝ ꯌꯥꯝ ꯏꯁꯩ ꯍꯧꯗꯧꯔꯕꯅꯤꯕꯣ ꯍꯧꯖꯤꯛ ꯇꯥꯕꯗ ꯀꯟꯁꯔꯠ ꯅꯍꯥꯟꯃꯨꯛ ꯃꯆꯥ ꯏꯁꯩ ꯇꯥꯗꯕ ꯀꯨꯏꯔꯦꯕ ꯀꯟꯁꯔꯠ ꯃꯆꯥ ꯃꯆꯥ ꯄꯥꯡꯊꯣꯛꯔꯗꯧꯅꯤ ꯅꯪ ꯉꯁꯤ ꯂꯥꯛꯏꯁꯦ ꯌꯥꯝ ꯐꯔꯦ ꯚꯥꯏ ꯒꯤꯇꯔ ꯑꯃ ꯄꯥꯏꯔꯒ ꯆꯤꯡ ꯀꯥꯕ ꯆꯠꯄꯗꯣ ꯐꯣꯇꯣꯒ ꯌꯥꯎꯔꯤꯕꯅꯦ ꯂꯣꯏꯅ ꯑꯩꯈꯣꯏꯗ ꯚꯤꯗꯤꯑꯣ ꯂꯩꯔꯝꯃꯤꯅꯦ ꯅꯪ ꯅꯨꯡꯖꯥꯊꯣꯏ ꯆꯠꯄꯒꯤ ꯑꯣ ꯆꯤꯡꯒꯤꯗꯣ ꯍꯧꯖꯤꯛ ꯆꯠꯄ ꯄꯟꯒꯤꯗ ꯑꯩꯁꯦ ꯅꯣꯏ ꯅꯨꯡꯉꯥꯏꯔꯕꯖꯥꯠꯅꯦ ꯑꯩꯈꯣꯏꯗꯤ ꯃꯥꯏꯒ ꯂꯣꯏ ꯈꯨꯏꯔꯦ ꯆꯦ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯃꯇꯥꯏ ꯃꯇꯥꯏ ꯐꯝꯃꯒꯦ ꯔꯥꯍꯨꯜꯅ ꯃꯌꯥꯏ ꯅꯪ ꯐꯝꯍꯜꯂꯒꯀꯣ ꯃꯌꯥꯏꯗ ꯐꯝꯃꯣ ꯑꯦ ꯑꯩ ꯃꯇꯥꯏ ꯐꯝꯃꯛꯀꯦꯍꯦ ꯑꯦ ꯆꯠꯂꯣꯍꯦ ꯅꯪꯗꯤ ꯑꯈꯣꯡꯕ ꯖꯤꯡꯒꯔꯅꯤ ꯃꯤꯅ ꯃꯌꯥꯏꯗ ꯐꯝꯒꯗꯕꯅꯤ ꯃꯤ ꯂꯣꯏ ꯎꯕ꯭ꯔꯣ ꯎꯏ ꯑꯩꯗꯪ ꯃꯥꯏ ꯊꯥꯡꯇꯣꯛꯄꯩ ꯊꯕꯛ ꯇꯣꯛꯁꯦꯕ ꯃꯥꯏꯁꯦ ꯄꯨꯔꯥ ꯈꯨꯏꯔꯦ ꯍꯥꯏꯕ ꯌꯦꯡꯉꯨꯅꯦ ꯀꯦꯃꯦꯔꯥꯗ ꯍꯣꯏ ꯌꯥꯍꯧꯒ ꯈꯔ ꯊꯦꯡꯉꯦ ꯆꯍꯤ 23 24 ꯁꯨꯔꯛꯑꯃꯅꯤ ꯑꯗꯨꯅꯅꯦ ꯑꯁ ꯌꯥꯎꯖꯔꯖꯅꯨ ꯚꯥꯏ ꯑꯩ ꯀꯨꯏꯔꯕꯅꯤ ꯑꯗꯨ ꯌꯥꯎꯔꯖꯅꯨ ꯅꯨꯄꯥ ꯅꯪꯒꯤꯗꯣ ꯃꯥꯏ ꯒꯤꯇꯔ ꯂꯩꯔꯝꯗ ꯃꯌꯥꯝꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯏꯃꯥꯒꯤ ꯒꯤꯇꯔ ꯑꯁꯤ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯁꯤ ꯃꯅꯥꯎꯄꯥꯅ ꯀꯟꯅ ꯈꯣꯡꯉꯤ
ꯑꯩ ꯅꯣꯇꯤꯐꯤꯀꯦꯁꯟ ꯄꯥꯏꯔꯛꯄ꯭ꯔꯣ ꯑꯩꯅ ꯍꯧꯖꯤꯛꯀꯤꯗꯣ ꯅꯠꯇ꯭ꯔꯒ ꯋꯥꯆꯞ ꯄꯥꯏꯔꯛꯇꯦ ꯁꯤꯌꯥꯔꯗ ꯁꯤꯌꯔꯗ ꯅꯠꯇꯦ ꯑꯗꯨꯝ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯆꯪꯉꯛꯄ ꯍꯥꯏꯇꯥꯔꯦ ꯊꯣꯛ ꯆꯪꯕꯗ ꯂꯩꯔꯝꯕ ꯆꯥꯛ ꯂꯥꯎ ꯊꯣꯛꯂꯛꯄ ꯅꯣꯇꯤꯐꯤꯀꯦꯁꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯒꯤ ꯊꯣꯛꯏꯗꯅ ꯑꯩꯈꯣꯏꯒꯤꯁꯦ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕ ꯃꯤꯗꯕꯨꯛꯇ ꯌꯧꯗ꯭ꯔꯦ ꯍꯥꯏꯕ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯑꯝꯇ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗ꯭ꯔꯤꯕ ꯆꯥꯛ ꯆꯥꯔꯦ ꯆꯥꯛ ꯆꯥꯔꯤꯉꯩꯗꯅꯦ ꯑꯩ ꯆꯥꯛ ꯆꯥꯅꯅꯤ ꯅꯣꯏ ꯂꯥꯏꯚ ꯌꯦꯡꯉꯩꯗꯣ ꯁ꯭ꯄꯦꯂꯤꯡꯒ ꯂꯣꯏ ꯁꯣꯏꯔꯤꯗꯨꯗ ꯑꯩꯈꯣꯏ ꯑꯣꯏꯅ ꯃꯃꯜ ꯂꯩꯈꯤꯕꯁꯨ ꯁꯣꯝꯗ ꯃꯉꯥ ꯃꯉꯥ ꯄꯨꯔꯛꯑꯁꯨ ꯀꯩꯅꯣꯗꯣ ꯅꯨꯄꯥ ꯀꯩꯅꯣꯗꯣ ꯃꯌꯥꯝ ꯏꯁꯩ ꯍꯧꯗꯧꯔꯕꯅꯤꯀꯣ ꯍꯧꯖꯤꯛ ꯑꯄꯥꯝꯕ ꯑꯃ ꯈꯟꯊꯔꯛꯑꯣ ꯑꯄꯥꯝ ꯑꯄꯥꯝꯕ ꯈꯟꯊꯔꯛꯑꯣ ꯃꯤꯗꯤ ꯍꯧꯖꯤꯛ ꯑꯅꯤꯈꯛ ꯉꯥꯏꯈ꯭ꯔꯦ ꯏꯁꯩ ꯌꯧꯔꯀꯥꯟꯗ ꯂꯥꯛꯈꯤꯅꯤꯁꯦ ꯏꯁꯩ ꯍꯧꯔꯝꯗꯥꯏꯗ ꯃꯤ ꯑꯅꯤꯈꯛ ꯉꯥꯏꯈ꯭ꯔꯦ ꯀꯣꯟꯅ ꯑꯞꯂꯣꯗ ꯂꯣꯏꯔꯀꯥꯟꯗ ꯃꯥ ꯌꯦꯡꯖꯔꯖꯅꯤ ꯐꯣꯟꯗ ꯃꯌꯦꯛ ꯁꯦꯡ ꯎꯏꯀꯣ ꯚꯥꯏ ꯂꯤꯔꯤꯛꯁ ꯐꯥꯗ꯭ꯔꯁꯨ ꯑꯩꯅ ꯂꯤꯔꯤꯛꯁ ꯄꯥꯏꯔꯛꯀꯦꯕꯀꯣ ꯃꯤ ꯃꯔꯤ ꯌꯥꯎꯈꯠꯂꯦ ꯅꯪ ꯒꯤꯇꯔꯀꯣ ꯔꯥꯍꯨꯜ ꯍꯦꯛ ꯆꯪꯉꯛꯄꯗ ꯒꯤꯇꯔ ꯄꯥꯏꯔꯛꯄꯗꯀꯣ ꯃꯤꯁꯦ ꯆꯥꯎ ꯆꯥꯎ ꯀꯥꯕꯤꯅꯦꯕ ꯁꯨꯝ ꯈꯣꯡꯉꯛꯑꯣꯕꯀꯣ ꯑꯩ ꯇꯥꯒꯦꯕ ꯁ꯭ꯋꯥꯏ ꯆꯠꯊꯣꯛꯑꯒ ꯖꯦꯡ 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 ꯃꯈꯣꯟꯗꯣ ꯐꯖꯅ ꯇꯥꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯇꯥꯏꯌꯦ ꯑꯩ ꯁꯤꯗ ꯇꯥꯔꯤꯌꯦ ꯏꯌꯥꯔꯄꯤꯁꯇ ꯐꯖꯅ ꯇꯥꯏꯌꯦꯕ ꯈꯣꯡꯉꯨꯕ ꯂꯥꯛꯑꯣ ꯅꯪꯁꯨ ꯉꯥꯎꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯇꯥꯗꯤ ꯇꯥꯏ ꯌꯥꯝ ꯇꯥꯏꯌꯦꯕ ꯇꯞꯄꯦ ꯐꯖꯅ ꯇꯥꯏꯌꯦꯕ ꯇꯞꯄꯦ ꯁꯤꯗꯗꯤ ꯈꯔ ꯇꯞꯇꯦ ꯑꯩ ꯐꯣꯟ ꯃꯁꯥꯏꯁꯨ ꯇꯞꯄꯅꯤ ꯁꯤ ꯅꯪꯒꯤ ꯄꯤꯛ ꯑꯃ ꯃꯅꯨꯡ ꯆꯪꯈ꯭ꯔꯦꯍꯦ ꯀꯥꯏꯗ ꯐꯔꯦ ꯂꯧꯊꯣꯛꯑꯣ ꯈꯣꯡꯉꯣꯅꯦ ꯇꯥꯕꯅꯤ ꯇꯥꯏ ꯇꯥꯏ ꯃꯈꯣꯟꯁꯦ ꯈꯤꯇꯪ ꯏꯟꯚꯥꯏꯔꯟꯃꯦꯟꯒꯤ ꯁꯧꯕꯒꯤ ꯇꯥꯏꯞ ꯇꯧꯋꯤ ꯅꯨꯡꯁꯤꯠꯁꯦ ꯏꯁꯩ ꯍꯧꯖꯤꯟꯁꯦꯀꯣ ꯚꯥꯏ ꯍꯧꯖꯤꯜꯂꯣ ꯏꯁꯩ ꯈꯟꯖꯟꯕ ꯍꯧꯔꯣ ꯃꯤ 10ꯃꯨꯛ ꯁꯨꯔꯛꯑꯦ ꯍꯧꯖꯤꯛ ꯏꯁꯩꯗ ꯈꯔ ꯂꯣꯏ ꯇꯧꯕ ꯉꯥꯛꯇꯅꯤꯀꯣ ꯁꯣꯝ ꯅꯥꯀꯟꯗ ꯑꯅꯤ ꯐꯝꯃꯤꯁꯦ ꯍꯥꯏ ꯀꯩ ꯏꯁꯩ ꯍꯥꯟꯅ ꯍꯧꯁꯤꯒꯦ ꯚꯥꯏ ꯅꯠꯇꯦꯕ ꯅꯠꯇꯕ ꯅꯨꯄꯥ ꯏꯁꯩ ꯐꯨꯜ ꯑꯝꯇꯪ ꯑꯧ ꯁꯛꯁꯦꯕ ꯑꯍꯧꯕ ꯁꯛꯁꯤ ꯏꯪꯁꯜꯂꯛꯑꯦ ꯁꯩꯍꯧ ꯑꯣꯏꯅ ꯀꯩ ꯀꯤꯅꯥꯎꯖꯣꯡ ꯇꯧꯁꯤꯒꯦ ꯀꯤꯅꯧꯗꯝꯕꯗꯩ ꯍꯧꯁꯤꯔꯣ ꯊꯥꯒꯠꯂꯒꯦ ꯁꯤꯅꯦꯕ ꯑꯧ ꯕꯤꯅꯤꯡ ꯇꯧꯔꯒ ꯑꯗꯨꯁꯨ ꯌꯥꯏ ꯚꯥꯏ ꯅꯨꯄꯥ ꯀꯩꯅꯣꯗꯣ ꯑꯝꯇ ꯃꯤꯔꯥꯏꯕꯤꯔꯦꯗꯣ ꯃꯤꯔꯥꯏꯕꯤꯔꯦ ꯅꯪꯒꯤ ꯚꯔꯖꯟꯗ ꯑꯝꯇꯪ ꯇꯧꯁꯤꯅꯦ ꯃꯤꯔꯥꯏꯕꯤꯔꯦ ꯑꯩ ꯁꯛꯄ ꯐꯖꯗꯕꯅꯦꯍꯦ ꯚꯥꯏ ꯑꯩꯅ ꯌꯥꯝ ꯐꯖꯕꯁꯦ ꯅꯪꯒꯤꯗꯕ ꯑꯗꯣ ꯑꯁꯨꯝ ꯇꯥꯟꯅꯔ ꯂꯩꯕꯩ ꯃꯍꯨꯠꯇ ꯅꯨꯄꯥ ꯑꯃ ꯍꯦꯛꯇ ꯁꯛꯆꯜꯂꯁꯦꯕ ꯅꯪ ꯍꯧꯖꯤꯛꯀꯤ ꯏꯁꯩ ꯑꯃ ꯈꯜꯂꯛꯈꯤꯗꯥꯏꯅꯦ ꯀꯩ ꯏꯁꯩꯅꯣ ꯀꯩꯅꯣꯒꯤꯗꯣ ꯀꯤꯅꯥꯎꯗꯝꯅ ꯁꯛꯄꯗ ꯌꯥꯝ ꯄꯣꯁ ꯑꯣ ꯇꯥꯕ ꯍꯣꯟ ꯅꯨꯡ ꯇꯝꯕꯗꯣ ꯃꯇꯦꯛ ꯑꯃ ꯍꯧꯁꯤꯔꯣ ꯄꯨꯂꯞ ꯁꯛꯃꯤꯟꯅꯁꯤꯀꯣ ꯑꯩ ꯏꯁꯩ ꯁꯛꯇꯕ ꯀꯨꯏꯔꯦꯕ ꯄꯨꯂꯞ ꯄꯨꯂꯞ ꯉꯪꯉꯗꯤ ꯁꯤꯔꯛꯑꯅꯦꯕ ꯈꯔ ꯈꯣꯡꯕ ꯍꯧꯔꯣ ꯍꯧꯔꯛꯑꯣ ꯚꯥꯏ ꯊꯦꯡꯖꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯊꯃꯣꯏ ꯑꯁꯤꯅ ꯀꯌꯥꯔꯛ ꯇꯦꯟꯊꯥꯈꯤꯒꯅꯤ ꯅꯪꯒꯤꯗꯃꯛꯇ ꯇꯥꯕ꯭ꯔꯣ ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯃꯣꯏ ꯀꯜꯂꯤꯕ ꯅꯪꯒꯤꯗꯃꯛ ꯂꯦꯞꯆꯈꯤꯕ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯃꯣꯏ ꯀꯜꯂꯤꯕ ꯅꯪꯒꯤꯗꯃꯛ ꯈꯟꯖꯈꯤꯕ ꯑꯩꯉꯣꯟꯗ ꯖꯦꯡ 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 ꯂꯥꯎ ꯉꯝꯃꯔꯣꯏꯕ ꯑꯣ ꯅꯣꯡꯗꯝꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯨꯄꯥꯁꯤꯗꯤ ꯉꯥꯎꯋꯦ ꯍꯥꯏꯔꯅꯤ ꯂꯩꯀꯥꯏꯗ ꯑꯗꯨꯅ ꯑꯍꯧꯕ ꯁꯛꯄꯩꯁꯦ ꯇꯞ ꯇꯞ ꯊꯣꯛꯇ꯭ꯔꯦ ꯃꯣꯏ ꯁꯣꯝꯗꯗꯤ ꯀꯟꯁꯔꯠ ꯇꯧꯈ꯭ꯔꯦꯅ
ꯃꯤ ꯉꯥꯎꯋꯦ ꯍꯥꯏꯔꯛꯄꯁꯦ ꯏꯁꯩꯗꯤ ꯃꯥꯟꯕ ꯍꯧꯔꯛꯏꯅꯦ ꯚꯥꯏ ꯑꯣ ꯁꯤ ꯑꯗꯨꯝ ꯇꯧꯔꯛꯑꯣꯅꯦ ꯚꯥꯏ ꯍꯣ ꯅꯣꯡꯗꯝꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯍꯣ ꯅꯣꯡꯗꯝꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯌꯥꯔꯦ ꯇꯧꯔꯤ ꯑꯇꯣꯞꯄ ꯈꯔ ꯑꯅꯦꯝꯕ ꯁꯛꯁꯤ ꯑꯁ ꯅꯪ ꯅꯍꯥꯟꯋꯥꯏ ꯊꯤ ꯁꯛꯊꯔꯝꯃꯣ ꯀꯩꯅꯣ ꯅꯪ ꯇꯧ ꯌꯥꯝ ꯍꯧꯕꯁꯦ ꯇꯟꯕꯩ ꯋꯥꯅꯤ ꯁꯦ ꯃꯈꯥ ꯇꯥꯔꯛꯀꯦ ꯃꯇꯝꯒꯤ ꯁꯥꯐꯨꯅ ꯍꯨꯝꯈ꯭ꯔꯕ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯀꯅꯥꯗ ꯇꯥꯏꯅꯔꯨꯒꯅꯤ ꯋꯥꯀꯠꯐꯝ ꯂꯩꯇ꯭ꯔꯕꯗ ꯃꯇꯝꯒꯤ ꯁꯥꯐꯨꯅ ꯍꯨꯝꯈ꯭ꯔꯕ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯀꯅꯥꯗ ꯇꯥꯏꯅꯔꯨꯒꯅꯤ ꯋꯥꯀꯠꯐꯝ ꯂꯩꯇ꯭ꯔꯕꯗ ꯅꯪꯒꯤ ꯁꯛꯇꯝꯅ ꯉꯥꯎꯍꯜꯂꯕ ꯑꯩꯁꯦ ꯅꯤꯡꯁꯤꯡꯗꯕ ꯑꯣꯏꯌꯨ ꯅꯨꯡꯁꯤꯕꯤ ꯅꯪꯅ ꯑꯩꯕꯨ ꯍꯣ ꯅꯣꯡꯗꯝꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯍꯣ ꯅꯣꯡꯗꯝꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯅꯪꯗꯤ ꯐꯅꯥꯝ ꯈꯣꯡꯉꯩ ꯂꯩ ꯅꯪ ꯃꯥ ꯁꯨꯡꯈꯣꯡ ꯈꯣꯡꯉꯨꯗ꯭ꯔꯕꯅꯦꯕ ꯑꯩꯁꯨ ꯁꯛꯇꯧ ꯀꯨꯏꯔꯦ ꯐꯖꯩ ꯚꯣꯏꯁꯇꯤ ꯃꯩ ꯆꯠꯂꯦ ꯄ꯭ꯂꯤꯖ ꯀꯟꯇꯤꯅ꯭ꯌꯨ ꯍꯥꯏꯁꯦ ꯏꯁꯩ ꯐꯖꯩ ꯑꯄꯥꯝꯕ ꯐꯖꯩ ꯈꯜꯂꯣꯕ ꯐꯖꯩ ꯍꯧꯖꯤꯛ ꯃꯤ ꯀꯌꯥ ꯌꯦꯡꯉꯤ ꯆꯥꯛ ꯆꯥꯅꯔꯒ ꯉꯥꯛꯇꯅꯤ ꯆꯥꯛ ꯂꯣꯏ ꯆꯥꯅꯔꯦ ꯏꯁꯩ ꯈꯟꯊꯔꯛꯑꯣ ꯃꯌꯥꯝ ꯏꯁꯩ ꯈꯟꯊꯔꯛꯑꯣ ꯚꯥꯏ ꯅꯪ ꯁꯛꯄ ꯇꯧꯊꯁꯤ ꯍꯥ ꯇꯧꯊꯔꯛꯑꯣꯁꯤ ꯇꯧꯒꯥꯏꯔ ꯇꯧꯁꯤ ꯇꯣꯅꯤꯡꯉꯥꯛꯇ ꯇꯧꯁꯤ ꯇꯧꯔꯁꯤ ꯃꯥꯗꯤ ꯐꯖꯒꯤ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯅꯨꯡꯁꯤꯕꯒꯤ ꯂꯤꯞꯄꯨꯅ ꯍꯨꯝꯗꯨꯅ ꯊꯝꯒꯅꯤ ꯊꯃꯣꯏꯒꯤ ꯐꯝꯕꯥꯛꯇ ꯄꯣꯊꯥꯍꯟꯗꯨꯅ ꯅꯨꯡꯁꯤ ꯊꯧꯖꯥꯜ ꯐꯪꯗ꯭ꯔꯤꯐꯥꯎ ꯈꯨꯝꯗꯨꯅ ꯊꯝꯒꯅꯤ ꯏꯀꯨꯠꯁꯤꯅ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯠꯇꯅ ꯁꯣꯛꯍꯜꯂꯣꯏ ꯁꯣꯛꯍꯜꯂꯣꯏ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯠꯇꯅ ꯁꯣꯛꯍꯜꯂꯣꯏ ꯁꯣꯛꯍꯜꯂꯣꯏ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯀꯟꯁꯔꯠ ꯃꯄꯨꯡ ꯐꯥꯔꯛꯑꯦꯕ ꯁꯛꯎꯔꯛꯑꯣ ꯅꯪꯁꯨ ꯑꯗꯨꯛ ꯐꯖꯕꯤ ꯅꯪꯒꯤ ꯃꯤꯠꯁꯅꯥꯅ ꯌꯦꯡꯂꯛꯀꯅꯨ ꯅꯨꯡꯁꯤ ꯍꯩꯇꯅ ꯑꯗꯨꯛ ꯐꯖꯕꯤ ꯁꯛꯇꯝꯗꯨꯅ ꯄꯥꯟꯒꯅꯨ ꯅꯨꯡꯁꯤ ꯍꯩꯇꯅ ꯁꯤꯗ ꯃꯪꯂꯥꯟꯒꯨꯝ ꯂꯥꯛꯈꯤꯕꯤ ꯅꯣꯡꯊꯥꯡꯒꯨꯝꯅ ꯃꯥꯡꯒꯦ ꯈꯟꯒꯅꯨ ꯍꯥꯏꯖꯕꯁꯦ ꯅꯪꯅ ꯌꯥꯕꯤꯗ꯭ꯔꯕ ꯉꯥꯎꯗꯨꯅ ꯆꯠꯈ꯭ꯔꯅꯤ ꯑꯩꯗꯤ ꯉꯥꯎꯗꯨꯅ ꯆꯠꯈ꯭ꯔꯅꯤ ꯑꯩꯗꯤ ꯍꯣ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯠꯇꯅ ꯁꯣꯛꯍꯜꯂꯣꯏ ꯁꯣꯛꯍꯜꯂꯣꯏ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯅꯤꯜꯂꯛꯇꯕꯒꯤ ꯂꯃꯥꯡ ꯑꯣꯏꯕꯤ ꯕꯣꯏꯁꯦ ꯂꯣꯏ ꯁꯥꯗꯣꯛꯑ ꯆꯠꯂꯦꯕ ꯇꯥꯗꯣꯏꯗꯤ ꯐꯗꯕ ꯏꯁꯩ ꯁꯛꯅꯕꯗꯤ
ꯁꯣꯂꯤ ꯁꯦꯟꯖꯪꯒꯤ ꯁꯦꯒꯥꯏꯔ ꯊꯝꯃꯣꯏ ꯑꯝꯇ ꯇꯧꯁꯦ ꯑꯗꯨꯗꯤ ꯔꯥꯍꯨꯜ ꯁꯥ ꯅꯠꯇ꯭ꯔꯒꯅ ꯃꯥꯏꯀꯦꯜ ꯁꯥ ꯑꯩꯗꯤ ꯃꯅꯤꯡꯗ ꯕꯦꯛꯒ꯭ꯔꯥꯎꯟ ꯆꯦꯟꯗꯣꯏꯅꯦ ꯃꯥꯏꯀꯦꯜꯅ ꯍꯧꯖꯤꯛ ꯃꯥꯏꯀꯦꯜꯒꯤ ꯏꯁꯩ ꯑꯃ ꯃꯥꯏꯀꯦꯜꯒꯤ ꯏꯁꯩ ꯇꯧꯔꯦ ꯑꯃ ꯁꯛꯆꯦ ꯊꯨꯅ ꯋꯥꯏꯑꯦꯕ ꯀꯅꯥ ꯁꯃꯟ ꯅꯪꯗꯕꯤꯗ ꯁꯔꯨꯒ ꯄꯨꯂꯞ ꯁꯛꯈꯤꯕ ꯆꯨꯁꯤꯡꯗꯨꯅ ꯂꯩꯍꯧꯔꯦ ꯅꯨꯡꯁꯤꯕ ꯋꯥꯀꯠꯄꯁꯨ ꯉꯝꯂꯔꯣꯏ ꯆꯤꯟꯕꯁꯦ ꯀꯔꯤꯒꯤ ꯐꯣꯠꯆꯤꯟꯕꯤꯔꯝꯃꯤ ꯅꯈꯨꯠꯅ ꯃꯆꯦꯠꯁꯤꯡꯅ ꯆꯨꯁꯤꯡꯗꯨꯅ ꯂꯩꯍꯧꯔꯦ ꯅꯨꯡꯁꯤꯕ ꯋꯥꯀꯠꯄꯁꯨ ꯉꯝꯂꯔꯣꯏ ꯆꯤꯟꯕꯁꯦ ꯀꯔꯤꯒꯤ ꯐꯣꯠꯆꯤꯟꯕꯤꯔꯝꯃꯤ ꯅꯈꯨꯠꯅ ꯁꯣꯃꯥꯟꯗꯗꯤ ꯐꯣꯟ ꯑꯔꯣꯏꯕꯤ ꯇꯧꯁꯜꯂꯛꯏ ꯀꯩꯗꯧꯔꯖꯥꯠꯅꯣ ꯄꯥꯏꯔꯨꯕꯗ ꯑꯃꯨꯛ ꯌꯥꯔꯣꯏꯗꯣꯏꯕ ꯇꯧꯔꯤꯁꯦ ꯁꯃꯥꯟꯗꯔꯣ ꯊꯥꯡ ꯆꯥꯅꯤ ꯍꯥꯏꯔ ꯂꯥꯏꯐꯁꯦ ꯇꯠꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯇꯧꯅꯤ ꯀꯩꯅꯣ ꯇꯧꯔꯣ ꯃꯈꯥ ꯇꯥꯔꯣ ꯏꯁꯩ ꯄꯠꯄ ꯊꯥꯗꯠꯂꯣꯏꯁꯦ ꯅꯨꯡꯉꯥꯏꯕ ꯈꯪꯗꯕꯅꯤ ꯑꯩ ꯌꯦꯡꯕꯗ ꯃꯄꯨꯛ ꯇꯔꯦꯠꯂ ꯍꯧꯒꯠꯇꯅꯕ ꯍꯤꯡꯅ ꯐꯨꯝꯖꯤꯟꯕꯤꯔꯝꯂꯦ ꯑꯩꯒꯤ ꯊꯥꯖꯕ ꯃꯄꯨꯛ ꯇꯔꯦꯠꯂ ꯍꯧꯒꯠꯇꯅꯕ ꯍꯤꯡꯅ ꯐꯨꯝꯖꯤꯟꯕꯤꯔꯝꯂꯦ ꯑꯩꯒꯤ ꯊꯥꯖꯕ ꯇꯥꯡꯒꯣꯏ ꯇꯥꯅ ꯆꯥꯈꯤꯅꯕ ꯃꯩꯅꯨꯡꯗ ꯅꯪꯁꯤꯟꯕꯤꯔꯝꯂꯦ ꯅꯨꯡꯁꯤꯕ ꯇꯥꯡꯒꯣꯏ ꯇꯥꯅ ꯆꯥꯈꯤꯅꯕ ꯃꯩꯅꯨꯡꯗ ꯂꯪꯁꯤꯟꯕꯤꯔꯝꯂꯦ ꯅꯨꯡꯁꯤꯕ ꯃꯩꯅꯨꯡꯗ ꯂꯪꯁꯤꯟꯕꯤꯔꯦ ꯅꯨꯡꯁꯤꯕ ꯁꯦꯒꯥꯏꯔꯦ ꯊꯃꯣꯏꯒꯤ ꯃꯆꯦꯠꯁꯤꯡꯗ ꯆꯨꯁꯤꯡꯗꯨꯅ ꯂꯩꯍꯧꯔꯦ ꯅꯨꯡꯁꯤꯕ ꯋꯥꯀꯠꯄꯁꯨ ꯉꯝꯂꯔꯣꯏ ꯆꯤꯟꯕꯥꯜꯁꯦ ꯀꯔꯤꯒꯤ ꯐꯣꯠꯆꯤꯟꯕꯤꯔꯝꯃꯤ ꯅꯈꯨꯠꯅ ꯏꯁꯩꯁꯤ ꯑꯃ ꯁꯤꯜꯂꯁꯤ ꯑꯗꯨꯗꯒꯤ ꯑꯃ ꯑꯔꯕꯤꯟꯒꯤ ꯏꯁꯩ ꯑꯣꯏꯅ ꯁꯛꯁꯤꯔꯣ ꯑꯔꯕꯤꯟꯒꯤ ꯀꯩ ꯏꯁꯩ ꯁꯛꯁꯦ ꯍꯥꯏꯅꯣ ꯃꯥꯒꯤ ꯑꯅꯧꯕꯗꯗꯤ ꯐꯖꯕ ꯊꯣꯛꯇꯦꯀꯣ ꯑꯅꯧꯕꯗꯗꯤ ꯐꯖꯕ ꯇꯥꯗꯦ ꯂꯧꯕꯨꯛꯇ ꯑꯣꯏꯔꯝꯃꯗꯤ ꯅꯩꯊ ꯌꯥꯔꯝꯅꯤ ꯍꯣꯏ ꯁꯥꯠꯀꯦ ꯃꯥ ꯂꯥꯎ ꯂꯥꯎ ꯌꯥꯕ ꯇꯜꯂꯤꯁꯦ ꯈꯣꯡ ꯊꯣꯛꯎꯁꯤꯔꯣ ꯊꯣꯛꯑꯁꯤꯅ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯄꯥꯏꯔꯒ ꯁꯦ ꯀꯩꯅꯣ ꯇꯧꯁꯤꯁꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯐꯥꯎ ꯊꯥꯔꯕ ꯏꯁꯩ ꯀꯩꯅꯣ ꯇꯧꯔꯁꯤ ꯑꯃ ꯇꯥꯛ ꯂꯥꯎꯅ ꯆꯧꯁꯤꯟꯁꯤ ꯏꯁꯄꯤꯠ ꯑꯅ ꯅꯦꯒ꯭ꯔꯣ ꯑꯃ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ ꯎꯝ ꯃꯥꯗꯤ ꯇꯨꯝꯕ ꯋꯤꯛ ꯊꯥꯏꯉꯣ ꯂꯥꯏꯐꯁꯦ ꯇꯧꯁꯦ ꯍꯥꯏꯔꯕ ꯑꯗꯨꯝ ꯇꯨꯝꯕꯕꯨ ꯂꯥꯏꯐ ꯊꯥꯏꯌꯦꯕ ꯇꯨꯝꯕꯁꯨ ꯑꯗꯨꯝ ꯄꯩꯁꯥ ꯇꯥꯟꯕ ꯃꯥ ꯇꯨꯝꯕꯗꯣ ꯑꯃꯨꯛ ꯌꯦꯡꯍꯟꯕꯤꯅꯤ ꯔꯤꯌꯦꯛ ꯇꯧꯔꯝꯕꯗꯩ ꯑꯗꯨ ꯇꯨꯝꯕꯗꯣ ꯃꯤ ꯌꯦꯡꯕ꯭ꯔꯥ ꯁꯤꯅꯤ ꯌꯦꯡꯉꯦꯕ ꯃꯤ ꯗꯃꯥ ꯌꯦꯡꯉꯦꯕ ꯃꯥ ꯇꯨꯝꯕꯗꯣ ꯀꯩꯅꯣꯝ ꯆꯥꯁꯨ ꯊꯥꯕꯤ ꯃꯥꯂꯪꯕ ꯅꯪꯅ ꯍꯨꯝꯕꯗ ꯄꯣꯝꯂꯝꯕ ꯂꯩꯔꯥꯡꯁꯤ ꯁꯠꯀꯥꯏꯔꯦ ꯊꯣꯏꯕꯤꯅ ꯈꯜꯂꯤꯅꯦ ꯆꯦ ꯊꯣꯏꯕꯤꯅ ꯃꯥꯂꯪꯕ ꯁꯛꯂꯛꯑꯣꯌꯦ ꯃꯥꯂꯪꯕ ꯐꯥꯕ ꯅꯠꯇ꯭ꯔꯣ ꯅꯣꯏꯕꯥꯅꯤ ꯔꯥꯍꯨꯜꯗꯤ ꯐꯥꯗꯦ ꯐꯥꯔꯝꯅꯤ ꯅꯨꯄꯥ ꯈꯗꯔꯛꯀꯤ ꯃꯇꯦꯛ ꯑꯃꯗꯤ ꯐꯥꯅꯤ ꯃꯇꯦꯛ ꯑꯃ ꯍꯥꯏꯗꯤ ꯃꯤꯅ ꯈꯜꯂꯛꯑꯒꯗꯤ ꯑꯈꯟꯕ ꯄꯣꯠ ꯑꯣꯏꯅ ꯁꯛꯅꯕ ꯇꯧꯁꯦꯕ ꯃꯥ ꯁꯦꯞ ꯇꯧꯗꯦ ꯍꯣꯔꯦꯟ ꯇꯧ ꯂꯤꯔꯤꯛꯁ ꯄꯥꯏꯔꯛꯎꯔꯣ ꯑꯩ ꯄꯥꯏꯔꯣ ꯅꯨꯄꯥ ꯆꯦ ꯊꯣꯏꯕꯤꯒꯤ ꯏꯁꯩ ꯍꯧꯖꯤꯛ ꯁꯛꯅꯕ ꯇꯧꯔꯛꯑꯒꯦ ꯃꯥꯂꯪꯕ ꯅꯪꯅ ꯍꯨꯝꯕꯗ ꯂꯤꯔꯤꯛꯁ ꯃꯥꯂꯪꯕ ꯅꯪꯅ ꯍꯨꯝꯕꯗ ꯁꯦ ꯁꯨꯃꯥꯏ ꯄꯥꯏꯒꯦꯀꯣ ꯎꯝ ꯅꯪ ꯄꯥꯏꯔꯛꯀꯦ ꯍꯥꯏꯔꯣ ꯌꯥꯅꯤ ꯑꯗꯣ ꯑꯩꯁꯨ ꯑꯣ ꯅꯪꯅ ꯗꯥꯏꯔꯦꯛ ꯏꯁꯀ꯭ꯔꯤꯞꯂꯣ ꯑꯥ ꯑꯗꯨꯗꯩ ꯑꯣꯏꯅ ꯇꯧꯔꯣ ꯑꯗꯨꯅ ꯐꯅꯤꯕ ꯁꯤꯗꯤ ꯑꯩꯗꯤ ꯀꯩꯅꯣꯅꯦꯕ ꯚꯤꯗꯤꯑꯣꯅꯦꯕ ꯔꯦꯗꯤ ꯉꯥꯏꯈꯣ ꯄꯨꯡꯈꯣꯡꯗ ꯈꯣꯡꯖꯤꯜꯂꯨ
ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯌꯥꯝꯁꯨ ꯋꯥꯎꯕ ꯊꯤꯔꯅꯦ ꯍꯧꯖꯤꯛꯀꯤꯗꯣ ꯌꯥꯔꯦ ꯍꯧꯔꯁꯤꯗ ꯍꯧꯔꯁꯤꯔꯥ ꯑꯗꯨꯗꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯍꯧꯔꯁꯤꯀꯣ ꯐꯖꯩ ꯍꯧꯔꯁꯤ 마기 말랑바 낭나 홍마다 봄람바 레이랑 수사까리리 남이바 낭나 예이바다 Malangba nangna tambiyu Fongdokpa ngamdraba Tamoygi awase Malangba nangna tambiyu Malangba nangna hongbada Pumlamba layrang susatkaire uploaded by the upload by lyrics nandro marakta upload by abdalla di upload by tawsakta makada roje achi makhadi sure padre adugo chamane edom oh salo jadi diko 1 2 3 go Kautoke kaluba laptoke ningluba hina hina ningsing halle nang sagwa bani ba si sei de laptoke ningluba hena hena ningsing halle sim kha phai na la si de oh ati ai phada bani phadi suru ju khangdre apawi sei gan biro viral sabadu mati phagwane mane 제 토이비나 카라가 펑징아 시다 이세 뭐 하래 얌바 나설 시트로 야예 신팜 오늘의 싱가로 이동시다 chak chanar bu yamba chak charagani chak tumnabani sai se koi 싹싸다 보면 아주 좀 숙타 레이제 싹 야우도 마 chak aina sabado nangdraba live tharamda haji sakshi loida ngai 이래가 이제 이게 뭐 보고 그 반이니까 남나는 거 파가 이따가 공가가 낭지디 공도 해야 되니까 아무때 앞에가 레이반 고맙고 그건 되죠 chak chawan nangdre 이게 구도제 하이 엔바 락시라 그이노 siai 하이 엘라가 시동 미야오 kanana dikam bireido 로야 ngamba 코로 se keno isai ja isai walu je se nupa sai मैम ने जो खंजलो वातनबा खोने जुमर द मिलागे se durbata sakse nupa the 1 2 para ahimsida ay di thabal mga hingba nate jaan binanna thungalana sadki banumi to yingjabani pirang nate chunthariba launam bithang pirugi chaithine durbataragun
ngalambiyo apaiba lechilgum mankhibi lindra pamilgum leplambiyo lamlan bakanagi oi krabi kainaraga no pangambi kainaraga no pangambi nan bukaram ilibage ningsinghati no honangasi anauba chahina lakpada durbataragum ngalambiyo apaiba lechilgum mankhibi derena tana redana kudolamata tamjaba ngamdare lamlan bakada nangna laikhibana nomata sulakune nang aigi khungangsida karam lili yinglakho minok tuda nokjagene nopakauraba chinba sina durbataragum ngalambiyo apaiba lechilgum mankhibi Khonggera betang. lepambiyo lamlan bakanagi oi krabi Comment mating ang pathrak ha. Ama iyambase film yawbadu natro nongdamba haibra ama. Mane Nongdambani. Juduga actor su yawbanina marmarakta dialogue ti yaroidro haini. dialogue ti moina tawgadam asengmani Idi khangdi. dialogue ti idea iti Idi khangdi. Kaya tawagadawa ako'y nang mamang tharedana maningdagi ako'y maningdi lumuha tawagadawa mairagum chakli ba sikaram ako'y di audio neba Dara hulgi mairi gum sak li. maira hai mairi hero o mai soy Oh, ngan ta lek tam to phaida nangna. Nangna mairi gum sak li ba. Hamoi sina tangoi ole. adu fadre ai nay am ngau sem dai Thai ai di kai ta sakudi hero chatlage la na fundagi tha luktuna bu do khangdi ba Doju dum Nang ya faba. otu khangadi dum khungai. adu izumadi akogi range leitre da out of coverage area da leigre sei mai gum chakli ba sikaram as nawai ai sei makhalakino miko kamanangbo as adudi somda lere Nijang ni dia juga. salo no pa Nah, mesti hele sabi tau ra ni ko. mana semba ऐसे राहुल कनोगी माकिल नाम तो सकता रोसे Haziki sai ta. mana compose tawjaba niko ni composer ne Laisa amta nei yun Laisa ji kam bisai. Felix ki jala Felix ki sei ne Aduni ai ta ta khoi ni he adi sei do akhoi na ju tabdi tai ne do phade कनो तो रील्स तो ताब Sei tol sing ai ta bali jam sakli dana. oi कनो तो रोसे नुपा
ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯅꯤꯡꯉꯤꯁꯦꯀꯣ ꯀꯩꯅꯣꯒꯤꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯕꯨ ꯇꯧꯕꯗꯣ ꯑꯗꯨ ꯑꯩ ꯁꯛꯄ ꯌꯥꯝ ꯇꯜꯂꯦ ꯍꯥꯏꯕ ꯇꯟꯕꯗꯣ ꯌꯥꯔꯣꯏꯕ ꯇꯧꯕꯅꯤ ꯐꯥꯔꯝꯅꯤꯕ ꯐꯥꯗꯦꯍꯦ ꯀꯩꯅꯣꯁꯦ ꯁꯦ ꯍꯧꯔꯁꯤ ꯑꯃ ꯇꯧꯁꯤꯜꯂꯨꯁꯦ ꯏꯁ ꯑꯃ ꯍꯦꯛꯇ ꯅꯠꯇꯦ ꯑꯗꯨꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯥꯏ ꯅꯪ ꯌꯦꯡ ꯌꯥꯕ꯭ꯔꯣ ꯃꯇꯦꯛ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯁꯛꯄꯤꯔꯛꯑꯣꯌꯦ ꯂꯥꯏꯁꯤꯗꯣ ꯃꯤ ꯉꯁꯥꯏꯗꯩ ꯑꯉꯥꯡ ꯂꯩꯔꯤ ꯑꯗꯒꯤ ꯑꯣꯖꯥ ꯇꯞꯇꯥꯒꯤꯁꯨ ꯈꯜꯂꯛꯑꯦꯀꯣ ꯍꯣꯏꯃ ꯇꯥꯇꯥꯒꯤꯗꯤ ꯆꯦ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯣ ꯃꯇꯦꯛ ꯑꯃꯇꯪ ꯐꯥꯕ ꯁꯦꯀꯦꯟ ꯈꯔ ꯑꯣꯏꯔꯁꯨꯀꯣ ꯐꯥꯗꯦ ꯍꯧꯖꯤꯛꯀꯤꯗꯨ ꯀꯩꯅꯣꯗꯨꯕꯨ ꯁꯨꯔꯗꯨꯕꯨ ꯀꯩꯅꯣ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯤꯀꯦꯜꯗ ꯉꯥꯎꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯅ ꯐꯥꯗꯕ ꯑꯣꯏꯔꯒꯁꯨ ꯁꯦꯀꯦꯟ ꯈꯔ ꯈꯛꯇꯪ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯇꯧꯅꯕ ꯍꯣꯠꯅꯔ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯀꯟꯅ ꯐꯒꯠꯂꯛꯏꯁꯦ ꯁꯛꯇꯝꯁꯦ ꯊꯃꯣꯏꯗꯒꯤ ꯃꯨꯠꯊꯠꯄꯒꯤ ꯄꯥꯡꯒꯜ ꯌꯥꯎꯗꯅ ꯆꯞꯇꯥꯒꯤꯁꯨ ꯈꯜꯂꯤꯀꯣ ꯀꯩꯅꯣ ꯇꯞꯇꯥꯒꯤꯗꯤ ꯗꯥꯟꯁ ꯃꯅꯥꯎ ꯇꯧꯁꯤ ꯂꯥꯛꯑꯦ ꯗꯥꯟꯁ ꯇꯧꯁꯤ ꯍꯥꯏꯁꯤꯗꯤ ꯑꯗꯨꯗꯤ ꯅꯪꯅ ꯇꯧ ꯂꯥꯛꯑꯣ ꯃꯥꯏ ꯅꯣꯡꯗꯝꯕ ꯂꯥꯛꯑꯕ ꯗꯥꯟꯁ ꯇꯧꯁꯤ ꯇꯥꯔꯛꯀꯅꯤ ꯖꯒꯣꯏꯗꯤ ꯑꯔꯥꯛꯄ ꯁꯥꯕ ꯌꯥꯅꯤ 60 ml or ꯕꯁꯟꯇ ꯑꯣꯖꯥ ꯇꯞꯇꯥꯒꯤ ꯑꯁ ꯑꯣꯏꯃ ꯃꯥꯁꯤ ꯗꯥꯏꯔꯦꯛ ꯈꯜꯂꯦ ꯑꯁ ꯑꯠꯇꯤ ꯇꯞꯇꯥꯒꯤꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯏꯌꯥꯝꯕ ꯄꯥꯝꯖꯔꯦꯍꯦ ꯍꯥꯏ ꯄꯨꯛꯆꯦꯜ ꯇꯤꯟꯅꯔꯒ ꯂꯩꯔꯝꯃꯗꯤ ꯀꯌꯥꯗ ꯈꯨꯐꯝ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯅꯤ ꯅꯨꯄꯤ ꯌꯥꯝ ꯇꯧꯕꯗꯣ ꯅꯠꯇ꯭ꯔꯣ ꯃꯥꯟꯅꯔꯦ ꯃꯥꯟꯗ꯭ꯔꯦ ꯈꯨꯐꯝ ꯀꯩꯅꯣ ꯈꯨꯐꯝꯗꯨ ꯅꯨꯄꯤ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯔ ꯃꯥꯏꯗꯣ ꯑꯩꯉꯣꯟꯗ ꯑꯣꯏꯔꯝꯅꯤ ꯅꯨꯄꯥ ꯃꯥꯟꯕ ꯈꯨꯐꯝꯕꯨ ꯀꯅꯥ ꯐꯝꯃꯤꯒꯦ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤꯗꯤ ꯌꯦꯡꯉꯣ ꯀꯩ ꯍꯥꯏꯅꯣ ꯃꯥꯏ ꯀꯃꯦꯟꯗꯣ ꯐꯖꯅ ꯄꯥꯎ ꯄꯤ ꯋꯥꯏ ꯑꯣꯒꯤ ꯁꯛꯂꯛꯑꯣꯌꯦ ꯄꯤꯌꯣꯗꯤ ꯑꯩ ꯄꯤꯌꯣꯁꯦ ꯑꯩ ꯃꯇꯦꯛ ꯑꯃ ꯌꯥꯝ ꯇꯥꯔꯝꯃꯦ ꯇꯥꯔꯝꯃꯦ ꯑꯩ ꯅꯍꯥꯟꯋꯥꯏ ꯅꯪꯅ ꯑꯃꯨꯛ ꯂꯥꯛꯂꯦꯅꯨ ꯅꯪꯅ ꯂꯥꯛꯄꯗ ꯑꯩꯕꯨ ꯋꯥꯍꯜꯂꯤ ꯇꯥꯔꯝꯃꯦ ꯑꯗꯨꯕꯨꯗꯤ ꯅꯍꯥꯟꯋꯥꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯍꯦꯜ ꯂꯩꯁꯥꯕꯤ ꯁꯛꯂꯛꯀꯅꯤꯀꯣ ꯀꯔꯝꯕ ꯁꯤꯁꯦ ꯅꯨꯄꯥ ꯅꯪꯒꯤ ꯏꯁꯩꯗꯣ ꯑꯝꯇ ꯁꯛꯂꯛꯑꯣ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯕꯨ ꯎꯍꯧꯗꯕꯗ ꯑꯗꯨ ꯌꯥꯝ ꯇꯜꯂꯦꯕ ꯂꯩꯕ ꯑꯩ ꯌꯥꯗꯔꯦ ꯊꯃꯣꯏꯁꯦ ꯏꯊꯟꯇ ꯎꯅꯍꯧꯗ꯭ꯔꯕ ꯅꯪꯉꯣꯟꯗꯁꯨ ꯑꯩꯅ ꯊꯥꯔꯒ ꯔꯦꯀꯣꯔꯠꯀ ꯇꯧꯔꯛꯈꯤꯕ꯭ꯔ ꯀꯩꯅꯣꯝ ꯇꯧꯗꯥꯏ ꯃꯌꯥꯝ ꯁꯛꯂꯛꯑꯣꯅ ꯀꯔꯝꯕ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯍꯣꯏ ꯏꯁꯩꯗꯣ ꯑꯩ ꯈꯟꯈ꯭ꯔꯦꯕ ꯔꯥꯍꯨꯜꯅ ꯁꯛꯄꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯑꯩ ꯐꯖꯅ ꯁꯛꯄ ꯉꯝꯃꯔꯣꯏ ꯑꯩ ꯁꯤꯂꯤꯟꯗꯔ ꯏꯁ ꯇꯧꯔ ꯇꯣꯛꯈ꯭ꯔꯕꯅꯦꯕ ꯐꯥꯕꯗꯤ ꯃꯥꯅ ꯐꯥꯔꯝꯗꯣꯏꯅꯤꯕ ꯏꯁ ꯀꯩꯗꯧꯕꯩ ꯐꯥꯔꯣꯏꯗꯣꯏꯅꯣ ꯁꯛꯄ ꯏꯀꯥꯏꯕꯅꯤ ꯃꯥꯅ ꯑꯗꯨ ꯏꯁꯩꯗꯤ ꯁꯛꯑꯣꯏꯁꯦꯍꯦ ꯀꯩꯗꯧꯕ ꯁꯛꯑꯗꯤ ꯐꯖꯕꯅꯤ ꯑꯗꯨꯒ ꯏꯅꯣꯁꯦꯟ ꯑꯥꯏꯒꯤ ꯑꯣꯏꯔꯁꯨ ꯌꯥꯏꯌꯦ ꯑꯥꯔꯕꯝ ꯁꯣꯏꯕꯝꯒꯤ ꯍꯣ ꯅꯣꯡꯗꯝꯕꯗꯣ ꯗꯥ ꯔꯥꯍꯨꯜ ꯁꯛꯄꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯌꯦ ꯑꯝꯇ ꯁꯛꯂꯛꯑꯣꯁꯦ ꯑꯝꯇ ꯁꯛꯂꯛꯑꯣꯁꯦ ꯑꯩ ꯁꯛꯄ ꯐꯖꯔꯣꯏꯌꯦ ꯁꯦ ꯍꯣ ꯅꯣꯡꯗꯝꯕ ꯁꯛꯂꯛꯑꯣꯁꯦ ꯂꯤꯔꯤꯁꯤꯠꯄ ꯃꯥꯂꯪ ꯑꯄꯪꯒꯤ ꯃꯤꯡꯁꯦꯜꯒꯤ ꯃꯑꯣꯡꯗꯣ ꯁꯛꯂꯛꯑꯣ ꯍꯥꯏꯒꯤ ꯂꯤꯔꯤ ꯁꯤꯠꯄ ꯃꯥꯂꯪꯅ ꯑꯩꯈꯣꯏꯒꯤ ꯃꯤꯡꯁꯦꯜ ꯃꯑꯣꯡꯗ ꯍꯨꯝꯂꯛꯄꯗ ꯁꯛꯂꯛꯑꯣꯕ ꯀꯔꯤꯅꯣ ꯑꯉꯛꯄꯗ ꯅꯪꯅ ꯌꯦꯡꯂꯛꯂꯕ ꯑꯣ ꯈꯜꯂꯤ ꯑꯩꯅ ꯈꯜꯂꯤꯗꯣ ꯑꯝꯇ ꯁꯛꯂꯛꯑꯣꯁꯦ ꯂꯤꯔꯤ ꯁꯤꯠꯄ ꯃꯥꯂꯪꯅ ꯑꯣ ꯈꯜꯂꯤ ꯔꯕꯤ ꯊꯧꯅꯥꯒꯤ ꯑꯗꯨ ꯈꯜꯂꯛꯏꯔꯅꯦ ꯆꯦ ꯊꯣꯏꯕꯤꯅ ꯈꯜꯂꯤ ꯏꯆꯦ ꯊꯣꯏꯕꯤꯁꯦ ꯃꯥꯁꯦ ꯆꯦ ꯊꯣꯏꯕꯤ ꯆꯍꯤꯁꯦ ꯀꯩꯁꯥꯝ ꯆꯍꯤ ꯀꯨꯟꯊ꯭ꯔꯥꯒ ꯈꯔꯗꯤ ꯂꯩꯔꯕ ꯍꯥꯏꯗꯤ ꯏꯁꯩꯒꯤ ꯅꯪꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯈꯜꯂꯛꯄ ꯏꯁꯩ ꯃꯌꯥꯝꯁꯦ ꯑꯁꯣꯝꯗ ꯋꯥꯟꯊꯔꯝꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯄꯤꯛꯇ꯭ꯔꯨ ꯑꯣꯏꯔꯤꯉꯩꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅꯒ ꯄꯨꯕꯤꯔꯒ ꯌꯦꯡꯕ ꯐꯤꯂꯝ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯥꯗꯤ ꯏꯆꯦ ꯀꯧꯋꯦ ꯁꯥꯎꯔꯤꯕ ꯏꯆꯦ ꯁꯥꯎꯒꯅꯣ ꯑꯁꯦꯡꯕꯩꯅꯦ ꯅꯪ ꯂꯤꯗꯤ ꯂꯤꯔꯦ ꯈꯪꯉꯦ ꯅꯪꯒꯤ ꯏꯁꯩꯁꯤ ꯃꯇꯥꯡ ꯃꯌꯥꯝꯒꯤ ꯏꯆꯦꯕꯨ ꯏꯆꯦ ꯏꯆꯦꯅꯤ ꯍꯥꯏꯕꯅꯤ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯂꯥꯞꯅ ꯖꯣꯏ ꯖꯣꯏ ꯅꯦꯆꯧꯕꯤ ꯍꯥꯏꯔꯛꯀꯗꯣꯏꯕ ꯂꯤꯔꯤ ꯁꯤꯠꯄ ꯃꯥꯂꯪꯁꯨ ꯍꯧꯖꯤꯛ ꯁꯛꯂꯛꯑꯅꯤ ꯑꯗꯒꯤ ꯍꯥꯏ ꯁ꯭ꯀꯦꯜ ꯍꯥꯏ ꯅꯣꯠ ꯑꯝꯇ ꯇꯥꯅꯤꯡ ꯇꯧꯕꯅꯦ ꯃꯥ ꯏꯅꯣꯁꯦꯟ ꯑꯥꯏꯒꯤ ꯄꯥꯝꯃꯦ ꯍꯥꯏꯀꯣ ꯏꯅꯣꯁꯦꯟ ꯑꯥꯏꯒꯤꯁꯨ ꯇꯧꯔꯁꯤ ꯂꯤꯔꯤ ꯁꯤꯠꯄꯁꯨ ꯇꯧꯔꯁꯤ ꯍꯦꯔꯥ ꯑꯩ ꯅꯪ ꯄꯨꯛꯅꯤꯡꯒꯤ ꯀꯩꯅꯣꯗ ꯏꯁꯩ ꯍꯣꯅꯣꯡꯗꯝꯗ ꯅꯪꯅ ꯁꯛꯂꯛꯄ ꯌꯥꯏ ꯃꯇꯦꯛ ꯑꯃꯇ ꯍꯣ ꯅꯣꯡꯗꯝꯕꯗꯣ ꯌꯦꯡꯉꯁꯤ ꯚꯥꯏ ꯍꯣꯔꯦꯟ ꯅꯥꯇꯣꯟꯁꯤ ꯐꯨꯟ ꯐꯨꯟꯒꯩ ꯑꯩ ꯍꯥꯠꯇ꯭ꯔꯤ ꯏꯅꯣꯁꯦꯟ ꯑꯥꯏꯒꯤ ꯑꯣꯏꯔꯁꯨ ꯌꯥꯏꯌꯦ ꯍꯦꯔꯥ ꯑꯩ ꯄꯣꯛꯇ꯭ꯔꯤꯉꯩ ꯏꯁꯩꯅꯦ ꯅꯝꯊꯥꯛ ꯈꯪꯉꯦ ꯅꯪ ꯄꯣꯛꯑꯀꯥꯟꯗ ꯅꯣꯏꯒꯤ ꯃꯇꯝꯒꯤ ꯏꯁꯩ ꯑꯣꯏꯗꯣꯏꯅꯦ ꯑꯩ ꯈꯪꯉꯦ ꯈꯜꯂꯤ ꯑꯩꯅ ꯈꯜꯂꯤ ꯇꯧꯕꯁꯦ
ꯆꯦ ꯊꯣꯏꯕꯤ ꯅꯠꯇꯦ ꯅꯦ ꯆꯧꯕꯤ ꯍꯣꯏꯒꯤ ꯃꯇꯝꯒꯤ ꯏꯁꯩ ꯑꯣꯏꯗꯣꯏꯅꯤ ꯀꯥꯏꯀꯨꯅ ꯁꯝ ꯁꯥꯡꯉꯤꯀꯥꯟꯒꯤ ꯀꯥꯏꯀꯨꯅ ꯁꯝꯁꯥꯡꯀꯥꯟꯒꯤ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯆꯍꯤ 28 ꯆꯪꯉꯛꯏꯅꯦꯕꯀோ 28 ꯆꯪꯉꯛꯄꯁꯦ ꯑꯗꯣ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯗꯣ ꯅꯣꯏꯒꯤ ꯃꯇꯝꯒꯤ ꯑꯣꯏꯔꯒꯗꯤ ꯆꯍꯤ 30ꯒ 35 ꯑꯗꯥꯏ ꯑꯣꯏꯗꯣꯏꯅꯦꯕ ꯅꯦ ꯊꯣꯏꯕꯤ ꯏꯌꯥꯝꯕ ꯔꯥꯍꯨꯜꯒ ꯏꯌꯥꯝꯕ ꯃꯥꯏꯀꯦꯜꯅꯒ ꯑꯩ ꯂꯤꯗ꯭ꯔꯤ ꯑꯝꯇ ꯍꯥꯏꯌꯨ ꯍꯥꯏꯁꯤꯗꯤ ꯈꯪꯉꯦ ꯑꯩ ꯈꯪꯉꯦ ꯅꯪ ꯃꯥꯁꯦ ꯋꯥꯔꯤ ꯂꯤꯕꯗ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯕ ꯃꯥꯅꯤ ꯃꯥꯅꯤ ꯑꯩꯒꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯀꯅꯥ ꯅꯦꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯌꯥꯝ ꯇꯥꯖꯩꯌꯦꯕꯀꯣ ꯑꯩꯗꯣ ꯑꯩ ꯇꯨꯝꯃꯝꯗꯥꯏ ꯀꯩꯅꯣ ꯃꯣꯏ ꯃꯥꯏꯀꯦꯜ ꯍꯣꯏꯒꯤ ꯋꯥꯔꯤ ꯑꯗꯨꯒ ꯐꯨꯡꯒꯥ ꯋꯥꯔꯤꯁꯦ ꯁꯨꯝ ꯄꯥꯝꯖꯕꯗꯣ ꯑꯩꯅ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯈꯣꯟꯗꯣ ꯌꯥꯗꯦꯕ ꯆꯍꯤꯁꯦ 30ꯒ 45 ꯑꯗꯥꯏꯗꯤ ꯑꯣꯏꯗꯣꯏꯅꯤ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕꯗꯤ ꯔꯦꯀꯣꯔꯠ ꯑꯃ ꯂꯧꯔꯣ ꯌꯦꯡꯉꯣ ꯑꯩ ꯅꯣꯏꯕꯨ ꯑꯝꯇ ꯍꯥꯏꯌꯣꯃꯦ ꯇꯧꯕꯨꯗꯤ ꯃꯥ ꯑꯉꯥꯡꯅꯤ ꯑꯉꯥꯡ ꯑꯣ ꯏꯆꯦꯁꯦ ꯅꯪ ꯑꯉꯥꯡꯅꯦꯌꯦ ꯃꯣꯏꯅ ꯍꯥꯏꯕ ꯃꯣꯏꯅ ꯍꯥꯏꯕ ꯅꯪ ꯑꯉꯥꯡꯅꯦꯌꯦ ꯃꯤꯅꯤꯠ ꯀꯌꯥ ꯁꯨꯔꯦ ꯚꯥꯏ ꯑꯩꯈꯣꯏ ꯊꯥꯔꯛꯏꯁꯦ ꯄꯨꯡ 1ꯒ ꯃꯤꯅꯤꯠ 12 ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯏꯁꯩꯈꯩꯗꯣ ꯍꯥꯏꯐꯦꯠ ꯂꯥꯟꯊꯣꯛꯁꯤꯔꯣ ꯁꯦ ꯆꯠꯂꯣꯁꯦ ꯅꯪ ꯑꯗꯨꯝ ꯒꯤꯇꯔꯁꯤꯃ ꯀꯣꯜꯂꯒ ꯂꯩꯔꯦ ꯑꯗꯨ ꯌꯨꯕꯤꯗꯣ ꯁꯛꯂꯛꯑꯣ ꯅꯪ ꯁꯛꯁꯤ ꯁꯛꯂꯛꯇꯅ ꯑꯗꯨ ꯂꯣꯏꯔꯒ ꯏꯁꯩ ꯅꯣꯡꯗꯝꯕꯁꯨ ꯉꯥꯏꯔꯤ ꯍꯥꯏꯀꯣ ꯏꯅꯣꯁꯥꯒꯤꯁꯨ ꯉꯥꯏꯔꯤ ꯇꯧꯔꯒꯦ ꯅꯣꯏ ꯐꯅꯤ ꯏꯁꯩ ꯁꯛꯑꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯣꯡꯃ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯦꯃꯦꯔꯥꯗ ꯌꯦꯡꯕꯁꯦ ꯑꯩ ꯁꯤꯗꯕꯨ ꯌꯦꯡꯖꯔꯀꯥꯟꯗꯅꯦ ꯅꯣꯏ ꯃꯥ ꯏꯁꯩ ꯁꯛꯑꯒ ꯃꯣꯏꯅ ꯌꯦꯡꯉꯛꯀꯗꯣꯏꯅꯤꯗꯅ ꯃꯣꯏꯗꯗꯤ ꯌꯦꯡꯁꯤꯟꯕꯩ ꯇꯥꯏꯞꯇꯀꯣ ꯁꯦ ꯅꯣꯡꯗꯝꯕꯗ ꯁꯛꯂꯣꯁꯦ ꯌꯥꯔꯦ ꯋꯥꯟ ꯅꯦꯊꯣꯏꯕꯤ ꯍꯧꯖꯤꯛꯀꯤꯗ ꯁꯥꯎꯅꯨꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯏꯁꯩ ꯑꯣꯏꯗꯕꯅꯤꯅ ꯑꯩꯈꯣꯏꯗꯣ ꯏꯁꯩꯗꯣ ꯇꯁꯦꯡꯅ ꯐꯥꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯑꯩꯈꯣꯏꯅ ꯈꯔ ꯄꯥꯈꯪ ꯐꯥꯕ ꯍꯧꯒꯠꯂꯛꯄꯒꯤ ꯐꯣꯟ ꯅꯣꯡꯗꯝꯕꯗꯣ ꯑꯣꯏꯅ ꯁꯛꯍꯜꯂꯒꯦ ꯀꯃꯦꯟꯗ ꯐꯣꯇꯣ ꯊꯥꯕ ꯌꯥꯔꯝꯕꯗꯤ ꯅꯣꯏ ꯃꯤ ꯂꯝꯇ ꯁꯤꯜꯂꯒ ꯎꯠꯊꯣꯛ ꯌꯥꯒꯗꯕꯅꯦ ꯍꯥꯏꯗꯨꯗꯤ ꯀꯅꯥ ꯍꯥꯏꯔꯤꯅꯣ ꯃꯅꯥꯎꯅ ꯃ꯭ꯌꯨꯖꯤꯛ ꯇ꯭ꯔꯦꯛ ꯊꯥꯗꯣꯛꯎꯗꯅ ꯇ꯭ꯔꯦꯛ ꯊꯥꯗꯣꯛꯄꯗꯣ ꯀꯩꯅꯣ ꯇꯧꯔꯣꯏꯅꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯌꯥꯎꯗꯕꯅꯤꯅ ꯑꯗꯨꯅꯤ ꯇ꯭ꯔꯦꯛꯅ ꯇ꯭ꯔꯦꯛ ꯍꯥꯜꯂꯛꯀꯅꯤ ꯊꯥꯗꯣꯛꯄꯗꯤ ꯀꯩꯅꯣ ꯇꯧꯔꯤꯗ ꯇ꯭ꯔꯦꯛꯅ ꯍꯥꯜꯂꯛꯀꯅꯤ ꯅꯣꯡꯃ ꯑꯗꯨꯒꯤꯁꯨ ꯐꯖꯅꯀꯣ ꯀꯦꯔꯥꯎꯀꯦ ꯑꯃꯅ ꯀꯩꯅꯣꯒ ꯀꯔꯥꯎꯀꯦꯁꯨ ꯑꯣꯏꯔꯦꯗꯅ ꯑꯩꯈꯣꯏꯒꯤ ꯃꯨꯛꯕꯥꯡ ꯃꯆꯥ ꯑꯃꯒ ꯇꯧꯔꯒ ꯍꯣꯏ ꯀꯔꯥꯎꯀꯦ ꯇꯧꯕ ꯑꯗꯨꯒꯤ ꯑꯗꯨꯁꯨ ꯁꯤꯟꯖꯔꯛꯀꯦ ꯁꯦ ꯃꯌꯥꯝ ꯃꯤ 12 ꯁꯨ ꯂꯩꯔꯝꯃꯤꯁꯦ ꯅꯨꯄꯥ ꯀꯩꯅꯣ ꯇꯧꯔꯛꯑꯁꯦ ꯑꯝꯇ ꯃꯤ ꯐꯣꯟ ꯀꯨꯟꯗ ꯅꯨꯡꯗꯝꯕ ꯍꯦꯟꯊꯈ꯭ꯔꯦ ꯁꯛꯂꯛꯑꯣꯁꯦ ꯎꯝ ꯑꯩ ꯕꯦꯛꯒ꯭ꯔꯥꯎꯟ ꯀꯩꯅꯣꯒꯤ ꯂꯥꯎꯕꯗꯣ ꯂꯥꯎꯔꯛꯑꯒꯦꯁꯦ ꯀꯩꯅꯣꯔꯣ ꯐꯣꯟ ꯅꯣꯡꯗꯝꯕꯔꯣ ꯅꯣꯡꯗꯝꯕ ꯉꯁꯥꯏꯗꯒꯤ ꯂꯣꯏꯔꯉꯥꯟꯕ ꯃꯇꯝꯒꯤ ꯁꯥꯐꯨꯗꯩ ꯍꯧꯔꯛꯑꯣꯌꯦ ꯑꯣ 1 2 3 4 ꯑꯩ ꯁꯛꯑꯣ ꯁꯤꯅꯦꯕ ꯑꯦ ꯃꯇꯝꯒꯤ ꯁꯥꯐꯨꯅ ꯍꯨꯝꯈ꯭ꯔꯕ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯀꯅꯥꯗ ꯇꯥꯏꯅꯔꯨꯒꯅꯤ ꯋꯥꯀꯠꯐꯝ ꯂꯩꯇ꯭ꯔꯕꯗ ꯍꯣ ꯃꯇꯝꯒꯤ ꯁꯥꯐꯨꯅ ꯍꯨꯝꯈ꯭ꯔꯕ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯈꯤꯇꯪ ꯊꯨꯖꯟꯁꯤ ꯀꯅꯥꯗ ꯇꯥꯏꯅꯔꯨꯒꯅꯤ ꯋꯥꯀꯠꯐꯝ ꯂꯩꯇ꯭ꯔꯕꯗ ꯅꯪꯒꯤ ꯁꯛꯇꯝꯅ ꯉꯧꯍꯜꯂꯕ ꯑꯩꯁꯦ ꯅꯤꯡꯁꯤꯡꯗꯕ ꯑꯣꯏꯌꯨ ꯅꯨꯡꯁꯤꯕꯤ ꯅꯪꯅ ꯑꯩꯕꯨ ꯋꯥ ꯋꯥ ꯗꯪ ꯋꯥ ꯗꯪ ꯗꯪ ꯗꯪ
ꯍꯥꯏꯒꯠꯂꯛꯑꯣ ꯅꯣꯡꯗꯝꯕ ꯑꯥ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯐꯥꯒꯤꯅꯤ ꯐꯥꯒꯤꯅꯤ ꯅꯣꯡꯗꯝꯕ ꯑꯥ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯁꯂꯥ ꯀꯔꯤꯅꯣ ꯇꯧꯔꯤ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯃꯄꯣꯛꯂꯥꯡꯉꯣ ꯈꯨꯅꯤꯡꯗ ꯃꯃꯤ ꯀꯨꯝꯏꯅꯖꯕ ꯐꯪꯍꯟꯕꯤꯌꯨ ꯈꯨꯗꯤꯡ ꯂꯩꯍꯟꯕꯤꯌꯨ ꯅꯅꯥꯛꯇ ꯌꯥꯟꯖꯒꯦ ꯄꯨꯝꯕꯗꯤ ꯃꯥꯂꯦ ꯌꯥꯟꯖꯒꯦ ꯄꯨꯟꯁꯤꯗ ꯅꯪꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕ ꯈꯪꯂꯣꯏ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯑꯣꯏꯔꯝꯂꯣꯏ ꯑꯩꯁꯦ ꯑꯁꯨꯝꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯕ ꯑꯣꯏꯔꯝꯂꯣꯏ ꯑꯩꯁꯦ ꯑꯁꯨꯝꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯕ ꯀꯃꯦꯟꯁꯦ ꯄꯥꯕ ꯌꯥꯗ꯭ꯔꯦ ꯄꯨꯔꯞ ꯅꯣꯛꯅꯤꯡꯉꯤ ꯀꯩꯗꯧꯔꯒꯦ ꯀꯃꯦꯟꯁꯦ ꯅꯩꯔꯦꯕ ꯉꯁꯥꯏꯒꯤ ꯀꯃꯦꯟ ꯄꯤꯔꯛꯇꯦ ꯅꯣꯛꯄꯗ ꯋꯥꯊꯤ ꯇꯧꯔꯛꯏꯕ ꯀꯅꯥ ꯀꯅꯥꯅꯣꯃꯤ ꯁꯤꯔꯁꯀ ꯃꯅꯥꯎꯒ ꯃꯃꯥꯏ ꯆꯥꯎꯕ ꯅꯨꯄꯥ ꯐꯣꯟ ꯃꯦꯠꯂꯤꯗꯣ ꯌꯦꯡꯅꯤꯡꯗꯦ ꯀꯦꯃꯦꯔꯥ ꯂꯣꯠꯂꯛꯀꯅꯨ ꯀꯥꯏꯁꯤꯗꯤ ꯅꯪ ꯌꯨ ꯉꯥꯎꯔꯀꯥꯟꯗ ꯍꯦꯛ ꯀꯟ ꯀꯟ ꯂꯥꯎꯕꯗ ꯑꯗꯨꯃꯥꯏꯅ ꯑꯝꯇ ꯂꯥꯎꯍꯜꯂꯣ ꯀꯛꯊꯠꯀꯣ ꯑꯗꯨꯏ ꯀꯃꯦꯟꯗꯣ ꯀꯛꯊꯠꯀꯣ ꯃꯣꯏꯅ ꯕ꯭ꯂꯣꯛ ꯄꯤꯈꯣ ꯑꯩꯉꯣꯟꯗ ꯕ꯭ꯂꯣꯛ ꯄꯤꯈꯣ ꯆꯩ ꯂꯦꯞꯄꯝꯃꯒ ꯃꯄꯣꯛ ꯂꯥꯡꯒꯣꯡ ꯁꯛꯂꯛꯑꯗꯤ ꯅꯣꯏꯗꯤ ꯀꯌꯥ ꯁꯨꯔꯝꯃꯅꯤ ꯍꯥꯏꯁꯤ ꯑꯔꯤꯕ ꯏꯁꯩ ꯁꯛꯁꯤꯁꯦ ꯁꯦꯒꯥꯏꯔꯕ ꯑꯧ ꯀꯣꯟ ꯄꯥꯏꯔꯛꯀꯦꯀꯣ ꯁꯦꯒꯥꯏꯔꯕ ꯃꯆꯦꯠꯁꯤꯡꯗꯣ ꯈꯣꯝꯖꯤꯟꯕꯗ ꯉꯥꯎꯔꯕ ꯁꯦꯒꯥꯏꯔꯕ ꯃꯆꯦꯠꯁꯤꯡꯗꯣ ꯈꯣꯝꯖꯤꯟꯕꯗ ꯉꯥꯎꯔꯕ ꯑꯩꯒꯤ ꯏꯇꯧ ꯎꯔꯒ ꯑꯩꯒꯤ ꯏꯇꯧ ꯎꯔꯒ ꯅꯪꯒꯤ ꯀꯔꯝꯕ ꯊꯃꯣꯏꯒꯤ ꯑꯄꯦꯟꯕ ꯅꯪꯒꯤ ꯀꯔꯝꯕ ꯊꯃꯣꯏꯒꯤ ꯑꯄꯦꯟꯕ ꯄꯥꯕ ꯊꯣꯛꯇꯅ ꯄꯥꯕ ꯊꯣꯛꯇꯅ ꯄꯥꯕ ꯊꯣꯛꯇꯅ ꯄꯥꯕ ꯊꯣꯛꯇꯅ ꯀꯩꯅꯣꯗꯣ ꯀꯅꯥꯒꯤ ꯅꯛꯁꯜꯂꯣ ꯑꯗꯨꯅ ꯑꯩꯗꯤ ꯍꯩꯇꯦ ꯁꯛꯂꯣ ꯍꯩ ꯑꯗꯨꯁꯨ ꯁꯛꯂꯛꯑꯣ ꯑꯗꯨꯗꯨꯒꯅꯦ ꯏꯁꯩ ꯈꯜꯂꯛꯑꯦꯕꯀꯣ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯃꯊꯪꯗ ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯌꯥꯝ ꯐꯖꯩ ꯑꯁꯤ ꯏꯁꯩ ꯀꯔꯤꯕꯨ ꯈꯟꯗꯨꯅ ꯀꯔꯤꯒꯤ ꯄꯥꯝꯂꯨꯈꯤꯅꯤ ꯑꯩꯅ ꯍꯤꯡꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯊꯋꯥꯏꯒ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩꯗ ꯏꯁꯩꯁꯦ ꯇꯥꯔ
이사지 신인군 보고 갔다. ꯂꯥꯏꯐꯇ ꯑꯗꯨꯝ ꯁꯤꯈꯤꯕꯗꯣ ꯑꯗꯨꯒ 가글로 빨리. ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯥꯏꯀꯥꯟ ꯈꯤꯉꯦ ꯃꯅꯤꯡ ꯑꯣ ꯆꯪꯉꯒ ꯑꯗꯨꯝ ꯊꯥꯡ ꯊꯤꯟꯕꯩ ꯁꯤꯟꯗꯨ ꯑꯗꯨꯝ ꯎꯠꯂꯝꯃꯒ ꯇꯧꯈꯤꯕꯗꯣ ꯑꯁꯦꯡꯕ 바이럴 ꯑꯁꯦꯡꯕ ꯑꯣꯏ ꯂꯩꯔꯝꯕꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯁꯩꯗꯣ ꯚꯥꯏ ꯃꯈꯥ ꯇꯥꯔꯛꯑꯣ ꯀꯔꯝꯕ ꯇꯧ 나 숭작 척다. ꯑꯩꯗꯤ ꯁꯛꯄ ꯌꯥꯝ ꯇꯜꯂꯦꯕ 라스트 마이켈 롱장 중도니까. ꯑꯩꯅ 와. ꯅꯨꯡꯁꯤꯕ ꯈꯪꯂꯛꯩ ꯇꯅꯤꯛ ꯇꯅꯤꯛꯀꯤ ꯄꯨꯛꯅꯤꯡ ꯑꯁꯦ ꯈꯟꯖꯈꯤꯅꯦ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯅꯨꯡꯁꯤꯔꯨꯕ 와, 맞아요. ꯂꯦꯡꯈꯤ ꯄꯨꯟꯁꯤ ꯅꯪꯇꯕꯨ ꯁꯣꯟꯗꯨꯅ ꯂꯦꯡꯈꯤ ꯄꯨꯟꯁꯤ 돈이 샘도 속에서. ꯀꯔꯝꯕ ꯑꯩꯒꯤ 이랄나 ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯈꯤꯕ ꯂꯩꯔꯝꯒꯅꯤ ꯃꯔꯝ ꯀꯌꯥ ꯀꯌꯥ ꯑꯩꯅ ꯋꯥꯔꯒ ꯅꯪꯅ ꯄꯦꯟꯖꯕ ꯉꯥꯏꯈꯣ balong tatat pa tabi. ꯑꯉꯥꯎ ꯑꯐꯩꯒꯤ ꯃꯥꯒꯤꯅꯦ ꯑꯉꯥꯎ ꯑꯐꯩꯅ ꯔꯤꯖꯟ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯕ꯭ꯔꯗꯔ ꯑꯃ ꯃꯥꯅ ꯈꯜꯂꯤꯕ ꯏꯁꯩꯁꯦ ꯐꯅꯌꯥꯝ ꯌꯥꯝꯕ ꯑꯝꯇ ꯁꯛꯂꯛꯇꯦꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯁꯨꯋꯦꯛ ꯁꯤꯔꯤꯁꯀꯨꯝꯕ ꯏꯗꯨ ꯁꯤꯟꯐꯝ ꯑꯣꯟꯅꯔꯦ ꯏꯅꯥꯎꯁꯤꯗꯤ ꯑꯩ ꯑꯩꯁꯦ ꯕ꯭ꯔꯗꯔ ꯑꯩ ꯁꯦꯡꯅ ꯏꯁꯩꯁꯦ ꯍꯥꯟꯅ ꯋꯦꯕ ꯁꯤꯔꯤꯁ ꯀꯨꯝꯗ꯭ꯔꯤꯉꯩꯗ ꯐꯤꯂꯝ ꯇꯧꯗ꯭ꯔꯤꯉꯩꯗꯀꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯇꯤꯝꯁꯦ ꯉꯁꯤ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯔꯥꯍꯨꯜ ꯍꯣꯏꯒꯤ ꯁꯤꯗ ꯂꯩꯇ꯭ꯔꯤꯉꯩꯗꯅꯦ ꯍꯦꯛꯇ ꯎꯔꯥꯎ ꯊꯔꯥꯎꯔꯒ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯅꯤꯡꯕꯒꯤ ꯐꯤꯕꯝꯗꯣ ꯑꯁ ꯍꯣꯏꯅꯦꯍꯦ ꯀꯥꯏꯗꯩꯅꯦꯍꯦ ꯅꯨꯃꯤꯠ ꯇꯥꯔꯥꯐꯥꯎ ꯍꯜꯂꯣ ꯌꯥꯗꯅꯗ꯭ꯔꯤꯅꯤ ꯏꯁꯩ ꯇꯧꯔꯝꯕꯅꯤꯗ ꯑꯗꯣ ꯉꯁꯤꯗꯤ ꯂꯥꯏꯞꯁꯤ ꯂꯣꯏꯔꯣꯏꯗꯕꯅꯤ ꯏꯁꯩꯗꯤ ꯑꯗꯨꯝ ꯁꯛ ꯂꯩꯔꯗꯧꯅꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯇꯨꯡ ꯏꯁꯩ ꯑꯗꯨꯝ ꯈꯜ ꯂꯩꯕꯤꯔꯣ ꯕ꯭ꯔꯗꯔ ꯑꯉꯥꯎꯐꯩꯒꯤ ꯈꯟꯕꯤꯔꯤꯕ ꯏꯁꯩ ꯍꯧꯖꯤꯛ ꯀꯩ ꯏꯁꯩꯅꯣ ꯑꯩꯗꯤ ꯃꯇꯤꯛ ꯔꯟꯕꯤ ꯊꯧꯅꯥꯒꯤ ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯗꯕꯅꯤ ꯇꯣꯔꯩ ꯐꯤꯂꯝꯒꯤꯗꯣ ꯍꯣ ꯍꯣ ꯍꯣꯏ ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯗꯕꯅꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯍꯦꯟꯕꯗ ꯄꯥꯝꯕ ꯁꯪꯁꯥꯔꯁꯤꯗ ꯇꯅꯥꯂꯤꯗꯩ ꯉꯪꯉꯛꯑꯣꯀꯣ ꯃꯀꯣꯛꯇꯒꯤ ꯑꯩ ꯈꯣꯟꯁꯦ ꯉꯁꯤ ꯌꯥꯗ꯭ꯔꯦ ꯅꯥꯇꯣꯟ ꯂꯣꯏ ꯐꯨꯟꯈꯤꯕꯒꯤ ꯀꯥꯝꯊꯣꯛꯑꯣ ꯇꯅꯥꯂꯤꯗꯩ ꯍꯧꯁꯦꯀꯣ ꯑꯗꯨꯗꯤ ꯑꯩ ꯅꯨꯄꯥ ꯑꯩ ꯐꯣꯟ ꯑꯩ ꯊꯤꯔꯤꯉꯩꯗ ꯑꯗꯨꯝ ꯇꯣꯛꯑꯗꯕꯅꯤ ꯁꯦ ꯑꯩ Tanare, tanare na, tanare na, re, ridimati, ridimati, chadavani. Leitebu nungsibiba ahinbada pamba sangsasina angaubagi choirolgumna sakliba isaysina aigide marupni aigide punsigi khomloni aigide mati Chadavani Kanasu leite ibu nungsibiba
pamba sangsasina si kainoda sa tara matam ama aigi de thawa oirambi Nang sakla solo. sangkrabi Macho sangkrabi tam ama ay gitaway oy rambi Macho sangkrabi Macho sangkrabi surbo kayan biram maningtam kravasu sakini aidi kaina isai she surta dravasu nangidama aidi mati aidi mati aidi mati Jadavani Karnasulaitebo Nungsibiba Ahin batapamba sangsasina Ahin batapamba sangsasina Next ki isay. Nangbu nungsiduna hinglibani. Nangbu nungsiduna. Ay ngang di am saksawani ba BS yausung ay to ba Tadi fazabani isay. Isay lista khar lagi ko. Isay fazabani siyan sakshi. Noah maitai gi isay huji khudol tamsarage. Mathangi next ju lai. Se nang bunung siduna hindi mani hor jese ko thirone nu ba nangbu nungsiduna Nangbu nungsiduna hinglibani aigi chamlaba mapuksina karam na hekta thawai ne leiringai kaurasigi nangbu nungsiduna hinglibani Next lam yauna fazare. Purnima thasu ikai jare. Karige mongsi khumjaliba. ai na haidra Koidana bi mai thok do. ni thu bi li re dana hale ga ma kaino ka kenya yai ni thu bi nangi kaino je loi nge Nui ma ha koi ko kap da lo roi ai. khandorak pa aidi isa je chahi ji tum lam yauna Purnima tha jesu ikairani karigi amuksu khumjiliba koidana bimai thongdo o toibi lamhenba nangina toda malangba mana kalatu
samlangda chirol tauraga khunjin boirini mai thongse Saloko. sidi wangani pa ꯅꯨꯄꯤꯒꯤ ꯄꯥꯔꯠꯇꯣ ꯌꯥꯝ ꯐꯖꯕꯅꯤ ꯚꯥꯏ fadi phasai wangdi wangani ꯍꯥꯏꯐꯦꯠ ꯃꯥꯜꯍꯜꯂꯣ ꯃꯑꯣꯡ ꯃꯥꯜꯍꯜꯂꯒ ꯅꯩꯁꯜꯂꯒ mong hadaba nanguna mulgi leite oiribi amtang hanjo mong hadaba tauna mulgi leite oiribi Palangi se mi pai jai lamdan bakanagi oi khidara mi pai chauba nangi chingjau gumle miu na sisina lei makhai ai haki na tum in jage yo ajare matha jasu kairani karigi amuksu khunjliba koidana bimai thongdo ho kaisam thoibi ꯅꯪꯕꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯣ ꯀꯩꯁꯥꯝ ꯊꯣꯏꯕꯤ ꯑꯣ ꯑꯩ ꯉꯁꯥꯏ ꯈꯟꯕ ꯀꯥꯟꯗ ꯑꯣ ꯊꯣꯏꯕꯤ ꯑꯗꯨꯝ ꯍꯥꯏꯀꯣ ꯏꯁꯩꯁꯤꯗ magi sen thoibi ke sans pakhalunu sini pakhalunu haisidi Oina. noi boy silero habni kem khaluno chitraga ai kapunu harmo sidi yadre soy bene ꯑꯣ ꯅꯨꯡꯁꯤꯕꯩꯅꯦ ꯅꯨꯡꯁꯤꯃꯟꯕꯒꯤ ꯅꯤꯡꯊꯧꯒꯤ ꯗꯥꯏꯂꯣꯛꯇꯣ ꯇꯧꯔꯛꯑꯣꯌꯦ ꯑꯩꯒꯤ ꯁꯤꯟ ꯀꯔꯝꯕ ꯃꯇꯥꯡꯗ ꯇꯧꯗꯣꯏꯁꯦ ꯆꯤꯡꯐꯥꯗꯤ ꯄꯨꯕ꯭ꯔꯕ Yadro yeng matim thawna yam haitudi. ꯑꯣ ꯑꯩꯅ ꯅꯤꯡꯊꯧ ꯍꯥꯏꯁꯤꯗ ꯅꯤꯡꯊꯧ ꯗꯥꯏꯔꯦꯛ ꯅꯤꯡꯊꯧꯗꯨꯒꯤ ꯋꯥꯈꯜꯅꯦ ꯑꯩ ꯈꯜꯂꯤꯁꯦ ꯀꯥꯏ ꯅꯪ ꯑꯩ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯅꯨꯡꯇꯤꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯅ ꯅꯤꯡꯊꯧ ꯁꯥ ꯂꯩꯔꯕꯅꯤꯅꯀꯣ ꯅꯤꯡꯊꯧ ꯍꯥꯏ ꯃꯅꯨꯡꯗ ꯅꯤꯡꯊꯧꯗꯧ ꯈꯜꯂꯦꯕ ꯑꯩꯅ ꯑꯩ ꯏꯁꯩ ꯌꯥꯝ ꯑꯄꯥꯝꯕꯕꯨꯗꯤ ꯑꯗꯨ ꯉꯁꯤ ꯈꯣꯟꯁꯦ ꯌꯥꯗ꯭ꯔꯣ ꯁꯛꯄ ꯌꯥꯗ꯭ꯔꯣ ꯅꯥꯇꯣꯟꯁꯦ ꯄꯨꯔꯥ ꯐꯨꯜ ꯂꯩꯒ꯭ꯔꯦ ꯑꯣ ꯑꯩꯈꯣꯏꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯀꯔꯤꯒꯨꯝꯕ ꯁꯤꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣ ꯑꯉꯥꯎ ꯑꯐꯩꯒ ꯇꯥꯟꯅꯕꯤꯌꯣ ꯍꯥꯏꯗꯤ ꯅꯨꯄꯥ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯕꯤꯔꯛꯏ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯑꯉꯥꯎ ꯑꯐꯩꯅ ꯌꯨꯖꯔꯅꯦ ꯑꯃ ꯌꯥꯎꯔꯤꯁꯦ ꯍꯥꯏꯗꯤ ꯄꯥꯈꯠꯄꯤꯒꯅꯣ ꯅꯨꯄꯥ ꯐꯪꯉꯣꯏ ꯍꯥꯏꯕꯒꯤ ꯃꯥꯏ ꯌꯨꯖꯔ ꯅꯦꯝꯁꯨ ꯌꯥꯏ ꯑꯩ ꯏꯁꯥꯁꯨ ꯄꯥꯈꯪꯅꯤ ꯅꯨꯡꯁꯤꯕ ꯅꯣꯏꯅꯤ ꯀꯔꯝꯕ ꯗꯥꯏꯂꯣꯛꯅꯣꯕ ꯑꯩ ꯇꯧꯗꯣꯏꯁꯦ ꯄ꯭ꯔꯣꯝ ꯇꯧꯕꯅꯤꯅ ꯍꯧꯖꯤꯛꯀꯥꯟꯁꯦꯀꯣ ꯑꯗꯨꯅꯤ ꯄ꯭ꯔꯣꯝ ꯂꯣꯏ ꯇꯧꯔꯕꯅꯤꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕ ꯗꯥꯏꯂꯣꯛ ꯂꯤꯂꯥꯒꯨꯝꯕ ꯐꯥꯗ꯭ꯔꯦ ꯃꯤꯅꯗꯤ ꯍꯣꯏ ꯐꯥꯕꯀꯣ ꯂꯤꯂꯥꯒꯨꯝꯕ ꯃꯤꯒꯤ ꯃꯣꯏꯗꯤ ꯀꯩꯅꯣꯝꯅꯦ ꯑꯩꯈꯣꯏꯗꯒꯤ ꯂꯦꯚꯦꯜ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯒꯤꯗꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯀꯩꯅꯣꯗꯨ ꯄ꯭ꯔꯣꯝꯇꯨꯅꯤꯅ ꯇꯞꯄꯤꯡ ꯑꯃꯨꯛ ꯇꯧꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯅꯤꯡꯁꯤꯡꯕꯁꯦ Mani. Adum ngasi yaw mo pot adum phong le kawarni. ꯀꯥꯎꯔꯅꯤ ꯑꯗꯨꯝ ꯀꯥꯎꯔꯅꯤ 이세이제 그놈이지 이마를 서로 올라오지 ꯃꯥ ꯁꯣꯛ ꯂꯥꯎꯁꯦ Eh ima sa oise ima tawje khana uje bro. Yawde nong pat lawgai je ba. ꯑꯗꯨꯅꯦ Near ꯅꯣꯡꯃꯅꯦ ꯂꯥꯎꯕꯒꯤꯅꯦ. ꯅꯨꯄꯥ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯇꯧꯔꯁꯤ ꯔꯨꯝꯗ ꯇꯧꯔꯒꯗꯤ ꯈꯔ ꯅꯨꯡꯉꯥꯏꯕ
ꯁꯨꯃꯥꯏꯅ ꯑꯍꯥꯟꯕꯁꯦ ꯕꯣꯏꯁꯦ ꯐꯖꯕ ꯑꯗꯨꯁꯨ ꯌꯥꯏ ꯅꯦꯛꯁ ꯁꯟꯗꯦꯗ ꯃꯊꯪ ꯃꯣꯏꯅ ꯁꯟꯗꯦ ꯇꯧꯔꯁꯤ. ꯃꯊꯪ ꯁꯟꯗꯦ ꯄꯨꯡ 10ꯗ ꯆꯥꯏꯊꯣꯛꯑ ꯆꯠꯂꯒꯅꯦ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯍꯥꯏꯁꯦ ꯋꯥꯔꯤ ꯑꯅꯤꯁꯦ ꯋꯥꯔꯤꯁꯦ ꯑꯣꯗꯤꯑꯣꯗꯅ ꯋꯥꯔꯤ ꯅꯩꯕ ꯚꯤꯗꯤꯑꯣꯗꯅ ꯏꯁꯩꯒꯤ ꯇꯣꯉꯥꯟꯅ ꯂꯥꯏꯚꯀꯤ ꯐꯣꯟ ꯑꯃ ꯁꯦꯝꯃꯛꯀꯅꯤꯀꯣ ꯄ꯭ꯂꯦꯂꯤꯁ ꯑꯃ. ꯁꯟꯗꯦ ꯚꯥꯏꯞꯁꯅ. ꯁꯦ ꯀꯩꯅꯣ ꯇꯧꯁꯦ ꯑꯥꯏ ꯇꯤ ꯂꯥꯛꯑꯣ ꯍꯥꯏꯕ ꯍꯥꯏꯁꯦ ꯄꯥꯏꯌꯨ ꯂꯥꯛꯑꯣ ꯑꯥꯏ ꯇꯤꯁꯦ ꯑꯌꯥꯝꯕ ꯀꯩꯅꯣꯒꯤ ꯏꯌꯥꯝꯕ ꯑꯣꯏꯗꯣꯏꯅꯦ ꯏꯌꯥꯝꯕꯅ ꯍꯧꯖꯤꯛ ꯉꯁꯥꯏ ꯏꯅꯥꯎ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯏꯌꯥꯝꯕꯁꯦ ꯑꯍꯟ ꯑꯣꯏꯔꯝꯃꯅꯦꯕ ꯑꯩꯈꯣꯏꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯗꯒꯤ ꯍꯦꯟꯅ ꯑꯍꯟ ꯑꯣꯏꯕ ꯃꯤ ꯑꯣꯏꯗꯣꯏꯅꯦꯕ. ꯑꯥ ꯗꯛ ꯂꯥꯎ ꯐꯥꯔꯦꯌꯣ. ꯑꯩꯒꯤꯗꯤ ꯅꯣꯡꯗꯝꯕ ꯑꯦꯟ.ꯖꯤꯅ ꯂꯩꯕꯅꯦꯕ ꯑꯗꯨꯒ ꯔꯥꯍꯨꯜꯒꯤꯅ ꯔꯥꯍꯨꯜ ꯊꯣꯉꯥꯝꯅ ꯂꯩꯔꯝꯃꯦ. ꯔꯥ ꯊꯣꯉꯥꯝ ꯔꯥꯍꯨꯜꯒꯤꯅ ꯔꯥ ꯊꯣꯉꯥꯝ. ꯑꯗꯨ ꯇꯧꯔꯣ ꯑꯗꯨ ꯇꯧꯔꯣ. ꯑꯗꯨ ꯇꯧꯔꯣ ꯌꯥꯔꯦ. ꯕ꯭ꯔꯗꯔꯅ ꯌꯥꯝ ꯆꯥꯎꯊꯣꯛꯑꯦ ꯍꯥꯏꯁꯦ. ꯏꯁꯩ ꯗꯥꯏꯔꯦꯛ ꯍꯧꯔꯣ. ꯕ꯭ꯔꯗꯔ ꯅꯣꯡꯗꯝꯕꯒꯤꯅ ꯅꯣꯡꯗꯝꯕ ꯑꯦꯟ.ꯖꯤꯅꯀꯣ ꯚꯥꯏ. ꯑꯩ ꯆꯥꯎꯊꯣꯛꯇꯦ ꯆꯥꯎꯊꯣꯛꯏꯁꯦ ꯀꯩꯅꯣꯅꯤ. ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯦꯜꯒꯤꯅꯦ ꯉꯁꯥꯏꯗꯒꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯕ ꯀꯩꯅꯣꯒꯤꯅ ꯊꯃꯣꯏ ꯀꯟꯕ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯗꯔ ꯃꯥꯁꯦ. ꯅꯣꯡꯗꯝꯕꯒꯤꯅ ꯅꯣꯡꯗꯝꯕ ꯑꯦꯟ.ꯖꯤꯅ ꯂꯩꯔꯦ. ꯑꯥꯏꯖꯤꯒꯤꯔꯣ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯣ. ꯑꯩꯖꯤꯒꯤꯗꯤ ꯑꯩꯗꯤ ꯑꯥꯏꯖꯤ ꯑꯦꯀꯥꯎꯟ ꯐꯦꯁꯕꯨꯛꯀꯤ ꯍꯦꯛ ꯇꯧꯔꯦ. ꯑꯗꯨꯒ ꯑꯗꯨꯗꯤ ꯑꯃ ꯍꯥꯡꯉꯣ ꯔꯥꯍꯨꯜꯒꯤꯅ ꯔꯥ ꯊꯣꯉꯥꯝ. ꯐꯦꯁꯕꯨꯛꯇ ꯔꯥꯊꯣꯡꯉꯥꯝ ꯂꯩ. ꯀꯩꯅꯣ ꯇꯧ ꯑꯗꯨꯒ ꯑꯩꯒꯤꯅ ꯃꯥꯏꯀꯦꯜ ꯑꯅ ꯍꯧꯖꯤꯛꯀꯤ ꯂꯩꯕꯅꯦ. ꯏꯁꯩꯗꯣ. ꯈꯤꯇꯪ ꯋꯥꯈꯠꯂꯁꯤ ꯀꯧꯋꯦ. ꯑꯩ ꯅꯣꯏꯗꯒꯤ ꯇꯨ ꯈꯛꯅꯤ ꯍꯦꯜꯂꯤꯁꯦ ꯊꯥꯔꯇꯤꯗ. ꯇꯒꯨꯡ ꯉꯥꯜꯂꯤꯕ ꯊꯋꯥꯜ ꯄꯤꯒꯅꯤ ꯑꯋꯥꯃꯜ ꯅꯈꯣꯏꯒꯤꯁꯨ. ꯃꯀꯣꯛꯇꯩ ꯍꯧꯖꯤꯀꯣ ꯑꯗꯨꯒ ꯍꯥꯏꯔꯝꯃꯒ. ꯊꯦꯡꯂꯕ ꯆꯤꯛꯄ ꯍꯥꯏꯔꯣ ꯅꯍꯥꯛꯀꯤ ꯃꯃꯜꯗꯣ ꯍꯥꯏꯔꯣ ꯅꯍꯥꯛꯀꯤ ꯃꯃꯜꯗꯣ ꯄꯤꯒꯅꯤ ꯑꯩꯅ ꯋꯥꯇꯅ ꯂꯦꯡꯂꯅꯨꯀꯣ ꯅꯍꯥꯛ ꯌꯥꯎꯂꯅꯨ ꯑꯩꯒꯤ ꯆꯥꯅꯕꯤ ꯑꯇꯥꯔꯤ ꯑꯩꯒꯤ ꯆꯥꯅꯕꯤ ꯄꯣꯊꯥꯔꯤ. ꯍꯥꯏꯔꯣ ꯅꯍꯥꯛꯀꯤ ꯃꯃꯜꯗꯣ ꯍꯥꯏꯔꯣ ꯅꯍꯥꯛꯀꯤ ꯃꯃꯜꯗꯣ ꯄꯤꯒꯅꯤ ꯑꯩꯅ ꯋꯥꯇꯅ ꯄꯤꯒꯅꯤ ꯑꯩꯅ ꯋꯥꯇꯅ. ꯂꯧꯁꯜꯂꯛꯑꯣ ꯅꯨꯄꯥ ꯍꯩꯕ꯭ꯔꯥ ꯑꯁ ꯀꯥꯏꯗꯤ. ꯑꯗꯨꯗ ꯁꯣꯝꯗ ꯑꯃꯨꯛ ꯊꯤꯔꯤꯕ ꯑꯃ ꯅꯍꯥꯟꯈꯩ ꯊꯥꯗꯣꯛꯎꯔꯕꯅꯤꯅꯀꯣ. ꯑꯄꯥꯕ ꯐꯤ ꯀꯨꯝꯗꯅ ꯊꯝꯕ ꯂꯩꯈꯣ ꯃꯩꯇꯩ ꯐꯤꯖꯦꯠꯅꯤ ꯖꯤꯕꯥꯅꯤꯇꯥꯒꯤ ꯃꯩꯔꯤ ꯄꯔꯦꯡꯒꯨꯝ ꯅꯤꯡꯊꯤꯖꯩ. ನನ್ನ ಕೇಬ ಶಬ್ದಂದೋ ꯐꯥꯏꯂꯦꯟ ꯊꯥꯒꯤꯌꯣꯒꯨꯝꯕ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗꯣ ꯃꯦꯔꯥ ꯊꯥꯒꯤ ꯁꯅꯥꯔꯩꯒꯨꯝ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯩꯗ ꯀꯦꯕ. ꯀꯩꯗꯧꯔꯦ ꯅꯨꯄꯥ? ꯇꯝꯃꯣ ꯇꯝꯃꯣ. ꯄꯥꯟꯊꯣꯏꯁꯨ ꯂꯥꯛꯑꯦ ꯄꯥꯟꯊꯣꯏꯁꯨ ꯂꯥꯛꯑꯦ. ꯑꯁ
이랑ꯁꯦ ꯀꯃꯦꯟ ꯄꯥꯔꯃꯤ ꯃꯥ ꯂꯣꯏ ꯍꯧꯕꯤꯅꯦꯕ Ngasi di tanong dama yaramine isay yam herami sani dagi tanong dama jung ngasi di yawre mathang di fazana isay oina concert oin tawrani ko akoi karaoke ama lawragani drum yawrani mathang dadi drum jo hapani adagi bini sem ju khale ikaina yenglakpa miyengna hu khre gi thamoi se oh adu oidone aina haidra sabili redna Kana si dai sa ising mathong rang khang da kai sai ta ga le di sai cha ba yaw thoi hu no ta ba ngasi di thoi ma nau pi ora ba ni si sai ta le di isai salo ba ki sai do ba ma tiem tang tau ji ikai na yang lak pa mi ji suren di na te kutam dia Monalika ikaina sala chen dum noi keno ai keno mangi ne noi chichi chahi kya amung sure haidi 30 plus ni budi khange ba do 30 ga 4 oidora 5 oidora ba ma je ai isai se ari ba khan de address fai se ngang ma na ka hi ari ba khan ba yad re ba ai thok tri boin khala po tri ba nga mo ya no thok tri ba kan man pari sei se laptop da ta ba ko ni ha ꯂꯣꯏꯈ꯭ꯔꯕꯣ noi da za ta hamli ho ꯂꯧꯊꯣꯛꯇꯕ ꯑꯗꯨꯒ ꯍꯥꯏꯔꯛꯇꯕ tor moi lo mona noi chichi ki chahi hai ro ꯂꯣꯏꯈ꯭ꯔꯕ ꯚꯥꯏ utam gi natte ozar ratan kumar gi ne ikani yang 44 running hai thoi bi gi al ni ai ai khalle 44 ga di 44 ga di pamuba nungsiba nangse aigini mapok kudingi kadai laune khujing paloy na chatminasi kadai laune khujing paloy na chatminasi mafam ama thamoy ani na pamjaba mafam ama thamoy ani na pamjaba nangse aigini mapok kudingi dorse tana uriba chinyagi leikura yaurusi kuchamnana chachi chakno tumra ꯆꯨꯝꯃꯦ ꯆꯨꯝꯃꯦ pare leirang pareng lenusi nungsi leipun silusi aman sa lagi Chatli mafam kuding aina Chatli mafam kuding aina Leiramindi thamoy da lindana Leiramindi thamoy da lindana Kana uno unang bune ay bu tha jagangu
ꯃꯐꯝ ꯈꯨꯗꯤꯡ ꯑꯩꯅ ꯑꯄꯪꯕ ꯑꯁꯣꯟꯕꯕꯨ ꯌꯦꯡꯕꯤ ꯈꯪꯅ ꯈꯪꯅ ꯈꯪꯍꯧꯗꯦꯀꯣ ꯍꯧꯈꯔꯦ ꯃꯇꯝꯗꯣ ꯀꯜꯂꯛꯏ ꯀꯣꯛꯇꯝꯃꯛꯏ ꯏꯗ꯭ꯌꯥ ꯁꯈꯤ ꯈꯠꯅ ꯆꯩꯅ ꯌꯩꯅ ꯁꯨꯅ ꯃꯄꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯈꯤ ꯇꯜꯂꯦ ꯃꯥꯟꯗꯦ ꯇꯝꯕꯤꯅ ꯅꯣꯡꯃ ꯐꯣꯡꯗꯣꯛꯀꯦ ꯈꯟꯖꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯖꯕ ꯐꯣꯡꯉꯝꯗꯅ ꯍꯟꯖꯕ ꯑꯩꯅ ꯐꯣꯡꯉꯝꯗꯅ ꯍꯟꯖꯕ ꯑꯩꯅ ꯈꯪꯂꯤꯔꯣꯏ ꯁꯤꯡꯉꯦ ꯅꯍꯥꯛꯇꯤ ꯈꯪꯂꯤꯔꯣꯏ ꯁꯤꯡꯉꯦ ꯅꯍꯥꯛꯇꯤ ꯍꯦꯟꯃꯜꯂꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯈꯥꯡꯉꯝꯗꯅ ꯈꯟꯖꯩ ꯍꯥꯏꯔꯤꯕ ꯏꯁꯩ ꯑꯁꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯈꯟꯕꯤꯔꯛꯏ ꯑꯣ ꯉꯁꯤꯃꯛ ꯃꯇꯦꯛ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯀꯩꯅꯣ ꯅꯦꯊꯣꯏꯕꯤ ꯅꯪ ꯆꯍꯤꯒꯗꯤ ꯆꯥꯟꯅꯗ꯭ꯔꯦꯍꯦ ꯅꯪ ꯈꯜꯂꯤ ꯏꯁꯩꯁꯦ ꯁꯛꯂꯛꯑꯣ ꯆꯤꯡꯒꯤ ꯂꯩꯁꯥ ꯍꯧꯖꯤꯛ ꯑꯉꯥꯎ ꯑꯐꯩꯅ ꯁꯔꯦꯟꯗꯔ ꯇꯧꯔꯦꯀꯣ ꯅꯨꯄꯥꯅꯒ ꯐꯪꯗꯕꯅꯦ ꯇꯥ ꯅꯣꯡꯗꯝꯕꯅ ꯀꯩꯅꯣꯃꯦ ꯅꯨꯄꯥ ꯐꯪꯗꯦ ꯂꯩꯁꯥꯕꯤꯅ ꯅꯨꯄꯥ ꯐꯪꯗꯦ ꯍꯥꯏꯁꯦ ꯇꯥꯕ ꯌꯥꯕ꯭ꯔꯕ ꯑꯗꯨꯁꯨ ꯊꯣꯏꯕꯤꯅ ꯑꯗꯨꯁꯨ ꯊꯣꯏꯕꯤꯅ ꯅꯠꯇ꯭ꯔꯒ ꯈꯝꯕ ꯊꯤꯔꯣ ꯍꯥꯏꯕ꯭ꯔꯣ ꯑꯩꯅ ꯍꯧꯖꯤꯛ ꯅꯪ ꯅꯨꯄꯥ ꯂꯩꯇꯦ ꯍꯥꯏꯅ ꯅꯨꯄꯥ ꯑꯃ ꯄꯤꯁꯜꯂꯛꯑꯗꯤ ꯅꯪ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯁꯤꯗꯩꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯀꯥꯟ ꯈꯪꯉꯤ ꯇꯧꯕ ꯌꯥꯏꯅ ꯄꯨꯡꯇꯧ ꯇꯧꯒꯅꯨꯀꯣ ꯍꯜꯂꯣ ꯐꯝꯃꯨꯂꯥꯎ ꯐꯝꯃꯨꯂꯥꯎ ꯏꯃꯥꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯇ꯭ꯔꯦꯛꯇꯔ ꯌꯥꯔꯛꯇꯕꯀꯣ ꯑꯗꯨꯒꯤ ꯕꯕꯥꯗꯨꯅ ꯅꯨꯄꯥ ꯂꯩ ꯄꯤꯕꯤꯔꯛꯀꯦ ꯔꯣꯕꯤꯟꯁꯟ ꯇꯈꯦꯜꯂꯝꯕꯝ ꯁꯣꯝꯗ ꯏꯃꯥꯟꯅꯕꯒ ꯂꯩꯀꯥꯏꯗ ꯑꯣꯏꯅ ꯀꯩꯅꯣ ꯇꯧ ꯂꯩꯔꯦ ꯑꯩꯁꯦ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅ ꯂꯩ ꯉꯥꯎꯁꯟꯅ ꯂꯩ ꯍꯥꯏꯕꯅꯤ ꯂꯩꯀꯥꯏꯗ ꯑꯣꯏꯅ ꯀꯣꯏꯊꯣꯛꯑꯦ ꯒꯥꯔꯤꯁꯨ ꯊꯣꯛꯇꯦ ꯎꯄꯥꯏ ꯂꯩꯇꯦ ꯏꯁꯩ ꯈꯟꯊꯔꯛꯑꯣ ꯑꯉꯥꯎ ꯑꯐꯩ ꯕ꯭ꯔꯗꯔ ꯊꯣꯏꯕꯤꯒꯤ ꯏꯁꯩ ꯑꯃ ꯈꯜꯂꯛꯑꯦ ꯍꯦꯃꯜꯂꯤ ꯑꯩ ꯅꯨꯡꯁꯤꯕ ꯈꯥꯡꯉꯝꯗꯅ ꯈꯟꯖꯔꯦ ꯑꯩꯅ ꯑꯗꯒꯤ ꯃꯣꯅꯥꯂꯤꯀꯥ ꯀꯩꯁꯥꯝ ꯊꯣꯏꯕꯤꯒꯤ ꯃꯆꯦ ꯁꯛꯂꯛꯑꯣ ꯆꯤꯡꯒꯤ ꯂꯩꯁꯥ ꯀꯣ ꯍꯦꯟꯁꯝ ꯅꯣꯡꯗꯝꯗꯤ ꯍꯦꯟꯃꯜꯂꯤ ꯅꯨꯡꯁꯤꯕ ꯁꯛꯑꯝꯗꯣꯏꯅꯤ ꯁꯤꯒꯤ ꯆꯥꯡꯁꯦ ꯑꯗꯨꯝ ꯂꯩ ꯑꯣ ꯂꯥꯛꯑꯅꯤ ꯉꯁꯤꯒꯤꯔꯕ ꯑꯗꯨꯗꯤ ꯑꯩ ꯉꯥꯛꯇꯪ ꯂꯩꯔꯒ ꯏꯁꯩ ꯄꯣꯁ ꯇꯥꯕ ꯉꯥꯛꯇ ꯈꯜꯂꯦꯀꯣ ꯑꯍꯥꯟꯕꯗ ꯀꯩꯅꯣ ꯇꯧꯔꯅꯤ ꯗꯥ ꯅꯣꯡꯗꯝꯕꯒꯤ ꯅꯨꯡꯁꯤꯕꯩꯅꯤ ꯅꯨꯡꯁꯤꯃꯟꯕꯩ ꯍꯥꯟꯅ ꯇꯧꯔꯅꯤ ꯅꯦꯛꯁꯇ ꯖꯤꯠ ꯈꯦꯇ꯭ꯔꯤꯆꯥꯒꯤ ꯅꯥꯎꯁꯨꯝ ꯇꯧꯔꯅꯤꯀꯣ ꯀꯩꯅꯣꯅ ꯕ꯭ꯔꯗꯔ ꯔꯣꯕꯤꯟꯁꯟꯅ ꯈꯟꯕꯤꯔꯛꯄ ꯑꯗꯒꯤ ꯕ꯭ꯔꯗꯔ ꯑꯉꯥꯎ ꯑꯐꯩꯅ ꯈꯟꯕꯤꯔꯛꯄ ꯔꯝꯕꯤ ꯊꯣꯡꯉꯥꯒꯤ ꯏꯔꯥꯜꯅꯤ ꯀꯩꯅꯣ ꯍꯥꯟꯅ ꯁꯛꯑꯁꯤ ꯚꯥꯏ ꯅꯨꯡꯁꯤꯕꯩꯅꯤ ꯅꯨꯡꯁꯤꯃꯟꯕꯒꯤ ꯑꯗꯨ ꯃꯇꯦꯛ ꯃꯊꯪꯗ ꯑꯃ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯐꯖꯕꯗꯣꯀꯣ ꯍꯥꯏꯗ ꯑꯗꯨꯗ ꯑꯃ ꯀꯩꯅꯣ ꯍꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯗꯤ ꯁꯧꯊꯔꯛꯑꯣ ꯑꯩ ꯑꯇꯣꯟꯅꯤ ꯄꯨꯡ ꯐꯨꯟꯒꯩ ꯇꯧꯗꯣꯏꯁꯦ ꯁꯣꯐꯤꯌꯥꯒꯤ ꯏꯁꯩ ꯁꯛꯄꯗꯤ ꯌꯥꯏꯅꯤ ꯅꯥꯎꯏ ꯍꯧꯖꯤꯛꯀꯤꯗꯣ ꯁꯛꯊꯔꯛꯑꯣ ꯇꯧꯒꯦ ꯅꯨꯡꯁꯤꯕꯩ ꯅꯨꯡꯁꯤꯃꯟꯕꯩꯗꯣ ꯃꯤ ꯈꯜꯂꯛꯑꯕꯅꯤ
바시 ꯂꯩꯔꯝꯃꯗꯤ 바시 ꯈꯣꯡ ꯌꯥꯔꯣꯏ ꯐꯖꯩ 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 ꯏ ꯐꯖꯩ ꯉꯥꯉꯣꯝ ꯃꯅꯤꯄꯨꯔ ꯆꯥꯛꯇꯤ ꯌꯥꯎꯗꯦ ꯕ꯭ꯔꯗꯔ ꯃꯊꯪꯒꯤ ꯁꯟꯗꯦꯗ ꯁꯣꯏ ꯆꯥꯛꯁꯨ ꯌꯥꯎꯔꯅꯤ ꯃꯨꯛꯕꯥꯡꯁꯨ ꯌꯥꯎꯔꯅꯤꯀꯣ ꯁꯨꯝ ꯆꯥꯅ ꯁꯛꯂꯛꯀꯗꯣꯏꯅꯤ ꯋꯥ ꯆꯦ ꯄꯥꯟꯊꯣꯏꯁꯤ ꯂꯥꯛꯑꯦ ꯋꯥꯔꯤꯒ ꯄꯥꯗꯕꯤ ꯂꯥꯏꯚ ꯂꯩꯊꯣꯛꯏꯅꯤꯀꯣ ꯑꯩ ꯏꯁꯩ ꯄ꯭ꯔꯞ ꯁꯠꯂꯣ ꯍꯧꯖꯤꯛꯁꯦ ꯏꯁꯩ ꯂꯩꯔꯤꯀꯣ ꯚꯥꯏ ꯏꯁꯩꯁꯦ ꯖꯤꯠ ꯈꯦꯇꯤꯁꯥꯒꯤ ꯅꯥꯎꯁꯨꯝꯑꯅ ꯑꯃ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ ꯏꯃꯥ ꯀꯩꯅꯣ ꯇꯧꯕꯩꯗꯣ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯒꯤ ꯏꯔꯥꯜꯅꯤ ꯑꯃ ꯂꯩꯔꯦ ꯀꯣꯔꯝꯕꯤ ꯊꯧꯅꯥꯒꯤ ꯑꯗꯒꯤ ꯆꯟꯗ꯭ꯔꯃꯨꯈꯤ ꯑꯃ ꯂꯩꯔꯦ ꯃꯤ ꯃꯈꯜ ꯑꯝꯇ ꯃꯥꯟꯅꯗꯦꯀꯣ ꯈꯜꯂꯤꯁꯦ ꯖꯤꯠꯀꯤꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯁꯤ ꯃꯦꯔꯥꯒꯤ ꯊꯥꯕꯜꯒꯨꯝ ꯅꯤꯡꯊꯤꯖꯕꯤ ꯅꯪꯗꯤ ꯇꯧꯕꯗꯣ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯁꯤꯗ ꯀꯃꯥꯏꯅ ꯍꯧꯋꯤ ꯚꯥꯏ ꯑꯗꯨꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯅꯦ ꯑꯩꯅ ꯁꯤꯗ ꯃꯀꯣꯛ ꯃꯦꯔꯥꯒꯤ ꯊꯥꯕꯜ ꯀꯔꯝꯕ ꯏꯁꯩꯅꯣ ꯖꯤꯠ ꯈꯦꯇꯤꯆꯥꯒꯤ ꯃꯥꯒꯤ ꯑꯉꯥꯡꯗ ꯁꯩꯊꯥꯕ ꯑꯃ ꯂꯩꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯣ ꯑꯗꯨꯗꯤ ꯇꯦꯛꯅꯤꯀꯦꯜ ꯇꯧꯔꯦ ꯏꯔꯥꯜꯅꯤꯗꯤ ꯅꯨꯡꯉꯥꯏꯅꯤꯀꯣ ꯁꯛꯄ ꯏꯔꯥꯜꯅꯤꯗꯤ ꯁꯤ ꯂꯩꯔꯦ ꯏꯔꯥꯜꯅꯤ ꯁꯛꯇꯣꯏꯅꯤ ꯍꯦ ꯅꯪꯅ ꯑꯩ ꯉꯁꯥꯏꯗꯩ ꯍꯥꯏꯒꯦꯅ ꯈꯜꯂꯝꯕꯅꯦ ꯀꯥꯎꯕ ꯏꯔꯥꯜꯅꯤꯁꯦ ꯃꯌꯥꯝ ꯗꯨꯋꯦꯠ ꯇꯧꯍꯜꯂꯛꯑꯒꯦ ꯑꯃꯅ ꯅꯨꯄꯤꯒꯤ ꯚꯔꯖꯟꯗ ꯑꯃꯅ ꯅꯨꯄꯤꯒꯤ ꯚꯔꯖꯟꯗ ꯀꯩꯅꯣꯁꯦ ꯔꯝꯕꯤꯒꯤ ꯏꯔꯥꯜꯅꯤꯗꯣ ꯌꯥꯝꯗꯕꯤꯗ ꯁꯛꯁꯤ ꯃꯀꯣꯛꯇꯩ ꯀꯃꯥꯏꯅ ꯍꯧꯕꯅꯣ ꯑꯩꯒꯤ ꯁꯤꯗꯤ ꯌꯥꯔꯅꯤ ꯊꯥ ꯅꯦꯝꯃꯦ ꯍꯣꯔꯦꯟ ꯆꯤꯡꯈꯠꯂꯛꯄ ꯌꯥꯎꯔꯛꯀꯅꯤꯌꯦ ꯃꯩꯒꯤ ꯌꯥꯗꯕ꯭ꯔꯥ ꯑꯗꯨ ꯌꯥꯔꯦ ꯑꯩꯒꯤ ꯊꯃꯣꯏꯅ
kaplaso muhalloina famda piram aigi tamuida kaplaso muhalloina famda piram kambanamdana chakli baat hoy mai chakli nai kisirane mathanata mochiba nanai natei chakrabasu nambun sidon leirani aigi tamuida kaplaso muhalloina famda piram lage jaina irani khana awaba mai thong se sinduna mutapari gamlano mai thong chakla shano kachhi irani khana kachhi irani tamuida kaplaso muhalloina famda piram muhalloina famda piram yare Brother Ngangom Manipur khoi kainodani mayang langjingda mayang langjinggi Rahul Thongam hoidani keno koi brother keno do Yam thamoi message sok thara pamo me thari. brother angau phai ngona message thara ai jori Yoraba Hauzik matam se thamoi seng base thamoi hekta kai inau sing hau kiba mari chalo hau kiba wari mayam ama ningsing ꯑꯩꯒꯤ ꯅꯨꯡꯁꯤꯖꯕꯤ ꯃꯥꯗꯤ ꯑꯇꯣꯞꯄꯗ ꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯒꯨꯝꯂꯕ ꯀꯃꯦꯟ ꯑꯃꯈꯛ ꯕ꯭ꯔꯗꯔ ꯑꯉꯥꯎꯈꯩꯅ ꯊꯝꯕꯤꯔꯛꯑꯦ ꯑꯗꯣ ꯕ꯭ꯔꯗꯔ ꯅꯨꯡꯁꯤꯅꯕꯗꯣ ꯍꯧꯖꯤꯛꯐꯥꯎ ꯅꯨꯡꯁꯤꯔꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯇꯧꯕ ꯀꯥꯏꯅꯕꯅꯤ ꯍꯦꯛ ꯊꯨꯡꯅꯔꯝꯃꯕꯀꯣ ꯍꯥꯏꯗꯤ ꯍꯦꯛ ꯊꯨꯡꯅꯔꯝꯃꯕ ꯕ꯭ꯔꯗꯔꯒ ꯍꯦꯛ ꯊꯨꯡꯅꯔꯝꯃꯕꯀꯣ ꯕ꯭ꯔꯗꯔ ꯅꯨꯡꯁꯤꯔꯤꯕ ꯅꯨꯄꯤꯗꯣ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯔꯔꯣꯏꯗꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯏꯁꯩꯁꯤꯁꯨ ꯈꯜꯂꯝꯗꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯁꯛꯑꯝꯗꯕꯁꯨ ꯌꯥꯏ ꯉꯁꯤ ꯈꯜꯂꯤꯕ ꯏꯁꯩꯁꯤꯁꯨ ꯈꯜꯂꯝꯃꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯞꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯑꯩꯒꯤ ꯁꯨꯝ ꯑꯩꯒꯤ ꯊꯦꯡꯅꯖꯕꯗꯀꯣ ꯂꯞꯀꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯁꯤꯀꯣ ꯍꯦꯛ ꯀꯥꯏꯅꯔꯕꯀꯣ ꯍꯦꯛ ꯀꯥꯏꯅꯔꯕ ꯑꯗꯨ ꯅꯨꯡꯁꯤꯔꯦ ꯑꯗꯨꯕꯨ ꯍꯦꯛ ꯐꯖꯅ ꯍꯦꯛ ꯅꯨꯡꯁꯤꯅꯔꯕ ꯑꯗꯨꯁꯨ ꯑꯃꯨꯛ ꯅꯨꯡꯁꯤꯅꯗ꯭ꯔꯦ ꯑꯗꯨꯅ ꯅꯨꯄꯤ ꯊꯤꯕ ꯀꯥꯡꯕꯨꯅ ꯈꯪꯉꯅꯤꯀꯣ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯃꯥꯏ ꯅꯨꯄꯤꯗꯣ ꯂꯨꯍꯣꯡꯉꯀꯥꯟꯗ ꯅꯨꯡꯁꯤꯔꯛꯄ꯭ꯔꯥ ꯅꯨꯡꯁꯤꯔꯛꯇꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯦꯅ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯁꯛꯑꯣꯌꯦ ꯃꯥ ꯀꯣꯟ ꯐꯦꯡꯈ꯭ꯔꯦ ꯍꯥꯏꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗꯗꯤ ꯀꯔꯝꯕ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯅꯠꯇꯦꯍꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯑꯣꯏꯗꯣꯏꯅꯤ ꯅꯨꯡꯊꯤꯜ ꯑꯅꯤꯗ ꯉꯥꯎꯖꯔꯝꯕ ꯈꯣꯏꯃꯨꯅꯤ ꯏꯈꯧ ꯂꯥꯡꯖꯕ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯗ ꯉꯁꯤ ꯑꯍꯤꯡ ꯂꯩꯀꯣꯜꯁꯦ ꯕꯁꯟꯇꯒꯤ ꯑꯌꯨꯛ ꯑꯣꯏꯁꯅꯨ ngasi ahing lay ko se basantagi
ayu oisanu pumsatnabi nangi manra leirang leinara chumro aina sei Hari man lila gi sai ne hai je. chum Chumi. oi jege khoi mu lam hinba Sakadaba list se yam leitre brother dum khanjalo. lam hinba nangi nusi Chumme aigi first love su sahi ahum nungsiraga accident da laikitre kanana brother angau phaigi aduga kuina draga koijarapone adusu pebe chemba da siyengba. kem khaluno brother kem khaluno adi nungsi ai hingi bako brother je hingi ba nungsi ba zum unlimited ni adi brother na hek poklak baka yana no brother gi nungsi je buji ima oidoni bako ima dagi sum nungsi bi sum chakthor ga buji ima du dagi hele kana mara ma khalam doni ba inu pi no ko ngai ko na ma nupi da ado tokna ra kana atopa nupi ma koira kana aduna hena nungsi rakone ado nupi thiren khalo ya na ham brother ichaduna ngung hen nungsi dune kem khaluna nungsi bi unlimited ni gai da kana tho dun Nungsiba ji laina ni hai je. Nungsiba ji hu ni gai jo hai. kari ge hu Manipur come to visit Karnataka hari je. Okay, subscribe channel. Thank you so much brother. Thank you. Abe Palekar. Dagi as nupi na hundom bai wari se live se ise Robita su yawi la di nungai ni. Ye Robita je kan dari gitu. mai wari nupa su pha yam lei bisan Ayo. brother ni lir ka du ju ko Aduga nakan ba minupa aduna haibadi ko akoi haibadi mana ngai ka ni ko haibadi akoi gi leidana nupa da su pada ba ma am leidani wanto haibadi into nungai mfam ni ku kidina laptop ko sapir o nupi hana thiram do male experience amna leina le nongdam bai airo thi de mayam ubda thi do tan nan thi de da yang kami mem ta da yo na kamen na ti ai sum imana bo ero de gi afoi laikai gi imana ba iyamba adi nupi thir kan da ka tar si badi nungai da ta am to u da bai tar laptop ko selo ye laptop ko se kan no sin ai gi lawa sei so lo la lao kum se hai ba lao se sapdi ai lao tan sau lo Karnataka gi nupa amala ga subscribe tawre ai nupi gi matang ja hana yam khalam yam ji suan khandre ke ta re longning kan da ko anga ma pha bra khot pa lo lo tho lon koina ma ta man kan di ba ma tha sa na tho thab yam le tu de si gi je hoi de ai ngasi si de la ai sei sei ji sak phang gi ro kai gon bi thir men ma ne wa mang do ni aina khanbadi sakte angang ne na usit video gi mo u ya oi se thoi bi gi mai sei do kai ne yam phar ta bi sei yam khan gi ne wan nai nu si wakal da do ma sakhi du di mi si yaw da bi da yaw da bi yaw ga sak wa ha ra ba ba sem da khong ong si wa khal da ai nangi nungsi saladu ni kanu ahan be kanu da nangi shi wa khal si wakda ahing til anida ngaujaramba khoi ngoni ikhau lang jama si wakda ahing isai
ꯃꯨꯠ ꯑꯃ ꯊꯣꯛꯑꯕ ꯍꯥꯏꯇꯥꯔꯦ ꯆꯥꯟꯅꯗꯦꯀꯣ ꯆꯥꯟꯅꯗꯦ ꯀꯥꯏꯅꯕ ꯏꯁꯩꯗ ꯖꯒꯣꯏ ꯁꯥꯏ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯁꯤꯗ ꯀꯥꯏꯅꯔꯗꯤ ꯀꯥꯏꯅꯔꯦꯅ ꯀꯨꯁꯥꯜꯂ ꯇꯧꯔꯤꯁꯤ ꯀꯣꯏꯒꯤ ꯏꯁꯩ ꯇꯥꯟ ꯊꯥꯗꯔꯦ ꯆꯥꯁꯦ ꯀꯥꯏꯅꯕ ꯏꯁꯩꯗ ꯖꯒꯣꯏ ꯁꯥꯏ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯑꯩꯒꯤ ꯅꯨꯡꯊꯤꯜꯂꯅꯤꯗ ꯊꯨꯝꯂꯣꯡ ꯃꯅꯥꯛꯇ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯀꯥ ꯍꯦꯟꯅ ꯂꯥꯞꯇꯦ ꯑꯗꯨꯗꯒꯤ ꯈꯨꯝꯂꯣꯡ ꯃꯅꯥꯛꯇꯨꯗꯤ ꯑꯩꯈꯣꯏꯁꯨ ꯈꯨꯝꯂꯣꯡ ꯃꯅꯥꯛ ꯑꯣꯏꯗꯣꯏꯅꯤ ꯑꯣ ꯆꯤꯡꯒꯤ ꯂꯩꯁꯥ ꯍꯥꯏꯕ ꯀꯣꯍꯦꯟ ꯁꯝꯒꯤ ꯍꯟꯗꯛ ꯑꯃ ꯑꯗꯨ ꯑꯩ ꯁꯨꯡꯍꯩ ꯍꯩꯇꯕꯁꯦ ꯑꯗꯨ ꯍꯩꯇꯦꯗ ꯐꯥꯔꯨꯏꯌꯦ ꯑꯩ ꯃꯥꯟꯅꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯅ ꯇꯥꯕ ꯏꯁꯩꯁꯦ ꯍꯥꯏꯐꯦꯠꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯖꯣꯅꯔꯥꯗꯣ ꯃꯥꯟꯅꯩ ꯃꯥꯟꯅꯩ ꯑꯗꯨꯅ ꯑꯗꯨ ꯅꯤꯡꯅꯦ ꯉꯁꯤ ꯍꯥꯏꯐꯦꯠꯇꯪ ꯉꯪꯕꯗꯤ ꯁꯨꯔꯗꯤ ꯍꯥꯏꯐꯦꯠꯁꯦ ꯆꯤꯡꯒꯤ ꯂꯩꯁꯥꯅ ꯍꯤꯡꯂꯦ ꯇꯝꯒꯤ ꯂꯩꯁꯥꯁꯨ ꯋꯥꯠꯇꯦ ꯃꯔꯛꯇ ꯁꯤꯁꯨ ꯂꯩꯁꯟꯕ ꯃꯇꯝꯗꯣ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯆꯠꯂꯛꯄ ꯐꯥꯗꯕ ꯂꯤꯔꯤꯛ ꯍꯥꯞꯄꯤ ꯁꯦꯔꯤꯌꯦꯜ ꯀꯥꯟꯊꯣꯛꯑꯕ꯭ꯔꯣ ꯂꯥꯞꯊꯣꯛꯈ꯭ꯔꯣ ꯅꯦꯛꯁ ꯍꯥꯏꯁꯦ ꯏꯁꯀꯦꯜꯅꯦꯅ ꯁꯛꯁꯤꯔꯣ ꯍꯥꯏꯗꯤ ꯊꯣꯏꯕꯤꯀꯥꯁꯦ ꯀꯣꯟ ꯐꯦꯡꯗꯣꯛꯎꯔꯒ ꯏꯁꯩ ꯑꯃꯨꯛ ꯈꯔ ꯂꯥꯛꯏꯁꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯃꯥꯗꯤ ꯏꯁꯩ ꯈꯔꯁꯦ ꯁꯤ ꯆꯠꯂꯣꯒ ꯍꯥꯏꯗꯕꯤꯅꯤꯀꯣ ꯏꯁꯩ ꯃꯌꯦꯛꯁꯦ ꯑꯣꯏꯅꯤꯡꯒꯦ ꯊꯥꯖꯤꯜꯂꯛꯄꯤ ꯍꯥꯏꯐꯝ ꯈꯪꯗꯦ ꯄꯨꯛꯅꯤꯡꯒꯤ ꯅꯨꯡꯁꯤꯕ ꯃꯄꯥꯜ ꯊꯣꯛꯅ ꯆꯤꯝꯕꯥꯜꯁꯤꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ ꯁꯤꯅꯦꯕ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯂꯥꯞꯊꯣꯛꯈ꯭ꯔꯣ ꯑꯗꯨꯝ ꯃꯇꯦꯛ ꯑꯃ ꯇꯧꯔꯝꯃꯁꯤ ꯑꯩꯗꯤ ꯍꯩꯇꯦ ꯁꯛꯂꯣ ꯑꯩ ꯂꯥꯂꯥ ꯁꯛꯇꯧ ꯉꯥꯏꯔꯦ ꯑꯗꯨꯏ ꯏꯁꯩꯗꯣ ꯂꯥꯂꯥ ꯑꯗꯨꯝ ꯇꯧꯔꯁꯦꯕꯀꯣ ꯂꯥꯞꯊꯣꯛꯈ꯭ꯔꯣ ꯂꯩꯔꯦꯀꯣ ꯍꯥꯏꯐꯝ ꯈꯪꯗꯦ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯅꯨꯡꯁꯥ ꯀꯅꯥꯒꯤ ꯆꯦꯡꯂꯧꯅꯣ ꯑꯩꯈꯣꯏꯒꯤ ꯀꯨꯟꯖꯕꯤꯍꯥꯔꯤꯒꯤ ꯀꯅꯥ ꯀꯨꯟꯖꯕꯤꯍꯥꯔꯤ ꯊꯣꯏꯕꯤ ꯏꯟꯈꯠꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯊꯣꯏꯕꯤ ꯃꯅꯥꯎꯄꯤꯅ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯥꯏꯐꯝ ꯈꯪꯗꯦ ꯈꯟꯕ ꯈꯖꯥꯏꯒ ꯅꯥꯔꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯤ ꯑꯣꯏꯔꯝꯂꯦ ꯃꯃꯤꯡꯇꯒꯤ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄ ꯉꯝꯗ꯭ꯔꯤꯕ ꯂꯦꯞꯆꯈꯤꯗꯅ ꯃꯈꯩꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯒꯤ ꯃꯥꯡꯗ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯏꯐꯝꯗꯒꯤ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯏꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯒ ꯑꯩꯕꯨ ꯀꯥꯎꯕ ꯉꯝꯒꯅꯤ ꯈꯜꯂꯗꯤ ꯑꯩꯕꯨ ꯂꯩꯔꯝꯂꯒ ꯏꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯒ ꯑꯩꯕꯨ ꯃꯤꯅꯣꯛ ꯊꯝꯒꯅꯤ ꯈꯜꯂꯗꯤ ꯂꯥꯞꯊꯣꯛꯈ꯭ꯔꯣ ꯐꯖꯩ ꯑꯗꯨ ꯐꯖꯩ ꯑꯗꯨꯝ ꯋꯥꯡꯅ ꯑꯗꯨꯝ ꯁꯛꯑꯣ ꯋꯥꯔꯤ ꯄꯥꯔꯣꯏꯗꯣ ꯑꯩ ꯂꯥꯏꯐ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯏꯁꯥꯅ ꯈꯪꯖꯔꯤꯑꯦ ꯀꯣꯟꯒ ꯄꯕ ꯄꯤꯛꯇꯧꯔꯤ ꯆꯩꯌꯣ ꯈꯜꯂꯝꯕꯗꯣ ꯅꯦꯛꯁ ꯍꯥꯏꯔꯛꯀꯦꯀꯣ ꯚꯥꯏ
ꯅꯦꯛꯁꯁꯦ ꯊꯣꯏꯕꯤ ꯃꯅꯥꯎꯄꯤꯒꯤ ꯏꯁꯩ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯄꯥꯝ ꯈꯪꯗꯦ. ꯍꯥꯏꯐꯝ ꯈꯪꯗꯦ ꯅꯍꯥꯟꯒꯤꯕ꯭ꯔꯣ Where are you in Manipur, bro? Bro, English di bro na kum. Bro, we are from Mayang Langjing, Imphal West, Imphal Lamsang. West, 795146. Wah. ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯃ ꯂꯩꯔꯦ. ꯁꯤ ꯍꯥꯟꯅ ꯍꯥꯏꯔꯒꯦ ꯃꯊꯪ ꯃꯊꯪ ꯍꯥꯏꯔꯛꯀꯦ ꯑꯩ ꯀꯥꯎꯒꯅꯤꯕ. ꯍꯥꯏꯐꯝ ꯈꯪꯗꯦ ꯀꯩꯅꯣ ꯁꯛꯑꯅꯤ ꯅꯣꯡꯗꯝꯕꯅ ꯁꯛꯑꯅꯤ. ꯄꯨꯂꯞ ꯁꯛꯃꯤꯟꯅꯔꯤꯁꯦ. ꯍꯥꯏꯐꯝ ꯈꯪꯗꯦ. ꯈꯤꯇꯪ ꯋꯥꯡꯒꯗ꯭ꯔꯥ ꯍꯣꯔꯦꯟ ꯂꯧꯈꯠꯂꯀꯥꯟꯗ. Kaisu kaidida. Khangde. ꯍꯥꯏꯐꯝ ꯈꯪꯗꯦ. Shiva. Mapal thongda jinbasina phongdokpa ngande. Phongdokdana nungsiba. Omchakna halle thamoise. Haifam khangda. Salo. Sangda China Ponganbi Dilisu Tongre Natteda ai kainom mesalli. Siroi Sangda China Ponganbi Dilisu Lấy sát tâm lê ngã si đi lấy sát tâm lê ngã si đi ai ghi thơ môi đầy cô su lấy sát tâm sát lời ai ghi thơ môi đầy cô su lấy cả phân sát lời ai phân không đi Ijani Sagolsem Vai thêm mayek adum khanbiro yani adum khanbiro. Koko. Shiva tambiriva Lontokdaba sattamni Kau kalau kau yang ngào na hale ai Shiva tambiriva Lontokdaba sattamni Taduna lay hore na kung sino pamu menangi wahishin pamu menangi wahishin
ꯏꯁꯩ ꯃꯣꯏ ꯀꯅꯥ ꯁ꯭ꯀꯨꯇꯤꯅ ꯈꯨꯠ ꯅꯥꯈꯠꯂꯛꯑꯕꯅꯤꯀꯣ ꯑꯩ ꯍꯦ ꯅꯨꯄꯤ ꯁꯛꯂꯛꯑꯣ ꯅꯨꯄꯥ ꯑꯝꯇ ꯅꯣꯏ ꯑꯝꯇ ꯁꯛꯎꯁꯦ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯅ ꯋꯥꯍꯧꯗꯣꯏꯅꯤ ꯁꯛꯄꯗ ꯈꯜꯂꯣ ꯏꯁꯩ ꯈꯟꯅꯤꯡꯕꯗ ꯏꯀꯥꯏ ꯈꯟꯕꯤꯔꯣ ꯑꯗꯣ ꯑꯃꯨꯛꯀ ꯁꯛꯄ ꯌꯥꯏ ꯅꯨꯄꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯛꯄ ꯌꯥꯗꯦꯕ ꯂꯩ ꯂꯥꯏꯞꯁꯦ ꯄꯨꯡ ꯑꯃ ꯍꯦꯟꯈꯤꯕꯗꯩꯅꯦ ꯃꯤꯅꯤꯠ ꯃꯀꯣꯛꯇꯩ ꯑꯃꯨꯛ ꯍꯧꯔꯛꯄ ꯋꯥꯅꯤ ꯈꯥꯡ ꯋꯥꯔꯒ ꯅꯣꯏꯕꯨ ꯃꯨꯊꯠꯂꯣꯃꯤ ꯑꯉꯥꯡꯁꯦ ꯅꯣꯏꯕꯨ ꯃꯨꯊꯠꯂꯣꯃꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯥꯔꯛꯏꯁꯦ ꯄꯨꯡ ꯑꯃ ꯑꯅꯤ ꯐꯥꯖꯤꯜꯂꯛꯑꯕ ꯐꯥꯔꯛꯀꯗꯧꯔꯦ ꯍꯧꯖꯤꯛꯁꯦ ꯐꯦꯁꯕꯨꯛꯇꯅꯦ ꯃꯌꯥꯝꯅ ꯀꯩꯅꯣꯁꯤ ꯏꯔꯦꯗꯅ ꯗꯥꯏꯂꯣꯛꯁꯤ ꯏꯔꯦꯗꯅ ꯚꯣꯏꯁ ꯄꯥꯊꯣꯛꯄꯤꯅ ꯑꯃ ꯌꯥꯝ ꯀꯟꯅ ꯆꯠꯅꯩꯌꯦꯕꯀꯣ ꯂꯥꯏꯞꯇꯒ ꯄꯥꯊꯣꯛꯅꯩꯌꯦꯕꯀꯣ ꯅꯨꯡꯉꯥꯏꯖꯥꯠꯅꯤ ꯑꯁ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤ ꯋꯥꯕꯤꯔꯤꯕ ꯍꯥꯏꯌꯣ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯀꯩꯗꯧꯕꯒꯤ ꯆꯠꯈ꯭ꯔꯤꯕ ꯃꯌꯥꯝ ꯀꯩꯅꯣꯅ ꯇꯣꯝꯕꯤꯅ ꯈꯟꯕꯤꯔꯛꯄ ꯚꯣꯏꯁꯇꯣ ꯔꯦꯀꯣꯔꯠꯇꯣ ꯍꯧꯖꯤꯛ ꯇꯧꯖꯈ꯭ꯔꯦ ꯃꯊꯪ ꯀꯩꯅꯣ ꯊꯥꯕꯤꯔꯛꯑꯣ ꯚꯣꯏꯁ ꯑꯣꯟꯊꯣꯛꯆꯔꯛꯀꯦ ꯀ ꯍꯥꯏꯕꯣ ꯁꯤꯁꯦ ꯑꯩꯈꯣꯏꯁꯨ ꯚꯣꯏꯁ ꯑꯣꯟꯊꯣꯛꯅꯕ ꯀꯩꯅꯣ ꯂꯩꯔꯁꯦ ꯃꯅꯤ ꯃꯂꯥꯒꯤ ꯚꯣꯏꯁ ꯂꯩꯔꯦꯕ ꯇꯥꯝꯍꯧꯔꯕꯤ ꯁꯛꯂꯛꯑꯣꯌꯦ ꯍꯧꯔꯕꯤ ꯑꯣꯏꯗ꯭ꯔꯣ ꯁꯦ ꯇ꯭ꯔꯥꯏ ꯇꯧꯁꯤꯁꯦ ꯀꯩꯁꯦꯅꯣ ꯇꯥꯝꯍꯧꯔꯕꯤ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯟꯅꯅꯣ ꯑꯗꯨꯅꯤꯅꯦ ꯚꯥꯏ ꯀꯩꯅꯣ ꯊꯣꯏꯕꯤꯅ ꯁꯥꯡꯅ ꯑꯃ ꯊꯥꯔꯛꯑꯦꯕꯀꯣ ꯑꯩꯅ ꯊꯥꯈꯤꯕꯗꯣ ꯚꯣꯏꯁ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯁꯤꯅꯤ ꯑꯝꯇ ꯄꯥꯎꯅꯦ ꯑꯩꯗꯤ ꯏꯁꯩꯒꯤ ꯂꯥꯏꯔꯤ ꯑꯗꯨ ꯍꯥꯟꯅ ꯄꯥꯎꯁꯦ ꯄꯥꯔꯣꯅꯦ ꯑꯗꯨꯒ ꯇꯥꯃꯣꯔꯕꯤ ꯑꯩꯗꯤ ꯍꯧꯔꯁꯤ ꯐꯦꯁꯕꯨꯛꯇ ꯑꯗꯨꯒꯤ ꯂꯥꯏꯞꯇ ꯎꯈꯤꯕꯗꯩꯅꯦ ꯑꯩꯗꯤ ꯌꯥꯏ ꯋꯥꯟꯊꯈ꯭ꯔꯦꯕ ꯑꯗꯨꯝ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤꯕ ꯑꯗꯨꯒꯤ ꯆꯠꯅꯕꯤ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯦ ꯍꯧꯖꯤꯛ ꯚꯣꯏꯁ ꯃꯥꯏꯀꯦꯜꯅ ꯑꯣꯟꯊꯣꯛꯄꯤꯅꯦ ꯄꯥꯊꯣꯛꯄꯤꯒꯦ ꯑꯗꯨꯗꯤ 1 2 3 ꯐꯔꯣ ꯃꯥꯅ ꯀꯣꯟꯈꯤꯕꯗꯣ ꯑꯩ ꯎꯍꯧꯋꯦ ꯃꯄꯥ ꯃꯁꯤꯕꯨ ꯃꯥꯒꯤ ꯇꯣꯔꯕꯣꯠ ꯑꯗꯨꯗꯒꯤ ꯇꯁꯦꯡꯅ ꯑꯣꯜꯂꯤꯕ ꯖꯥꯠꯂꯥ ꯃꯥꯅ ꯄꯥꯏꯔꯤꯕ ꯃꯌꯦꯛꯇꯨꯅꯤꯀꯣ ꯑꯣꯜꯂꯤꯕ ꯖꯥꯠꯂꯥꯒ ꯍꯥꯏꯖꯤꯜꯂꯦ ꯃꯄꯥ ꯍꯧꯖꯤꯛ ꯄꯣꯛꯄ ꯃꯆꯥꯅꯤ ꯈꯪꯗꯦ ꯃꯥꯏꯁꯤ ꯚꯣꯏꯁ ꯑꯣꯟꯕ ꯌꯥꯔꯔꯣꯏ ꯀꯩꯅꯣꯅꯦꯃꯤ ꯀꯩꯅꯣꯅꯦꯃꯤ ꯃꯉꯣꯟꯗ ꯊꯥꯈꯤꯕ ꯗꯥꯏꯂꯣꯛ ꯃꯔꯛꯇꯨꯗꯩꯅꯦ ꯃꯥ ꯁꯛꯒꯠꯂꯛꯏꯗꯣ ꯑꯣ ꯁꯦ ꯇꯥꯃꯣ ꯑꯣ ꯃꯥꯒꯤ ꯗꯥꯏꯂꯣꯛꯅꯦ ꯃꯥ ꯊꯥꯖꯤꯜꯂꯛꯏꯁꯦ ꯁꯦ ꯏꯁꯩꯅꯣ ꯇꯥꯃꯍꯧꯔꯕꯤꯗ ꯑꯂꯥ ꯐꯥꯁꯤꯁꯦ ꯇꯥꯝꯍꯧꯔꯕꯤ ꯑꯩ ꯑꯃꯨꯛ ꯂꯥꯛꯈꯤꯒꯅꯤ ꯇꯥꯝꯍꯧꯔꯕꯤ ꯑꯩ ꯑꯃꯨꯛ ꯂꯥꯛꯈꯤꯒꯅꯤ ꯃꯤꯠꯇꯨꯗ ꯄꯤꯔꯥꯡꯁꯤꯡꯊꯔ ꯃꯣꯅꯣꯛꯅ ꯉꯥꯏꯌꯨ ꯑꯩꯉꯣꯟꯗ ꯌꯦꯡꯅ ꯂꯥꯛꯄ ꯉꯥꯏꯔꯝꯃꯨ
ꯂꯥꯡꯐꯩ ꯑꯃ ꯇꯥꯏ ꯅꯠꯇꯦ ꯔꯨꯇꯟ ꯍꯥꯏꯁꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏꯗ ꯂꯧꯕ ꯍꯩꯔꯦ ꯀꯃꯥꯏꯅ ꯇꯧ ꯔꯨꯇꯟꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯁꯩꯊꯥꯕꯤ ꯁꯦꯝꯗ ꯁꯛꯂꯛꯑꯣ ꯚꯥꯏ ꯍꯥꯏꯁꯤ ꯔꯨꯇꯟꯅ ꯑꯩ ꯑꯗꯨꯝ ꯇꯥꯟꯅꯔꯣꯀꯣ ꯂꯩꯔꯥꯡꯁꯤꯡꯅ ꯃꯇꯥ ꯍꯥꯏꯅꯩ ꯅꯠꯇꯦ ꯃꯇꯥ ꯑꯃꯒꯤ ꯅꯨꯄꯤ ꯂꯩꯁꯥꯔꯤꯉꯩꯗ ꯍꯥꯟꯅꯁꯨ ꯈꯪꯍꯧꯗꯦ ꯇꯤ ꯇꯤ ꯋꯥꯡꯕ ꯖꯒꯥꯗꯨꯅꯤ ꯃꯥꯅ ꯇꯥꯅꯤꯡꯉꯦ ꯍꯥꯏꯁꯦ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ ꯇꯥꯖꯅꯤꯡꯕꯗꯤ ꯁꯛꯄꯤꯔꯛꯇ꯭ꯔꯦ ꯅꯠꯇꯦ ꯃꯥꯏꯁꯤ ꯑꯣꯟꯊꯣꯛꯅ ꯆꯥꯅꯔꯣꯏꯗꯧꯔꯤꯗꯀꯣ ꯔꯨꯇꯟ ꯅꯪꯒꯤ ꯈꯣꯏꯗꯧꯁꯤ ꯑꯣꯟꯊꯣꯛꯅ ꯁꯥꯎꯒꯠꯀꯗꯧꯔꯤꯗꯀꯣ ꯅꯠꯇꯦ ꯚꯥꯏ ꯀꯩꯅꯣꯒꯤ ꯔꯦꯗꯤꯁꯤ ꯒꯨꯂꯥꯞꯀꯤ ꯂꯩꯔꯥꯡꯁꯤꯡꯅ ꯍꯥꯏꯅꯩ ꯅꯠꯇꯦ ꯅꯪ ꯀꯥꯏꯒꯁꯤ ꯂꯩ ꯇꯧꯕꯗꯣ ꯑꯦꯡꯀꯔ ꯆꯩ ꯆꯥꯔꯛꯀꯅꯤ ꯍꯧꯖꯤꯛ ꯂꯤꯗꯤꯁꯤ ꯒꯨꯂꯥꯞꯀꯤꯗꯤ ꯅꯪꯁꯤ ꯀꯩꯅꯣꯒꯤ ꯐꯖꯕꯤꯅꯤ ꯂꯩꯁꯤꯡꯅ ꯍꯥꯏ ꯑꯗꯨ ꯇꯧꯖ ꯅꯨꯡꯁꯤ ꯂꯩꯁꯤꯡꯅ ꯍꯥꯏ ꯅꯪꯁꯤ ꯐꯖꯕꯤꯅꯤ ꯂꯩꯁꯤꯡꯅ ꯍꯥꯏ ꯅꯪꯁꯤ ꯅꯨꯡꯁꯤꯕꯅꯤ ꯑꯩꯅꯗꯤ ꯈꯜꯂꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅꯗꯤ ꯈꯜꯂꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯪꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯕ ꯅꯣꯡꯁꯥꯒꯤ ꯗꯥꯏꯂꯣग ꯂꯣꯏ ꯊꯥꯖꯤꯜꯂꯛꯑꯦ ꯃꯤ ꯊꯣꯏꯕꯤꯁꯤꯅ ꯀꯔꯤ ꯋꯥꯔꯤꯅꯣ ꯏꯆꯦ ꯂꯥꯡꯂꯦꯟꯒꯤꯗꯨꯔꯥ ꯍꯣꯏ ꯃꯥꯅꯦ ꯅꯆꯦ ꯂꯥꯡꯂꯦꯟꯒꯤꯅꯦ ꯅꯆꯦꯗꯣ ꯌꯥꯔꯗꯤ ꯂꯩꯀꯣꯟꯗꯨꯗ ꯊꯣꯛꯂꯛꯑꯣ ꯍꯥꯏꯌꯣ ꯍꯥꯏꯅꯤ ꯇꯝꯍꯧꯔꯕꯤ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯅꯣ ꯇꯧꯕ ꯖꯒꯥꯗꯣ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯑꯗꯥꯏ ꯖꯒꯥꯗꯣ ꯇꯥꯅꯤꯡꯉꯦ ꯅꯣꯡꯗꯝꯕ ꯅꯪꯒꯤ ꯆꯥꯡꯌꯦꯡꯁꯦ ꯗꯥ ꯁꯗꯥꯅꯟꯗꯒꯤ ꯏꯆꯥ ꯁꯛꯎꯅꯦ ꯏꯆꯥꯗꯤ ꯃꯗꯨ ꯏꯆꯥꯗꯤ ꯏꯁꯩꯗꯣ ꯏꯆꯥꯗꯤ ꯏꯁꯩꯗꯤ ꯃꯗꯨ ꯐꯖꯈꯤꯕꯅꯤ ꯏꯁꯩꯗꯣ ꯑꯩ ꯅꯣꯡꯃ ꯏꯔꯨꯖꯕꯗ ꯗꯥꯀꯤꯡꯒꯤ ꯇꯥꯏꯌꯦꯕꯀꯣ ꯗꯥꯀꯤꯡꯒꯤ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝ ꯈꯟꯖꯥꯅꯤ ꯍꯣꯏ ꯏꯁꯩ ꯃꯌꯦꯛ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯒꯤ ꯍꯥꯏꯕ ꯁꯨꯔꯗꯨꯁꯨꯀꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯔꯝꯃꯨ ꯑꯩ ꯄꯨꯗꯣꯏ ꯆꯥꯛ ꯈꯤꯇꯪ ꯍꯥꯞꯄꯛꯀꯦ ꯆꯥꯃꯁ ꯇꯧꯔꯒ ꯆꯥꯁꯤꯔ ꯌꯥꯏ ꯃꯌꯥꯝ ꯍꯦ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯅ ꯍꯧꯔꯛꯄꯗ ꯁꯛꯈ꯭ꯔꯕꯅꯦꯕꯀꯣ ꯆꯤꯡꯒꯤ ꯂꯩꯁꯥ ꯁꯛꯑꯣ ꯆꯤꯡꯒꯤ ꯂꯩꯁꯥꯁꯤ ꯚꯥꯏ ꯉꯁꯥꯏ ꯃꯌꯥꯝ ꯆꯪꯗꯅ ꯉꯣꯡ ꯉꯪꯉ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯏꯁꯩ ꯃꯌꯦꯛꯁꯦ ꯐꯥꯅꯗꯕꯒꯤ ꯗꯗꯥ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯌꯥꯕ꯭ꯔꯣ ꯍꯥꯏꯌꯦ ꯅꯝꯕꯔ ꯄꯤꯔꯛꯀꯗꯕ ꯗꯗꯥꯁꯦ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯈ꯭ꯔꯦ ꯃꯥ ꯍꯜꯂꯛꯑꯒ ꯍꯥꯏꯍꯜꯂꯛꯀꯦ ꯍꯦ ꯅꯨꯄꯤ ꯁꯛꯂꯛꯑꯣ ꯃꯤ ꯅꯣꯏꯕꯣ ꯍꯦ ꯅꯨꯄꯤꯗꯣ ꯁꯛꯂꯛꯑꯒꯦ ꯑꯃꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯂꯥꯝꯃꯦꯅ ꯆꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯁꯩꯁꯦ ꯂꯤꯁꯇ ꯈꯟꯖꯤꯜꯂꯒ ꯊꯝꯕ ꯌꯥꯔꯦꯀꯣ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯗꯗꯥ ꯗꯗꯥ ꯑꯅꯤ ꯑꯃ ꯆꯥꯔꯦ ꯗꯗꯥ ꯑꯃ ꯆꯥꯛ ꯂꯧꯊꯣꯛꯄ ꯆꯪꯈꯤ ꯗꯗꯥ ꯆꯥꯛ ꯂꯥꯝꯃꯦꯅ ꯗꯗꯥ ꯀꯅꯥ ꯅꯪꯒꯤ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯛꯑꯣꯌꯦ ꯀꯅꯥ ꯍꯥꯏꯅꯣ ꯔꯣꯁꯅꯤ ꯊꯣꯡꯖꯣꯝ ꯑꯅ ꯊꯣꯛꯂꯣꯏꯒꯗꯒꯦ ꯗꯗꯥ ꯃꯥ ꯍꯥꯏꯔꯛꯏꯁꯦ ꯗꯗꯥ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯛꯑꯣ ꯀꯩꯅꯣꯗ ꯊꯥꯔꯛꯑꯣ ꯌꯥꯕ꯭ꯔꯣ ꯑꯥꯏ ꯖꯤꯗꯔ ꯐꯦꯁꯕꯨꯛꯇꯔ ꯀꯩꯅꯣ ꯐꯦꯁꯕꯨꯛꯇꯅꯦ ꯏꯟꯕꯣꯛꯁꯇ ꯊꯥꯖꯤꯜꯂꯛꯑꯣ ꯑꯩ ꯊꯥꯔꯛꯑꯒꯦ ꯅꯣꯡꯗꯝꯕ ꯑꯦꯟ ꯖꯤꯅ ꯂꯩꯕꯅꯤ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯁꯔꯥꯡ ꯌꯣꯅ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯗꯗꯥ ꯀꯩꯅꯣꯕ ꯅꯣꯏ ꯆꯥꯛ ꯑꯕꯨꯡꯉꯣ ꯅꯪ ꯏꯔꯤꯗꯣ ꯆꯥꯗ꯭ꯔꯤꯕꯣ ꯃꯤꯃꯤ ꯈꯔ ꯍꯥ ꯇꯧꯗꯅ ꯚꯥꯏ ꯀꯩ ꯏꯔꯤꯅꯣ ꯅꯪꯒꯤꯗꯣ ꯆꯥꯛ ꯅꯣꯏ ꯗꯥ ꯔꯥꯍꯨꯜ ꯃꯇꯣꯝꯇ ꯉꯥꯏꯔꯦ ꯀꯟꯇꯦꯛꯁꯇ ꯆꯥꯗ꯭ꯔꯤꯁꯦ ꯁꯦꯝꯃꯤꯅꯦ ꯃꯥ ꯆꯥꯛ ꯂꯧꯊꯣꯛꯎꯅꯤꯌꯦ ꯑꯁꯤ ꯇꯟꯗꯅ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯟꯇꯥ ꯇꯣꯛꯍꯧꯔꯕꯅꯤꯁꯦ ꯅꯪꯁꯦ ꯅꯨꯡꯁꯤꯕꯅꯤ
ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ ꯉꯥꯏꯖꯔꯤ ꯀꯔꯤ ꯏꯔꯥꯡꯅꯣ ꯑꯣ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯌꯥꯝ ꯍꯧꯔꯕꯤꯒꯤ ꯌꯥꯝ ꯋꯥꯡꯕ ꯇꯥꯏꯃꯤꯡꯗꯣ ꯑꯩꯒꯤ ꯀꯔꯤ ꯑꯗꯨꯗꯨꯅꯤ 이라나노 낭나 아이부 미라이리바 ꯗꯗꯥ ꯑꯃꯁꯦ ꯅꯨꯡꯁꯤꯃꯟꯕꯩꯅꯤ ꯅꯨꯡꯁꯤꯃꯟꯕꯩꯗ ꯌꯥꯎꯕ ꯅꯨꯄꯥꯗꯣ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯗ ꯌꯥꯎꯕꯗꯨꯅꯦ ꯅꯣꯡꯗꯝꯕꯗꯣ ꯀꯩꯅꯣ ꯃꯥ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯁꯦꯠ ꯀꯟꯅ ꯑꯣꯏꯔꯤ ꯃꯥꯙꯨꯔꯤꯒꯤ ꯏꯁꯩ ꯐꯥꯗ 그럼지 ꯕꯥ ꯑꯩꯅ ꯌꯥꯝ ꯇꯥꯖꯅꯤꯡꯕ ꯁꯛꯄꯗꯤ ꯁꯨꯡꯍꯩ ꯍꯩꯇꯕꯁꯦ ꯑꯉꯥꯡꯈꯩꯅ ꯑꯔꯤꯒꯤ ꯈꯟꯖꯜꯂꯛꯑꯦꯌꯣ ꯅꯪꯁꯨ ꯊꯣꯏꯕꯤ ꯀꯩꯁꯥꯡꯒꯤ ꯇꯥꯏꯞꯇ ꯑꯔꯤꯕ ꯉꯥꯛꯇ ꯅꯪ ꯁꯛꯎ ꯂꯥꯛꯑꯣ ꯑꯝꯇ ꯑꯩ ꯁꯛꯀꯦ ꯔꯦꯖꯤꯛꯒꯤꯇ ꯈꯣꯡꯕ ꯍꯩꯔꯕꯅꯤ ꯅꯪ ꯈꯣꯡꯕ ꯑꯩ ꯁꯛꯀꯦ ꯃꯥ ꯈꯣꯡꯕ ꯐꯖꯅ ꯍꯩꯔꯕꯅꯤ ꯏꯁꯩꯗꯨꯒꯤ ꯋꯥꯅꯤꯗ ꯑꯩꯁꯦ ꯊꯥꯃꯨꯛ ꯋꯥꯏ ꯒꯤꯇꯔ ꯑꯃ ꯑꯩꯈꯣꯏ ꯑꯉꯥꯡꯗꯒꯤ ꯑꯩ ꯇꯝꯒꯗ꯭ꯔꯥꯅ ꯃꯤꯔꯥꯡ ꯊꯨꯔ ꯄꯨꯔꯦ ꯑꯩꯗꯤ ꯁꯤꯃꯨꯛ ꯅꯥꯈꯠꯂꯛ ꯅꯥꯕꯅꯦ ꯍꯩꯒꯠꯄꯅꯤ ꯑꯩ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ ꯈꯪꯉꯛꯑꯕ ꯑꯁ ꯅꯪꯁꯦ ꯗꯥꯏꯔꯦꯛ ꯀꯦꯃꯦꯔꯥ ꯃꯥꯡꯗ ꯃꯨꯛꯕꯥꯡ ꯇꯧꯖꯦ ꯍꯥꯏꯔꯣ ꯆꯥꯎ ꯂꯥꯎ ꯅꯨꯄꯥꯅ ꯅꯪ ꯎꯕꯗ ꯄꯦꯟꯗꯣꯔꯤ ꯃꯌꯥꯝꯁꯦ ꯑꯩ ꯆꯥꯕ ꯎꯗ ꯏꯃꯥ ꯀꯔꯤꯅꯣ ꯄꯨꯊꯣꯔꯤꯗꯣ ꯀꯩꯅꯣꯅꯤ ꯅꯣꯏ ꯄꯨꯊꯣꯔꯤꯗꯣ ꯁꯦ ꯆꯥꯁꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯟꯗꯦꯅꯤꯅꯀꯣ ꯑꯩꯈꯣꯏꯁꯦ ꯋꯥꯔꯤꯁꯦ ꯁꯦꯝꯗꯧ ꯂꯩ ꯑꯗꯣ ꯁꯦ ꯍꯧꯔꯣ ꯂꯥꯏꯞꯁꯦ ꯅꯨꯡꯉꯥꯏꯕꯁꯤꯗ ꯂꯥꯏꯞꯁꯦ ꯁꯨꯝ ꯇꯧ ꯂꯩꯔꯕꯅꯤ ꯍꯧꯖꯤꯛ ꯃꯨꯛꯕꯥꯡ ꯍꯥꯞꯁꯤꯌꯦ ꯑꯩ ꯆꯥꯛꯈꯨꯝ ꯑꯍꯥꯟꯕ ꯆꯥꯛꯈꯨꯝꯁꯦ ꯑꯩ ꯍꯥꯟꯅ ꯍꯣꯛꯑꯒꯦ ꯊꯣꯛꯑꯣ ꯔꯖꯤꯠ ꯅꯪ ꯃꯌꯥꯗ ꯐꯝꯃꯨ ꯂꯥꯎ ꯑꯩꯈꯣꯏ ꯁꯣꯝꯗ ꯃꯨꯛꯕꯥꯡ ꯇꯧ ꯆꯪꯉꯣ ꯃꯌꯥꯏꯗ ꯆꯪꯉꯣ ꯆꯪꯉꯣ ꯐꯥꯒꯤ ꯅꯠꯇꯦ ꯒꯤꯇꯂꯤꯁ ꯂꯣꯠꯂꯤꯁꯦ ꯀꯩꯒꯤꯅꯣ ꯑꯍꯥꯟꯕ ꯆꯥꯛꯈꯨꯝꯁꯦ ꯃꯌꯥꯝꯗ ꯏꯟꯖꯔꯛꯑꯒꯦ ꯌꯥꯏ ꯄꯤꯁꯨ ꯄꯤꯖꯔꯣꯏꯗꯕꯗ ꯈꯗ꯭ꯔꯛꯇꯣ ꯇꯧꯒꯅꯣ ꯑꯗꯨꯃꯥꯏꯅ ꯁꯦ ꯏꯃꯥ ꯏꯔꯣꯝꯕꯅꯦ ꯀꯩꯅꯣ ꯃꯣꯏ ꯏꯜꯂꯤꯁꯤꯕꯣ ꯀꯩꯅꯣ ꯀꯩꯅꯣ ꯃꯣꯏ ꯏꯜꯂꯤꯁꯤꯕꯣ ꯚꯥꯏ ꯅꯪ ꯏꯁꯤꯡ ꯈꯤꯇꯪ ꯄꯨꯊꯣꯔꯛꯑꯣ 1 2 ꯅꯪ 3 ꯄꯨꯊꯣꯔꯛꯑꯦ 4 ꯏꯁꯤꯡ ꯌꯥꯔꯦ ꯏꯁꯤꯡ 나이를 ꯆꯥꯕꯗꯤ 지수 나이키가니 시시나 ꯚꯥꯏ ꯆꯥ ꯈꯔ ꯆꯥꯈꯤꯁꯤ ꯂꯥꯎ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯪꯕꯨ ꯀꯥꯎꯉꯝꯗꯅ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯪꯕꯨ ꯀꯥꯎꯉꯝꯗꯅ ꯅꯪꯒꯤꯗꯣ ꯈꯤꯇꯪ ꯍꯧꯍꯜꯂꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯛꯄ ꯐꯖꯩ ꯑꯩ ꯀꯦꯃꯦꯔꯥ ꯆꯥꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯆꯥ ꯐꯥꯒꯤ ꯇꯧꯔꯤꯗ ꯑꯩꯅ ꯍꯦꯟꯅ ꯇꯜꯂꯤ ꯚꯥꯏ ꯂꯥꯎ ꯆꯥ ꯈꯔ ꯆꯥꯁꯤ ꯂꯥꯎ ꯚꯥꯏ ꯆꯥꯛ ꯃꯍꯥꯎꯒꯤꯁꯤ ꯂꯥꯛꯑꯣ ꯅꯨꯄꯥ ꯑꯩꯁꯦ ꯅ꯭ꯌꯨ ꯏꯌꯔꯒ ꯕꯥꯏ ꯕꯥꯏꯒꯤꯗ ꯇꯞꯇꯥꯏ ꯆꯥꯎꯔꯦ ꯃꯥꯏꯁꯦ ꯐꯨꯠꯕꯣꯜ ꯁꯥꯟꯅ ꯌꯥꯗꯣꯔꯕꯅꯦ ꯂꯥꯎꯍꯦ ꯌꯥꯅꯤ ꯂꯥꯎ ꯆꯥꯁꯤ ꯂꯥꯎꯁꯦ ꯀꯣꯠ ꯂꯥꯎꯁꯦ ꯚꯥꯏ ꯆꯥ ꯈꯔ ꯆꯥꯁꯤ ꯀꯩꯅꯣ ꯂꯥꯎ ꯃꯤꯃꯤ ꯉꯥꯏꯌꯣ ꯀꯩꯅꯣ ꯁꯤꯡꯖꯨꯁꯦ ꯆꯥꯃꯁ ꯑꯅꯤꯈꯛ ꯄꯨꯊꯣꯔꯛꯑꯦ ꯁꯤ ꯆꯥꯃꯁꯤꯔꯣ ꯏꯕꯥꯅꯤ ꯆꯥꯃꯤꯟꯅꯔ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯅꯪ ꯀꯣꯠ ꯂꯥꯎꯁꯦ ꯄꯤꯛ ꯆꯪꯈ꯭ꯔꯦꯕ ꯗꯥ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯀꯩꯅꯣ ꯇꯧꯁꯤ ꯆꯦꯟꯅ ꯑꯩ ꯃꯨꯛꯕꯥꯡ ꯎꯠꯂꯛꯀꯦ ꯌꯦꯡꯉꯨꯀꯣ ꯑꯁ ꯁꯣꯝꯗ ꯄꯩꯊꯣꯛꯏ ꯑꯗꯨꯒ ꯄꯅꯤ ꯆꯥꯃꯁ ꯑꯝꯇꯪ ꯂꯧꯊꯣꯔꯛꯑꯗꯤ ꯑꯗꯨ ꯀꯣꯠꯂꯒ ꯂꯧꯊꯣꯛꯑꯣ ꯆꯥꯝꯃ ꯆꯣ ꯀꯩꯅꯣꯅꯦꯍꯦ ꯃꯣꯏ ꯃꯌꯥꯝ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯃꯣꯏꯗꯤ ꯉꯁꯤꯁꯨ ꯉꯥꯎꯔꯕꯣꯗ ꯍꯦꯔꯥ ꯅꯣꯏꯗ ꯆꯥꯛ ꯆꯥꯅꯕ ꯃꯥꯜꯂꯤꯗ ꯆꯤꯡꯊꯦꯛꯇꯣꯏꯅꯦꯕꯀꯣ ꯉꯁꯤ ꯑꯩꯈꯣꯏ ꯂꯥꯏꯞꯇꯗꯤ ꯃꯨꯛꯕꯥꯡ ꯇꯧꯅꯗꯕꯅꯤ ꯆꯣꯏ ꯆꯤꯡꯊꯦꯛꯇꯣꯏꯅꯤ ꯉꯁꯤ ꯀꯦꯁꯤ ꯅꯪꯁꯨ ꯆꯥꯎ ꯂꯥꯛꯑꯣ ꯑꯩ ꯆꯪꯅꯤꯡꯗꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯆꯥꯎ ꯍꯥꯏꯕꯩ ꯆꯥꯕꯅꯤꯀꯣ ꯑꯩ ꯌꯥꯝ ꯀꯟꯅ ꯂꯥꯟꯖꯕ ꯅꯠꯇꯦ ꯑꯩꯗꯤ ꯑꯩ ꯈꯅꯥꯎ ꯐꯥꯊꯈꯤꯅꯤꯀꯣ ꯑꯩꯅ ꯆꯠꯁꯜꯂꯒ ꯑꯩ ꯊꯝꯒꯦ ꯄꯤꯛ ꯂꯩꯔꯀꯥꯟꯗ ꯂꯥꯏꯞꯇ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯉꯁꯤꯀꯣ ꯍꯩꯕꯤ ꯃꯅꯥ ꯁꯤꯡꯖꯨ ꯇꯧꯔꯒꯅꯦ ꯂꯝꯂꯣꯡ 3 ꯐꯥꯡꯕꯅ ꯊꯥꯗꯣꯛꯅꯗꯣꯏꯅꯤ ꯌꯦꯡꯉꯨ ꯉꯁꯤ ꯗꯣꯂꯔ 30 ꯁꯥ ꯂꯩꯔꯝꯅꯤ ꯀꯅꯥ ꯌꯨꯝ ꯃꯩꯒꯠ ꯌꯥꯅꯤꯀꯣ
ꯅꯣꯛꯃꯟꯗꯅ ꯃꯥꯏꯁꯦ ꯁꯥꯒꯠꯂꯒ ꯑꯩꯁꯦ ꯃꯥꯏ ꯂꯥꯎꯔꯦ ꯁꯥꯒꯠꯂꯒ ꯀꯩꯅꯣ ꯇꯧꯔꯦꯕ ꯈꯣꯟꯊꯤ ꯆꯥꯗꯣꯏꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯌꯦꯟꯖꯥꯡꯗꯤ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯦꯀꯣ ꯚꯥꯏ ꯈꯨꯠꯅ ꯍꯥꯟꯅ ꯐꯖꯅ ꯇꯣꯠꯂꯒ ꯀꯣꯠꯁꯤꯔꯣ ꯉꯝꯗ꯭ꯔꯦ ꯕꯦꯔꯆꯥꯟꯁꯦ ꯈꯤꯇꯪ ꯆꯥꯎꯔꯗꯤ ꯅꯨꯡꯉꯥꯏꯗꯧ ꯑꯣꯏꯅꯤꯍꯦ ꯃꯔꯣꯏ ꯑꯣꯏꯔꯦ ꯏꯟꯖꯥꯡꯗꯤ ꯍꯥꯎꯋꯦ ꯑꯗꯣ ꯏꯁꯃꯣꯛ ꯄꯣꯛ ꯆꯥꯕꯤꯔꯛꯑꯣ ꯀꯥꯏ ꯏꯁꯃꯣꯛ ꯄꯣꯛ ꯍꯥꯏꯗꯣ ꯁꯤꯅ ꯏꯁꯃꯣꯛ ꯃꯪꯒꯟ ꯖꯤꯄꯦ ꯃꯥꯅꯦ ꯅꯝꯕꯔ ꯍꯥꯞꯆꯜꯂꯕꯅꯤ ꯏꯁꯃꯣꯛ ꯄꯣꯛ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯔꯒ ꯖꯤꯄꯦ ꯅꯝꯕꯔ ꯍꯥꯞꯆꯔꯕꯅꯦ ꯆꯤꯟꯗ ꯆꯣꯡꯊꯣꯛ ꯆꯍꯜꯂꯛꯑꯒꯦ ꯅꯪꯗꯤ ꯎꯗꯤꯌꯦ ꯎꯗꯦ ꯎꯍꯜꯂꯣ ꯁꯥꯏꯗ ꯆꯪꯉꯣ ꯌꯥꯔꯣꯏ ꯑꯩ ꯂꯣꯠꯄꯅꯦ ꯅꯨꯄꯥ ꯑꯩ ꯎꯅ ꯌꯥꯔꯣꯏ ꯀꯦꯃꯦꯔꯥ ꯃꯥꯡ ꯆꯥꯗꯕ ꯌꯥꯔꯣꯏ ꯔꯤꯐ꯭ꯔꯦꯁꯤꯡ ꯂꯥꯏꯐ ꯊꯥꯔꯤ ꯀꯨꯝꯍꯩ ꯑꯁ ꯍꯦ ꯔꯨꯇꯟ ꯈꯨꯔꯥꯏꯖꯝ ꯔꯨꯇꯟ ꯀꯩ ꯍꯥꯏꯔꯤꯅꯣ ꯍꯥꯟꯅ ꯊꯥꯔꯛꯏꯕ ꯏꯁꯄꯦꯛ ꯎꯞꯄ ꯑꯃ ꯑꯁ ꯂꯣꯏꯔꯦꯍꯦ ꯃꯔꯣꯏꯁꯦ ꯀꯛꯄ ꯌꯥꯗꯦꯕ ꯀꯛꯄ ꯌꯥꯗꯦ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯛꯁꯦ ꯈꯨꯠ ꯍꯥꯟꯅ ꯂꯣꯏ ꯇꯧꯊꯣꯛꯑꯒ ꯀꯣꯟꯅ ꯀꯣꯠꯂꯒꯦ ꯄꯥꯏꯌꯨ ꯀꯩꯅꯣ ꯃꯥꯅ ꯑꯗꯨ ꯄꯥꯏꯌꯨ ꯃꯤꯋꯥ ꯉꯥꯡꯅꯧꯅꯨꯀꯣ ꯃꯤꯋꯥ ꯈꯔ ꯉꯥꯡꯅꯁꯤ ꯈꯔ ꯍꯩꯕꯅꯤ ꯃꯤꯋꯥꯗꯤ ꯃꯥꯏꯀꯦꯜꯅ ꯈꯔ ꯍꯩꯕ ꯃꯥꯜꯂꯦ ꯍꯩꯃꯥ ꯃꯥꯏꯀꯦꯜꯒꯤꯅ ꯍꯥꯏꯔꯛꯏꯁꯦ ꯃꯤꯃꯥ ꯆꯂꯥꯂꯥꯏ ꯍꯥꯏꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯌꯨꯖꯔ ꯅꯦꯝꯗꯗꯤ ꯃꯤꯃꯥ ꯆꯂꯥꯂꯥꯏꯅ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯁꯦꯡꯕꯗ ꯀꯃꯥꯏꯅ ꯑꯩꯅꯕꯨꯗꯤ ꯈꯪꯕ ꯑꯣꯏꯗꯣꯏꯅꯦ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯍꯧꯖꯤꯛꯀꯤ ꯒꯥꯔꯤꯗꯣ ꯆꯦꯡ ꯂꯧꯕ ꯂꯥꯛꯄꯅꯤꯗ ꯑꯩ ꯅꯨꯄꯤꯒ ꯆꯥ ꯂꯥꯛꯀꯦ ꯍꯥꯏꯁꯦ ꯀꯩ ꯏꯟꯖꯥꯡꯅꯣ ꯃꯥꯅ ꯃꯥꯏ ꯅꯨꯄꯤꯗ ꯍꯥꯏꯂꯛꯑꯦ ꯀꯩꯒꯤꯅꯣ ꯅꯨꯄꯤ ꯊꯤꯗꯕ ꯑꯩꯁꯨ ꯈꯔ ꯈꯟꯕꯗꯤ ꯐꯩꯌꯦꯅ ꯚꯥꯏ ꯏꯁꯃꯣꯛ ꯄꯣꯛꯅꯦ ꯏꯁꯃꯣꯛ ꯁꯦꯔꯥꯟ ꯄꯣꯛꯇ ꯇꯨꯔꯥꯟ ꯁꯣꯏꯖꯤꯟꯒ ꯏꯔꯣꯟꯕ ꯅꯣꯏꯅ ꯑꯩꯕꯨ ꯅꯨꯄꯤ ꯊꯤꯅꯤꯡꯅꯕ ꯏꯅꯣꯠ ꯄꯤꯔꯤꯗꯣ ꯀꯩꯒꯤꯅꯣ ꯇꯧꯒꯅꯨ ꯆꯥꯛ ꯆꯥꯕꯗ ꯃꯤ ꯄꯨꯟꯕ ꯆꯠꯂꯣ ꯆꯥꯛ ꯆꯥꯔꯀꯥꯟꯗ ꯔꯇꯟ ꯃꯣꯏ ꯁꯥꯏꯗꯣ ꯀꯩꯅꯣ ꯇꯧꯕꯅꯦ ꯔꯒꯥꯎ ꯊꯥꯕ ꯀꯣꯏꯊꯤ ꯍꯩꯕꯅꯦꯕ ꯑꯩꯈꯣꯏ ꯑꯗꯣꯝꯗ ꯅꯣꯡꯃ ꯔꯒꯥꯎ ꯊꯥꯏꯌꯦꯕꯀꯣ ꯑꯗꯨꯝ ꯐꯥꯎ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯎꯝ ꯑꯩ ꯈꯜꯂꯦ ꯑꯣ ꯔꯨꯇꯟꯁꯤꯗꯤ ꯃꯣꯏ ꯑꯟꯖꯂꯤ ꯁꯥꯏꯅ ꯅꯪ ꯔꯒꯥꯎ ꯅꯃꯤꯡꯁꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯃꯤꯃꯥ ꯆꯂꯥꯂꯥꯏꯅ ꯊꯣꯛꯑꯦ ꯑꯗꯨꯅꯤ ꯀꯅꯥꯅꯣ ꯑꯩꯁꯦ ꯁꯨꯔꯁꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯅꯪꯕꯨ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯑꯟꯖꯂꯤ ꯆꯥꯛ ꯆꯥꯈ꯭ꯔꯗꯤ ꯑꯣꯟꯁꯤꯟꯗꯕꯗꯣ ꯀꯥꯏ ꯊꯥꯡꯖꯤꯡ ꯉꯥꯡꯉꯝꯃꯒ ꯃꯥꯏꯀꯦꯜꯁꯦ ꯃꯑꯣꯡꯅꯤꯅꯦ ꯍꯩꯕꯖꯥꯠꯅꯤ ꯅꯨꯄꯥ ꯒꯨꯁꯟ ꯄꯥꯏꯔꯛꯑꯣ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯁꯥꯟꯅꯁꯦ ꯃꯥ ꯂꯦꯁꯇ꯭ꯔꯣ ꯅꯠꯇ꯭ꯔ ꯄꯥꯏꯗꯣ ꯂꯦꯁꯂꯤꯔꯥ ꯌꯥꯝꯅ ꯂꯤꯞꯁꯇꯤꯛ ꯄꯥꯏꯔꯒ ꯃꯣꯁꯀꯣꯞꯀ ꯄꯥꯏꯔꯒꯗꯤ ꯂꯣꯏꯔꯦ ꯃꯔꯛ ꯃꯔꯛꯇ ꯇꯦꯡ ꯄꯥꯏꯔꯛꯑꯣ ꯍꯥꯏꯗꯤ ꯖꯣꯟꯁꯟ ꯄꯥꯏꯒꯦ ꯑꯩꯅ ꯏꯔꯤꯇꯦꯜ ꯅꯪꯒꯤꯅ ꯏꯔꯤꯇꯦꯜ ꯑꯦ ꯀꯩꯅꯣꯅ ꯀꯅꯥꯝꯇꯅ ꯍꯥꯠ ꯅꯣꯏ ꯉꯝꯗꯕꯅꯦ ꯃꯤ ꯃꯉꯥꯒ ꯄꯥꯟꯅꯒꯦ ꯑꯗꯣ ꯅꯪꯒꯤ ꯍꯣꯏ ꯌꯥꯅꯤ ꯚꯥꯏ ꯑꯩ ꯃꯤ ꯃꯉꯥꯒ ꯄꯥꯟꯅꯒꯦ ꯍꯥꯏꯔꯛꯀꯅꯤ ꯅꯠꯇꯦꯕ ꯑꯗꯨꯒ ꯁꯤꯔꯦꯗꯅ ꯂꯦꯚꯦꯜ ꯑꯃ ꯍꯦꯛꯇ ꯉꯥꯏꯌꯨ ꯍꯥꯏꯔꯛꯀꯅꯤ ꯂꯦꯠ ꯒꯦꯝꯗꯗꯤ ꯑꯩ ꯏꯔꯤꯇꯦꯜ ꯄꯥꯏꯕ ꯍꯩꯇ꯭ꯔꯦ ꯅꯨꯄꯥ ꯀꯖꯥ ꯄꯥꯏꯔꯤ ꯍꯧꯖꯤꯛ ꯑꯩꯗꯤ ꯒꯦꯝ ꯁꯥꯟꯅꯕꯗ ꯀꯣꯛ ꯆꯥꯛꯀꯦ ꯇꯧꯕꯗꯨꯅ ꯒꯦꯝ ꯁꯥꯟꯅꯔꯝꯕ꯭ꯔꯣ ꯚꯥꯏ ꯅꯪ ꯈꯨꯁꯥꯟꯅꯗꯣ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯑꯩ ꯁꯤ ꯑꯌꯨꯛ ꯃꯔꯣꯏ ꯉꯟꯇꯥ ꯁꯦꯠꯇꯠꯁꯤ ꯆꯠꯄꯁꯦ ꯁꯤ ꯃꯔꯣꯏ ꯁꯦꯠꯁꯤ ꯍꯥꯏꯗꯤ ꯃꯥ ꯆꯥꯛ ꯆꯥꯕꯩ ꯃꯇꯝ ꯉꯥꯏꯍꯥꯛꯇꯪꯅꯦꯕ ꯃꯥ ꯀꯥꯏꯊꯣꯛꯏꯁꯦ ꯑꯗꯨꯝ ꯁꯥꯟꯅ ꯂꯩꯌꯦꯕ ꯍꯥꯏꯅꯦ ꯃꯥꯏꯀꯦꯜ ꯐꯣꯟꯁꯦ ꯕꯦꯇ꯭ꯔꯤ ꯌꯥꯎꯗꯕ ꯐꯣꯟꯂꯥꯅ ꯑꯗꯨꯝ ꯆꯪꯕ ꯈꯨꯗꯤꯡ ꯑꯣꯟꯂꯥꯏꯟ ꯑꯗꯨꯝ ꯎꯕꯗꯣ ꯆꯈꯣꯝ ꯆꯥꯎꯋꯦ ꯉꯥꯏꯔꯝꯃꯨ
ꯁꯤꯡꯖꯨ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯆꯥꯔꯁꯤ ꯏꯟꯖꯥꯡ ꯀꯩꯅꯣ ꯇꯧ ꯅꯨꯄꯥꯅ ꯀꯩꯅꯣ ꯀꯩ ꯈꯨꯠꯂꯛꯅꯣ ꯇꯧꯒꯨꯝ ꯊꯣꯛꯈꯤꯅꯦꯕ ꯑꯩꯈꯣꯏ ꯆꯦꯅ ꯈꯨꯠꯅ ꯏꯔꯦꯟꯖꯅ ꯆꯥꯎ ꯍꯥꯏꯔꯛꯑꯦ ꯃꯥꯏ ꯐꯣꯟꯗꯣ ꯆꯥꯔꯖ ꯇꯧꯈ꯭ꯔꯦ ꯍꯥꯏꯅꯣ ꯊꯣꯏꯕꯤ ꯃꯆꯟꯅꯨꯄꯤ ꯑꯩꯗꯤ ꯆꯣꯞꯁꯇꯤꯛꯅ ꯀꯣꯠꯀꯦꯅ ꯇꯧꯔꯝꯃꯤꯅꯤ ꯆꯣꯞꯁꯇꯤꯛꯅ ꯃꯌꯥꯝ ꯆꯥꯛ ꯂꯥꯝꯃꯛꯇ꯭ꯔꯤꯕꯣ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕꯁꯦ ꯎꯕꯗ ꯀꯩꯅꯣꯅꯦ ꯑꯦ ꯅꯨꯄꯥ ꯁꯨꯃꯥꯏꯅ ꯑꯣꯛꯄꯤꯔꯣ ꯇꯧꯁꯦ ꯑꯩꯈꯣꯏ ꯑꯣꯛꯇꯦ ꯀꯩꯅꯣ ꯀꯩꯅꯣꯒꯤ ꯉꯥꯏꯔꯤꯅꯦ ꯐꯥꯝ ꯁꯤꯡꯖꯨ ꯂꯩꯇ꯭ꯔꯣ ꯇꯧꯔꯤꯌꯦ ꯑꯗꯨꯗ ꯑꯣꯏꯅ ꯍꯥꯏꯔꯣ ꯍꯥꯏꯔꯣ ꯐꯥꯝꯗ ꯇꯧꯁꯦ ꯌꯥꯏ ꯐꯥꯝꯗ ꯁꯟꯗꯦꯗ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯑꯈꯥ ꯃꯅꯤꯡꯒꯤ ꯂꯝꯕꯥꯟ ꯂꯩꯕꯥꯛ ꯗꯥꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯑꯩꯈꯣꯏꯅ ꯑꯣꯏꯔꯗꯤ ꯒꯥꯔꯤ ꯂꯩꯇꯦꯅꯦ ꯑꯗꯨ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯆꯠꯂꯣꯍꯦ ꯀꯌꯥꯝ ꯂꯥꯞꯄꯗꯅ ꯂꯥꯞꯅꯤ ꯑꯩꯅ ꯅꯣꯏꯗꯧ ꯑꯩ ꯂꯧ ꯂꯥꯛꯇꯣꯏ ꯂꯥꯛꯀꯦ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯅꯤ ꯑꯩ ꯂꯧ ꯂꯥꯛꯀꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯒꯥꯔꯤ ꯂꯩꯇꯦ ꯑꯩꯁꯨ ꯈꯣꯡ ꯂꯥꯛꯏ ꯃꯣꯏ ꯑꯩꯁꯦ ꯊꯤꯜꯍꯜꯂꯛꯏꯅꯦ ꯑꯩꯈꯣꯏ ꯑꯕꯦꯝ ꯒꯥꯔꯤ ꯃꯣꯏ ꯐꯔꯛ ꯇꯥꯕꯩ ꯊꯕꯛ ꯆꯠꯇ꯭ꯔꯣ ꯚꯥꯏ ꯁꯤꯡꯖꯨ ꯉꯥꯏꯔꯒ ꯑꯃꯨꯛ ꯆꯥꯁꯦ ꯌꯥꯔꯦ ꯅꯨꯄꯥ ꯆꯦ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯊꯝꯃꯒꯅꯦ ꯃꯤꯋꯥ ꯑꯃꯨꯛ ꯉꯥꯡꯅꯁꯦ ꯊꯣꯏꯕꯤ ꯃꯅꯥꯎꯄꯤ ꯃꯊꯪꯒꯤ ꯁꯟꯗꯦꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯈꯨꯠꯅ ꯆꯥꯔꯛꯑꯅꯤꯀꯣ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉꯒ ꯀꯩꯅꯣ ꯊꯣꯏꯕꯤ ꯀꯩꯅꯣ ꯃꯣꯅꯥ ꯀꯔꯤꯒꯦ ꯅꯣꯏ ꯄꯨꯄꯨꯒ ꯅꯪꯒꯒꯤ ꯏꯁꯩ ꯑꯃ ꯗꯤꯗꯤꯀꯦꯠ ꯇꯧꯔ ꯁꯛꯍꯟꯕ ꯌꯥꯏꯅꯦ ꯔꯣꯜꯗ ꯀꯩꯅꯣ ꯑꯦ ꯀꯩꯅꯣꯒꯤ ꯊꯣꯏꯕꯤ ꯃꯅꯥꯎꯄꯤꯒꯤ ꯑꯃ ꯄꯨꯄꯨ ꯇꯧꯕ ꯑꯃ ꯂꯩꯕꯗꯣ ꯎꯝ ꯑꯗꯨꯗꯣ ꯃ꯭ꯌꯨꯖꯤꯛ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯍꯥꯞꯆꯤꯜꯂꯀꯥꯟ ꯐꯖꯕꯅꯦꯍꯦ ꯄꯨꯄꯨ ꯑꯩꯁꯦ ꯁꯛ ꯐꯖꯕ꯭ꯔꯥ ꯄꯨꯄꯨ ꯑꯩꯅ ꯀꯧꯁꯦ ꯇꯥꯗꯦ ꯑꯩꯁꯦ ꯁꯛ ꯐꯖꯕ꯭ꯔꯥ ꯍꯥꯏꯕ ꯇꯧꯕꯗꯣ ꯑꯗꯨꯅ ꯑꯗꯨꯒ ꯅꯨꯄꯤ ꯑꯃ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔ ꯆꯥꯛꯀ ꯆꯥꯔ ꯂꯩꯔꯝꯕꯗꯣ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯃꯣꯏ ꯄꯨꯒꯩ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔ ꯑꯗꯨꯝ ꯂꯥꯏꯞ ꯄꯨꯄꯨ ꯊꯥꯕꯗꯨꯔꯣ ꯑꯩꯅ ꯍꯥꯏꯁꯤ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯑꯩꯗꯤ ꯁꯛ ꯐꯖꯕ꯭ꯔꯥꯕ ꯊꯣꯏꯕꯤ ꯇꯧꯕꯗꯣ ꯃꯅꯥꯎꯄꯥꯔꯣ ꯊꯣꯏꯕꯤ ꯃꯅꯥꯎꯄꯤꯅꯦꯕ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯍꯥꯞꯄꯀꯥꯟꯗ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯃꯥꯒꯤ ꯇꯥꯏꯞꯇ ꯇꯧꯕ ꯃꯥꯒꯤ ꯇꯥꯏꯞꯇ ꯁꯦꯝꯅꯕ ꯍꯣꯠꯅꯕ ꯑꯣ ꯃꯄꯨꯗꯨꯅ ꯆꯤꯟ ꯅꯪ ꯍꯥꯏꯁꯦ ꯑꯉꯥꯡ ꯑꯃ ꯑꯍꯜ ꯑꯃꯒ ꯇꯧꯔꯒ ꯑꯗꯨꯝ ꯌꯨꯝ ꯑꯃꯗ ꯑꯃꯗꯤ ꯂꯩ ꯃꯣꯅꯥꯒꯤꯗꯤ ꯐꯖꯅ ꯅꯨꯡꯁꯤ ꯁꯛ ꯈꯨꯝꯃꯛꯇꯦ ꯐꯖꯕ꯭ꯔꯥ ꯇꯧꯕꯗꯣ ꯃꯆꯤꯟ ꯊꯤꯕ ꯏꯟ ꯔꯤꯌꯦꯂꯤꯇꯤꯅ ꯇꯧꯔꯒ ꯑꯁꯦꯡꯕꯩꯅꯦ ꯃꯆꯤꯟ ꯊꯤ ꯊꯤꯒꯠꯂꯛꯄꯅꯦꯕ ꯑꯍꯟꯗꯣ ꯆꯠꯊꯣꯏ ꯁꯛ ꯐꯖꯕ꯭ꯔꯥ ꯇꯧꯔꯒ ꯑꯗꯨ ꯊꯣꯏꯕꯤ ꯃꯅꯥꯎꯄꯤꯅꯦ ꯍꯥꯏꯁꯦ ꯃꯣꯏ ꯃꯥꯅꯦ ꯄꯣꯛꯃꯤꯟꯅꯩꯔꯣ ꯍꯣꯏ ꯑꯗꯨ ꯃꯥꯅ ꯊꯣꯏꯕꯤꯅ ꯁꯨꯡꯎ ꯎꯗꯕ ꯎꯗꯕ ꯍꯥꯏꯗꯤ ꯊꯣꯏꯕꯤꯅ ꯑꯉꯥꯡ ꯃꯆꯥꯒꯤ ꯔꯣꯜ ꯌꯥꯎꯔꯗꯤ ꯁꯥꯍꯟꯒꯦ ꯍꯥꯏꯕ ꯋꯥꯅꯤ ꯅꯠꯇꯦꯕ ꯊꯣꯏꯕꯤꯅꯅꯦ ꯀꯩꯅꯣ ꯑꯩ ꯇꯧꯗꯣꯏꯁꯦ ꯉꯥꯡꯉꯤꯁꯤ ꯇꯥꯗꯦ ꯊꯣꯏꯕꯤ ꯁꯨꯡꯎ ꯎꯗꯦ ꯍꯥꯏꯁꯦ ꯀꯩꯅꯣꯗ ꯎꯗꯦ ꯕ꯭ꯂꯣꯛꯇ ꯎꯗꯦ ꯍꯥꯏ ꯅꯠꯇ꯭ꯔꯕ ꯎꯝ ꯀꯩ ꯎꯗ꯭ꯔꯤꯅꯣ ꯊꯣꯏꯕꯤꯗꯨꯒ ꯊꯣꯏꯕꯤꯗꯨꯗꯤ ꯃꯤ ꯈꯣꯡꯅꯥꯡ ꯊꯥꯕ ꯍꯣꯏꯒꯤ ꯕꯤꯁꯅꯦꯃꯤ ꯑꯣ ꯏꯄꯨ ꯑꯗꯨꯅ ꯎꯗꯕ ꯍꯣꯏ ꯃꯩꯗꯤꯡ ꯀꯥꯡꯕꯨꯅꯤ ꯃꯥꯂꯦꯝ ꯂꯩꯁꯦꯝꯕꯗ ꯌꯥꯎꯕ ꯀꯥꯡꯕꯨ ꯑꯟꯖꯂꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯃꯥꯟꯅꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯃꯊꯪ ꯁꯨꯝ ꯇꯞ ꯀꯥꯏꯅꯔꯦꯕꯀꯣ ꯉꯁꯤ ꯑꯗꯨꯗꯨꯅ ꯄꯨꯜꯂꯤꯁꯦ ꯉꯁꯤ ꯑꯃꯨꯛ ꯄꯨꯜꯂꯤꯁꯤ ꯍꯣꯏ ꯔꯥꯍꯨꯜꯒ ꯑꯩꯒꯕꯨꯗꯤ ꯑꯗꯨꯝ ꯄꯨꯜ ꯂꯩꯔꯦ ꯋꯥꯔꯤ ꯇꯧꯕꯒꯤ ꯑꯗꯒꯤ ꯁꯤ ꯏꯃꯥꯟꯅꯕꯁꯤꯁꯨ ꯃꯥꯁꯨ ꯄꯨꯟꯈꯤꯗꯕ ꯀꯨꯏꯔꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯊꯕꯛꯇꯨꯅ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯅꯈꯤꯕꯗꯩ ꯄꯨꯟꯕ ꯃꯇꯝꯗ ꯑꯃ ꯐꯪꯅꯗ꯭ꯔꯕ ꯃꯥꯅꯦ ꯑꯩꯈꯣꯏꯁꯦ ꯂꯝ ꯃꯁꯦꯟꯅꯦ ꯃꯌꯥꯡ ꯂꯥꯡꯆꯤꯡ ꯉꯥꯛꯇ ꯂꯣꯏ ꯅꯛꯅꯔꯦ ꯈꯣꯡꯅ ꯆꯠꯄ ꯌꯥꯕ ꯂꯝ ꯉꯥꯛꯇꯅꯦ ꯅꯥꯎꯔꯤ ꯀꯥꯞꯄꯒ ꯆꯠꯃꯤꯟꯅꯔꯛꯄ꯭ꯔꯣ ꯍꯥꯏꯁꯤꯗꯤ ꯅꯥꯎꯔꯤꯐꯧꯗꯤ ꯄꯥꯏꯃꯤꯟꯅꯛꯇ꯭ꯔꯦ ꯑꯧ ꯒꯦꯝ ꯁꯥꯟꯅꯕ ꯈꯤꯇꯪ ꯄꯥꯏꯃꯤꯟꯅꯔꯦ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯁꯥꯟꯅꯃꯤꯟꯅꯔꯦ ꯄꯤꯛꯏꯉꯩꯗ ꯄꯨꯟꯕ ꯑꯗꯒꯤ ꯁꯔꯥꯎꯟꯗꯤꯡꯗꯤ ꯑꯝꯇ ꯅꯠꯇꯕꯀꯣ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯇ꯭ꯋꯨꯏꯁꯟ ꯇꯝꯕꯗꯅꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯇꯤꯟꯅꯔꯛꯏꯁꯦ ꯀꯣꯟꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯃꯆꯥꯅꯤ ꯁ꯭ꯋꯥꯏ ꯃꯆꯥꯅꯤ ꯎꯝ ꯈꯪꯅꯔꯛꯄꯒꯤ ꯀꯩꯅꯣꯗꯨꯅꯤ ꯏꯌꯥꯝꯕ ꯍꯟꯗꯛꯁꯦ ꯐꯣꯅꯣꯒꯤ ꯁꯧꯒꯟꯕꯔꯝꯁꯦ ꯑꯦꯄꯤꯁꯣꯠ 14 ꯅꯠꯇ꯭ꯔ ꯚꯥꯏ ꯐꯣꯡꯗꯣꯏꯁꯦ ꯑꯦꯄꯤꯁꯣꯠ 14 ꯍꯣꯔꯦꯟ 14 ꯐꯣꯡꯗꯣꯏꯅꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯁꯦ ꯅꯍꯥꯟ ꯀꯩꯅꯣꯒꯤꯗꯣ ꯅꯣꯏ ꯒꯥꯔꯤꯗ ꯆꯦꯡ ꯄꯨꯈ꯭ꯔꯦ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯆꯦ ꯁꯥꯎꯔꯦ ꯈꯣꯡꯅꯥꯡ ꯊꯥꯕꯒꯤ ꯈꯔ ꯍꯜꯂꯤ ꯍꯥꯏ ꯅꯠꯇꯦ ꯍꯟꯕ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯅꯪ ꯅꯣꯏ ꯆꯦꯆꯦ ꯊꯣꯏꯕꯤꯗꯤ ꯃꯥꯂꯦꯝ ꯂꯩꯁꯦꯝ ꯅꯨꯡꯁꯦꯝꯕ ꯌꯥꯎꯔꯛꯄ ꯍꯥꯏꯗꯤ ꯂꯩꯁꯦꯝꯂꯣꯟꯒꯁꯦ ꯍꯦꯛꯇ ꯈꯪꯉꯛꯄ ꯍꯥꯏꯇꯥꯔꯦ ꯃꯥꯂꯦꯝꯁꯦ ꯂꯩꯁꯦꯝꯉꯩꯗꯒꯤ ꯂꯩꯔꯛꯄ ꯆꯦꯆꯦꯅꯤ ꯍꯥꯏꯕꯅꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯈꯣꯡꯅꯥꯡ ꯊꯥꯕ ꯍꯥꯏ ꯈꯣꯡꯅꯥꯡ ꯊꯥꯕꯒꯤ ꯋꯥꯔꯤ ꯑꯃ ꯇꯧ ꯌꯥꯏ ꯌꯥꯏ ꯑꯗꯨ ꯈꯔ ꯊꯤꯖꯤꯟꯗꯗꯤ ꯌꯥꯔꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯐꯤꯛꯁꯅꯦꯜ ꯑꯣꯏꯔꯕ ꯃꯇꯝꯗ ꯐꯤꯛꯁꯟ ꯑꯣꯟꯊꯣꯛꯀꯗꯕꯅꯤ ꯐꯤꯛꯁꯟ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒꯤ ꯃꯃꯤꯡꯗꯣ ꯍꯥꯞꯄ ꯌꯥꯔꯛꯑꯔꯣꯏꯕ
ꯀꯩꯅꯣ ꯃꯌꯥꯝ ꯂꯧꯔꯦꯝꯕꯝ ꯈꯣꯡꯅꯥꯡ ꯊꯥꯕ ꯍꯥꯏꯗꯅ ꯃꯣꯏꯅ ꯎꯝ ꯑꯩꯈꯣꯏꯅ ꯊꯣꯛꯆꯣꯝ ꯈꯣꯡꯅꯥꯡ ꯊꯥꯕꯅ ꯊꯣꯟꯕ ꯀꯩꯕ ꯑꯩꯈꯣꯏ ꯏꯝꯅꯥꯛ ꯃꯥꯟꯅꯗꯦ ꯀꯩꯕ ꯔꯥꯍꯨꯜ ꯅꯠꯇꯦ ꯊꯣꯉꯥꯝ ꯈꯣꯡꯅꯥꯡ ꯊꯥꯕ ꯊꯣꯉꯥꯝ ꯈꯣꯡꯅꯥꯡ ꯊꯥꯕ ꯑꯃ ꯄꯨꯊꯣꯛ ꯇꯥꯕ ꯑꯩꯈꯣꯏ ꯆꯦ ꯁꯥꯎꯔꯦ ꯈꯣꯡꯅꯥꯡ ꯊꯥꯕꯅ ꯈꯔ ꯍꯜꯂꯦ ꯍꯥꯏ ꯁꯦ ꯅꯨꯄꯥ ꯁꯣꯝꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯀꯩꯅꯣ ꯆꯪꯁꯤꯟꯁꯦ ꯍꯥꯏꯔꯣ ꯁꯨꯝ ꯆꯥꯛꯑꯦꯕ ꯁꯥꯎꯒꯅꯣ ꯊꯣꯏꯕꯤ ꯁꯥꯎꯒꯅꯣ ꯅꯪꯗꯤ ꯅꯁꯛꯁꯨ ꯐꯖꯩ ꯔꯥꯁꯤꯁꯨ ꯂꯩ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯕ ꯅꯨꯄꯤꯅꯤ ꯅꯪꯗꯤ ꯑꯇꯣꯞꯄ ꯆꯥꯅꯕ ꯀꯩꯀꯥ ꯁ꯭ꯅꯦꯛ ꯑꯣꯏꯔꯗꯤ ꯃꯥꯡꯗ ꯊꯝꯃ ꯆꯥ ꯌꯥꯕ ꯑꯩꯗꯤ ꯆꯥꯅꯤ ꯃꯩꯁꯅꯥꯝꯒꯤ ꯌꯦꯟ ꯏꯔꯣꯝꯕ ꯑꯍꯨꯝ ꯃꯥꯡꯕꯗ ꯇꯜꯂꯗꯤ ꯑꯗꯨ ꯁꯤ ꯗꯥꯏꯂꯣꯛꯁꯤ ꯇꯥꯔꯕ ꯅꯨꯄꯥ ꯃꯩꯁꯅꯥꯝꯒꯤ ꯌꯦꯟ ꯑꯍꯨꯝ ꯃꯥꯡꯕꯗ ꯅꯪꯅꯅꯤ ꯑꯩ ꯈꯪꯉꯤ ꯇꯧꯕꯗ ꯑꯁ ꯃꯨꯛꯕꯥꯡꯒ ꯇꯧꯔꯒ ꯂꯥꯏꯞ ꯊꯥꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨ ꯑꯩꯗꯤ ꯆꯥꯕ ꯌꯥꯝ ꯏꯀꯥꯏꯖꯗꯧ ꯃꯥꯜꯂꯤ ꯆꯣꯊꯦ ꯁꯟꯗꯦ ꯑꯩ ꯇꯧꯔꯒ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯀꯩꯅꯣꯁꯦ ꯉꯥꯏꯍꯥꯛ ꯊꯣꯛꯑꯒ ꯆꯥꯅꯤ ꯄꯣꯠꯁꯦ ꯑꯩꯗꯤ ꯆꯍꯤ ꯀꯨꯟꯊ꯭ꯔꯥꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁ ꯆꯍꯤ ꯀꯨꯟꯊ꯭ꯔꯥꯁꯦ ꯑꯉꯥꯡ ꯆꯍꯤ ꯀꯨꯟꯊ꯭ꯔꯥꯗꯨꯗꯤ ꯍꯣꯏ ꯑꯩꯅ ꯌꯥꯝꯅ ꯈꯔ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯃꯥꯏꯀꯦꯜꯁꯦ ꯆꯥꯛ ꯌꯥꯝ ꯂꯥꯝꯅ ꯂꯩꯔꯝꯕ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯎꯪꯁꯤꯜꯂꯛꯑꯗꯤ ꯑꯁꯦꯡꯀꯤ ꯅꯨꯄꯥ ꯅꯪ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ ꯆꯥꯗ꯭ꯔꯤꯌꯦ ꯚꯥꯏ ꯀꯩꯗꯧ ꯂꯩꯅꯣꯕ ꯆꯥꯕ ꯅꯪꯍꯧꯗ꯭ꯔꯦ ꯂꯥꯏꯞ ꯊꯥꯈꯤꯕꯗꯒꯤ ꯍꯥꯏꯗꯨꯕꯨ ꯑꯩꯅ ꯑꯩ ꯆꯥꯛ ꯀꯟꯅ ꯆꯥꯔꯤꯕ ꯅꯣꯏ ꯂꯥꯏꯞ ꯊꯥꯔꯛꯏꯗꯣ ꯆꯥꯛ ꯆꯥꯅꯅꯦꯕ ꯀꯃꯦꯟ ꯈꯜꯂꯛꯏ ꯑꯣ ꯆꯥꯛꯁꯦ ꯑꯣꯏꯅꯝꯕ ꯑꯃ ꯌꯥꯎꯋꯦ ꯅꯣꯡꯊꯥꯡ ꯂꯩ ꯏꯃꯥꯅ ꯑꯔꯥꯕꯕꯨ ꯁꯨꯝꯍꯠꯅꯕ ꯁꯛꯈꯤꯕ ꯖꯒꯣꯏꯗꯨ ꯁꯥꯈꯤꯕ ꯍꯥꯏꯕ ꯁꯥꯈꯤꯕ ꯍꯥꯏꯔꯣ ꯑꯣ ꯁꯥꯈꯤꯕ ꯖꯒꯣꯏꯗꯣ ꯑꯩꯈꯣꯏ ꯆꯦꯅ ꯇꯝꯈꯤꯕꯅꯤ ꯆꯨꯝꯗꯣꯏꯅꯤ 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 ꯆꯥꯛꯁꯤ ꯈꯔꯒ ꯍꯥꯞꯆꯤꯜꯂꯒ ꯑꯦ ꯅꯨꯡꯁꯤꯕꯩꯅꯤ ꯅꯨꯡꯁꯤꯃꯟꯕꯩꯗꯤ ꯌꯥꯎꯕ꯭ꯔꯣ ꯅꯨꯡꯊꯥꯡ ꯂꯩꯃꯁꯦ ꯅꯨꯡꯊꯥꯡ ꯂꯩꯃꯥꯗꯤ ꯀꯩꯅꯣ ꯃꯥꯅ ꯁꯤꯗ ꯍꯥꯏꯔꯤꯁꯦ ꯅꯨꯡꯊꯥꯡ ꯂꯩꯃꯥꯗꯤ ꯀꯩꯅꯣꯗꯨꯅꯤꯕ ꯑꯩ ꯑꯁ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯋꯥꯔꯤꯗꯣ ꯑꯣ ꯑꯗꯨꯗꯒꯤ ꯍꯤꯡꯉꯛꯑꯦ ꯁꯤꯅꯤ ꯃꯣꯏ ꯆꯦꯗꯣ ꯑꯣ ꯑꯗꯨꯅꯤ ꯑꯩ ꯈꯛꯇꯅ ꯍꯥꯏꯕ ꯅꯠꯇꯦꯕ ꯎꯝ ꯂꯩꯁꯦꯜꯂꯣꯟꯒꯤ ꯋꯥꯔꯤꯅꯤ ꯄꯨꯋꯥꯔꯤꯒꯤ ꯌꯥꯝ ꯊꯤꯅ ꯈꯪꯉꯦꯕ ꯃꯥ ꯋꯥꯔꯤꯁꯨ ꯄꯥꯔꯦ ꯀꯩꯅꯣꯁꯦ ꯃꯣꯅꯥꯁ ꯏꯕꯥꯅꯤ ꯀꯩꯅꯣꯗ ꯃꯦꯁꯦꯟꯖꯔꯗ ꯑꯣꯏꯗꯣꯏꯅꯦ ꯄꯥꯎꯁꯨ ꯐꯥꯎꯅꯔꯝꯕꯅꯤ ꯈꯪꯉꯦꯕ ꯃꯣꯅꯥꯗꯤ ꯋꯥꯔꯤ ꯄꯥꯕꯗꯨꯔꯣ ꯅꯠꯇꯦ ꯃꯣꯅꯥ ꯁꯤꯒꯤ ꯃꯣꯅꯥꯁꯦ ꯃꯣꯅꯥ ꯀꯩꯁꯥꯝꯁꯦ ꯃꯣꯅꯥꯂꯤꯀꯥꯁꯦ ꯎꯝ ꯑꯩ ꯉꯁꯥꯏꯗꯩ ꯃꯣꯅꯥꯂꯤꯁꯥꯅ ꯄꯥꯏ ꯆꯥꯛ ꯈꯤꯇꯪ ꯍꯥꯞꯆꯤꯟꯁꯤꯔꯣ ꯂꯦꯝꯃꯣꯏꯗ꯭ꯔꯣ ꯏꯔꯣꯝꯕꯗꯤ ꯌꯥꯝ ꯍꯧꯗ꯭ꯔꯤ ꯂꯦꯝꯃꯣꯏꯗ꯭ꯔꯣ ꯍꯣꯔꯦꯟ ꯂꯦꯝꯃꯁꯨ ꯈꯨꯠ ꯍꯥꯟꯅ ꯂꯣꯏ ꯇꯧꯊꯣꯛꯑꯁꯦ ꯍꯣꯏꯅꯦ ꯆꯥ ꯊꯝꯃꯝꯃꯣꯅꯦ ꯅꯣꯏꯁꯦ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯤꯖꯗꯣꯏꯔꯣ ꯅꯨꯄꯥ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯔꯛ ꯄꯤꯖꯗꯣꯏꯗꯤ ꯃꯔꯛꯇ ꯍꯟꯗꯛꯇꯤ ꯆꯥꯁꯦ ꯁ꯭ꯋꯥꯏ ꯀꯦꯃꯦꯔꯥ ꯃꯥꯡꯗ ꯎꯍꯟꯁꯤꯔ ꯆꯥꯔ ꯑꯁ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯎꯠꯀꯦ ꯑꯩꯁ ꯁꯣꯏꯗꯅ ꯑꯁ ꯂꯥꯛꯄ꯭ꯔꯗꯤ ꯅꯨꯄꯥ ꯌꯥꯝ ꯊꯤ ꯅꯣꯏ ꯂꯩꯔꯝꯃꯦ ꯃꯤ ꯑꯁꯦꯡꯕꯩꯅꯤ ꯀꯨꯟꯗꯒ ꯁꯨꯒꯠꯂꯛꯏꯗꯨꯗꯤ ꯃꯤꯠꯀꯁꯦ ꯑꯝ ꯐꯥꯠꯂꯛꯇ꯭ꯔꯦꯕ ꯍꯔꯦ 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 ꯔꯥꯙꯦꯅ ꯁꯥꯝ ꯀꯨꯟꯖ ꯆꯩꯇꯟꯅ ꯃꯍꯥꯄ꯭ꯔꯚꯨ ꯑꯁ ꯍꯥꯏ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯃꯗꯨꯃꯛꯇꯤ ꯆꯥ ꯊꯛꯁꯤ ꯃꯌꯥꯝ ꯆꯥ ꯊꯛꯁꯤ ꯃꯣꯅꯥ ꯏꯁꯩ ꯑꯃꯒ ꯂꯧꯁꯦ ꯃꯥꯏꯀꯦꯜ ꯁꯛꯍꯟꯒꯦꯁꯦ ꯅꯪ ꯉꯁꯥꯏ ꯍꯥꯏꯕ ꯏꯁꯩꯗꯣ ꯑꯩ ꯉꯪꯉꯛꯀꯦ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯎꯝ
ꯁꯤꯕꯁꯦ ꯃꯤꯐꯝꯅꯤ ꯈꯜꯂꯨꯔꯕ ꯋꯥꯔꯤ ꯀꯌꯥ ꯅꯪꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯀꯔꯤꯒꯤ ꯊꯦꯡꯅꯍꯜꯂꯤ ꯅꯪ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯈꯜꯂꯤꯕꯅꯤ ꯍꯥꯏꯐꯦꯠꯇꯤ ꯁꯨꯔ ꯇꯤꯡꯖꯪꯉꯦꯕꯀꯣ ꯑꯩ ꯁꯨꯔꯗꯤ ꯂꯣꯏ ꯅꯤꯡꯁꯤꯡꯉꯤꯗ ꯀꯩꯅꯣ శ్రీ ꯍꯔꯤ ꯈꯨꯌꯥꯗ ꯀꯠꯄꯤꯌꯨ ꯆꯥꯗꯣ ꯍꯥꯏ ꯏꯁꯧꯁꯨ ꯀꯟꯅ ꯂꯥꯡꯉꯤꯕ ꯀꯩꯅꯣ ꯇꯧꯔꯤ ꯏꯁꯧ ꯂꯥꯡꯗꯦ ꯑꯣ ꯅꯪ ꯑꯉꯥꯡꯈꯩ ꯐꯖꯕꯤꯅꯤ ꯁꯤꯡꯖꯨ ꯂꯩꯁꯤꯅ ꯆꯥꯅꯕ ꯁꯦ ꯂꯦꯗꯤꯁꯤ ꯒꯨꯂꯥꯞꯀꯤ ꯏꯁꯩꯗꯣ ꯑꯝꯇ ꯁꯛꯂꯛꯑꯣꯁꯦ ꯑꯝꯇ ꯃꯣꯅꯥ ꯁ꯭ꯔꯤ ꯍꯔꯤ ꯑꯣ ꯑꯩꯅ ꯍꯧꯖꯤꯛ ꯁꯤ ꯀꯩꯅꯣ ꯇꯧꯔꯨꯕꯗꯣ ꯑꯦ ꯍꯔꯦ 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 ꯐꯖꯕꯤ ꯁꯦ ꯁꯦ ꯍꯣꯡꯉꯣ ꯐꯖꯕꯤꯅꯤ ꯂꯩꯁꯤꯡ ꯍꯥꯏ ꯅꯪꯁꯦ ꯅꯨꯡꯁꯤꯕꯅꯤ ꯈꯤꯇꯪ ꯂꯩꯈꯠꯀꯦꯔꯥ ꯁꯨꯖꯤꯠ ꯈꯣꯡꯕꯗ ꯇꯥꯎ ꯌꯥꯗ꯭ꯔꯤ ꯑꯣ ꯔꯥꯍꯨꯜ ꯂꯥꯛꯑꯣꯏ ꯅꯨꯄꯥ ꯁꯨꯔ ꯑꯃ ꯏꯆꯥ ꯆꯥꯗ꯭ꯔꯦꯅꯦ ꯁꯨꯝ ꯖꯦꯡ ꯂꯥꯎ ꯌꯥꯗ꯭ꯔꯦ ꯀꯦꯡ ꯂꯥꯎ ꯅꯨꯄꯥꯗꯣ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯔ ꯆꯥꯔꯁꯨ ꯆꯥꯔꯦ ꯅꯪ ꯑꯩ ꯇꯣꯠꯊꯔꯛꯀꯦꯕ ꯑꯗꯨꯒ ꯅꯠꯇꯦ ꯈꯨꯠꯅ ꯑꯗꯨꯝ ꯇꯣꯠꯂꯁꯨ ꯌꯥꯕ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯆꯤꯜꯍꯥꯎ ꯊꯣꯛꯇꯅ ꯑꯔꯦ ꯑꯩ ꯇꯣꯠꯇꯣꯏꯅꯤ ꯑꯁ ꯈꯨꯠ ꯅꯨꯄꯥ ꯍꯥꯝꯕ ꯇꯜꯂꯦ ꯍꯥꯏꯕ ꯌꯥꯝꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯪꯗꯦ ꯁꯤꯡꯖꯨ ꯈꯨꯠ ꯍꯥꯝꯕ ꯇꯜꯂꯦ ꯑꯗꯨ ꯐꯔꯦ ꯍꯧꯖꯤꯛꯀꯤꯗꯣ ꯏꯁꯀꯦꯜ ꯈꯤꯇꯪ ꯋꯥꯡꯈꯠꯍꯜꯂꯣꯕ ꯚꯥꯏ ꯅꯠꯇ ꯈꯣꯡꯉꯨ ꯂꯥꯎꯁꯦ ꯀꯦꯄꯣ ꯄꯨꯈ꯭ꯔꯕ ꯑꯩꯈꯣꯏ ꯃꯇꯤꯅ ꯆꯥꯁꯦ ꯑꯥꯏꯁ ꯇꯤ ꯑꯣꯟꯗꯣꯏꯅꯦ ꯀꯦꯄꯣ ꯄꯨꯈ꯭ꯔꯦ ꯁꯦ ꯀꯔꯝ ꯂꯥꯎꯁꯦ ꯈꯤꯇꯪ ꯋꯥꯡꯈꯠ ꯑꯩꯅꯁꯨ ꯈꯜꯂꯤ ꯀꯔꯤꯒꯤ ꯁꯤꯗꯩ ꯄꯤꯛꯇꯨꯗꯤ ꯄꯨꯈ꯭ꯔꯕ ꯑꯃꯨꯛ ꯁꯦ ꯄꯤꯛꯇꯤ ꯑꯩꯅ ꯄꯥꯏ ꯁꯤ ꯅꯠꯇꯕ ꯑꯃꯗꯣ ꯀꯦꯄꯣ ꯄꯨꯔꯕꯣ ꯔꯥꯖꯤꯅꯥ ꯈꯨꯠꯁꯦ ꯅꯥꯔꯦꯃꯤ ꯚꯥꯏ ꯀꯦꯄꯣ ꯐꯥꯒꯦ ꯍꯥꯏꯔꯣ ꯅꯠꯇꯦ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯈꯤꯇꯪ ꯋꯥꯡꯈꯠꯂꯣ ꯋꯥꯡ ꯍꯥꯏꯔꯕ ꯅꯪꯁꯦ ꯋꯥꯡꯗ꯭ꯔ ꯑꯃꯨꯛ ꯋꯥꯡꯕ꯭ꯔꯥ ꯋꯥꯡꯉꯦ ꯑꯗꯨꯗꯤ ꯈꯤꯇꯪꯒ ꯅꯦꯝꯊꯔꯒ ꯅꯪꯁꯤ ꯉꯁꯥꯏꯗꯨꯅꯗꯤ ꯇꯥ ꯃꯥꯜꯂꯦ ꯅꯪꯁꯤ ꯅꯨꯡꯁꯤꯕ ꯂꯩꯔꯥꯡ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕꯅꯤ ꯑꯩꯅꯁꯨ ꯈꯜꯂꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅꯁꯨ ꯈꯜꯂꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯕ ꯅꯪꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯕ ꯎꯆꯦꯛꯅ ꯄꯥꯏꯕ ꯀꯥꯎꯔꯒ ꯑꯣ ꯅꯪꯒꯤ ꯂꯦꯡꯖꯨꯝꯗ ꯇꯣꯡꯂꯗꯤ ꯎꯆꯦꯛꯅ ꯄꯥꯏꯕ ꯀꯥꯎꯔꯒ ꯑꯣ ꯅꯪꯒꯤ ꯂꯦꯡꯖꯨꯝꯗ ꯇꯣꯡꯂꯔꯤ ꯃꯈꯣꯏ ꯂꯣꯏꯅ ꯉꯥꯎꯔ
ꯆꯥꯁꯤ ꯑꯃꯨꯛ ꯄꯥꯏ ꯆꯥꯁꯤ ꯄꯤꯁꯤꯜꯂꯣ ꯃꯌꯥꯝ ꯀꯦꯃꯦꯔꯥ ꯃꯥꯡꯗ ꯍꯦꯛꯇ ꯂꯧꯈꯠꯆꯔꯦ ꯋꯥꯔꯧꯕꯤ ꯆꯥꯁꯤ ꯏꯪꯉꯝꯃꯅꯤ ꯄꯥꯏꯑꯦ ꯀ꯭ꯂꯥꯁꯁꯦ ꯑꯍꯨꯝ ꯁꯨꯕꯒꯤ ꯆꯥꯁꯤꯗꯤ ꯃꯌꯥꯝꯗ ꯏꯟꯖꯔꯛꯀꯦ ꯁꯦ ꯀꯩꯅꯣꯗꯤ ꯌꯥꯝ ꯇꯧꯔꯤꯗꯨꯗꯤ ꯁꯦꯒ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯆꯨꯞꯇꯨꯒ ꯆꯥꯁꯟꯈꯤꯅꯤ ꯅꯨꯡꯁꯤ ꯅꯪꯁꯦ ꯅꯨꯡꯁꯤ ꯐꯣꯡꯖꯕꯗꯤ ꯉꯝꯗꯦ ꯊꯃꯣꯏꯒꯤ ꯋꯥꯁꯦ ꯑꯁꯤ ꯄꯥꯏꯔꯣ ꯑꯁꯤ ꯄꯥꯏꯔꯣ ꯅꯨꯡꯁꯤ ꯍꯥꯏꯅ ꯏꯆꯜꯁꯤꯅ ꯏꯆꯤꯜꯁꯤꯅ ꯆꯤꯡꯁꯤꯟꯕꯤꯔꯦ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯅꯨꯡꯉꯥꯏꯔꯕ ꯅꯉꯣꯟꯗ ꯀꯜꯂꯕ ꯅꯪꯒꯤ ꯅꯨꯡꯁꯤ ꯊꯧꯔꯤꯅ ꯆꯤꯡꯁꯤꯟꯕꯤꯔꯦ ꯑꯩꯒꯤ ꯍꯛꯆꯥꯡ ꯀꯜꯂꯕ ꯅꯪꯒꯤ ꯅꯨꯡꯁꯤ ꯊꯧꯔꯤꯅ ꯅꯨꯡꯁꯤ ꯅꯪꯁꯦ ꯅꯨꯡꯁꯤ ꯐꯪꯖꯕꯗꯤ ꯇꯦꯀꯣ ꯊꯦꯡꯀ꯭ꯌꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯅꯨꯡꯁꯤ ꯅꯪꯁꯦ ꯑꯉꯥꯡꯁꯦ ꯅꯣꯏ ꯀꯩꯗꯣ ꯏꯁꯩ ꯁꯛꯄ ꯂꯣꯏꯔꯒ ꯃꯤꯃꯤꯁꯦ ꯆꯥꯅꯕ ꯊꯅꯝꯒꯦꯍꯦ ꯄꯥꯎꯈꯣꯡ ꯑꯣꯏꯅ ꯆꯜꯂꯔꯦ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯤꯕ ꯋꯥꯍꯪꯅ ꯄꯥꯎꯈꯣꯡ ꯑꯣꯏꯅ ꯆꯜꯂꯔꯦ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯅꯨꯡꯁꯤꯒꯤ ꯂꯪꯂꯥꯅ ꯄꯨꯟꯁꯤꯟꯕꯤꯔꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯅꯨꯡꯁꯤꯒꯤ ꯂꯪꯂꯥꯅ ꯄꯨꯟꯁꯤꯟꯕꯤꯔꯦ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯑꯩꯈꯣꯏꯅꯤꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏꯅꯤꯒꯤ ꯋꯥꯔꯤ ꯊꯥꯞꯂ ꯊꯥꯞꯂꯒ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ ꯇꯥꯝꯂ ꯇꯥꯝꯂꯒ ꯅꯤꯡꯁꯤꯡꯕ ꯍꯦꯜꯂꯤ ꯚꯥꯏ ꯂꯥꯏꯐꯁꯤꯕꯨ ꯀꯩꯅꯣ ꯀꯩ ꯈꯜꯂꯤꯒꯦ ꯅꯪꯕꯨ ꯑꯗꯨꯝꯒ ꯊꯝꯃꯒ ꯀꯩꯅꯣ ꯑꯗꯨꯅꯦ ꯏꯁꯩꯁꯦ ꯈꯨꯠꯁꯨ ꯅꯥꯁꯜꯂꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯝꯃꯒꯅꯦ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔ ꯆꯥꯔꯁꯤꯅꯦ ꯆꯥꯛꯁꯦ ꯃꯤ ꯋꯥ ꯉꯥꯡꯅꯔꯒ ꯁꯦ ꯁꯤ ꯄꯥꯏꯁꯦ ꯁꯤ ꯑꯝꯇ ꯄꯥꯏꯁꯦ ꯅꯥꯎꯕꯤ ꯑꯩ ꯆꯥꯛ ꯇꯣꯂꯛꯀꯦ ꯚꯥꯏ ꯄꯤꯔꯛꯑꯣꯁꯦ ꯆꯦꯔꯪ ꯎꯞꯄ ꯇꯣꯠꯀꯦ ꯍꯥꯏꯕ ꯇꯣꯠꯇꯣꯏꯅꯤ ꯇꯜꯂꯦ ꯈꯨꯠ ꯍꯥꯝꯕ ꯅꯪ ꯇꯣꯂꯛꯀꯦꯔꯣ ꯊꯣꯏꯕꯤ ꯁꯤꯗꯤ ꯅꯣꯏ ꯂꯩꯁꯥꯕꯤꯅꯗꯤ ꯌꯥꯝ ꯄꯥꯝꯅ ꯃꯤꯃꯤ ꯁꯤꯡꯖꯨꯒ ꯃꯣꯏꯁꯦ ꯀꯩꯅꯣ ꯕꯨꯖꯤꯌꯥ ꯊꯣꯏꯕꯤꯗꯤ ꯂꯥꯁ ꯑꯣꯏꯅ ꯑꯃ ꯈꯜꯂꯝꯃꯤ ꯂꯥꯁ ꯑꯣꯏꯅ ꯑꯃꯈꯛ ꯇꯥꯔꯒ ꯑꯩ ꯋꯥꯔꯤ ꯄꯥꯔꯨꯔꯒꯦ ꯑꯉꯥꯡ ꯁꯥ ꯆꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯅꯥꯆꯣꯝ ꯂꯩꯔꯥꯡꯅ ꯍꯥꯡꯂꯕ ꯁꯝꯖꯤꯕꯨ ꯎꯔꯒ ꯀꯞꯆꯔꯤ ꯎꯝ ꯌꯦꯡꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯁꯛꯍꯦꯟ ꯃꯤꯡꯁꯦꯜꯗ ꯅꯨꯡꯖꯥꯒꯤ ꯃꯇꯧꯕꯨ ꯌꯦꯡꯂꯒ ꯎꯝ ꯇꯦꯡꯊꯥꯔꯤ ꯎꯝ ꯆꯤꯟꯄꯤꯅꯕ ꯃꯥꯜꯂꯣ ꯑꯗꯨꯔꯣ ꯂꯩꯇ꯭ꯔꯕ ꯅꯥꯆꯣꯝ ꯂꯩꯔꯥꯡꯅꯤ ꯀꯔꯝꯕ ꯇꯦꯡꯀ꯭ꯌꯨꯅ ꯇꯥꯔꯤ ꯑꯁ ꯑꯁ ꯃꯤꯒꯥꯗꯤ ꯲꯹ꯒ ꯌꯧꯈꯠꯂꯛꯏ ꯆꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯅꯥꯆꯣꯝ ꯂꯩꯔꯥꯡ ꯁꯦ ꯊꯣꯏꯕꯤꯒꯤ ꯏꯁꯩ ꯑꯃ ꯁꯛꯄꯤꯒꯦꯁꯦ ꯁꯣ ꯁꯨꯝꯀꯦꯀꯦꯗ ꯅꯤꯡꯊꯤꯖꯕꯤ ꯅꯪꯁꯦ ꯑꯩꯒꯤ ꯅꯠꯇꯦ ꯁꯣꯏꯔꯦ ꯑꯗꯨꯗꯤ ꯂꯣꯏꯔꯦꯀꯣ ꯑꯩꯗꯤ ꯆꯥꯃꯁꯁꯦ
ꯈꯔ ꯄꯤꯛꯄ ꯑꯃ ꯄꯥꯏ ꯕꯤꯌꯔ ꯆꯥꯟꯒꯨꯝꯕ ꯂꯩꯔꯗꯤ ꯐꯗꯧꯅꯤ ꯆꯠꯂꯣ ꯁꯤꯅ ꯃꯈꯥ ꯈꯤꯇꯪ ꯑꯣꯏꯅ ꯆꯥꯁꯦ ꯁꯤꯁꯤꯅ ꯐꯖꯗꯦ ꯁꯤ ꯌꯦꯟꯖꯥꯡꯁꯦ ꯑꯗꯣ ꯌꯥꯝ ꯀꯨꯏꯅꯗꯤ ꯑꯩꯈꯣꯏꯁꯦ ꯏꯔꯣꯝꯕꯅꯦꯕ ꯊꯥꯔꯔꯣꯏꯁꯤꯀꯣ ꯃꯔꯝꯗꯤ ꯊꯥꯔꯣꯏꯁꯦ ꯚꯥꯏꯁꯦ ꯅꯪꯒꯤ ꯆꯥꯃꯁ ꯄꯥꯏꯔꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯨ ꯁꯦꯝꯅꯗꯧꯔꯤꯕꯅꯤꯅ ꯀꯩ ꯋꯥꯔꯤ ꯄꯥꯗꯣꯏꯅꯣ ꯉꯁꯤꯅ ꯁꯤ ꯚꯥꯏ ꯁꯤ ꯄꯥꯏꯔꯣꯁꯦ ꯋꯥꯔꯤ ꯁꯦꯝꯗꯧ ꯂꯩꯔꯤꯔꯥ ꯏꯕꯥꯅꯤ ꯋꯥꯔꯤ ꯃꯉꯣꯟꯗ ꯑꯃ ꯑꯩꯉꯣꯟꯗ ꯑꯃ ꯂꯩꯔꯤ ꯌꯥꯎꯋꯦ ꯑꯝꯇ ꯍꯥꯏꯕꯤꯈꯣꯁꯦ ꯑꯉꯥꯡꯈꯩꯁꯦ ꯁꯤꯡꯖꯨꯁꯦ ꯀꯅꯥꯅ ꯁꯨꯔꯤꯅꯣ ꯍꯥꯎꯋꯤꯅꯦ ꯑꯁ ꯆꯈꯣꯝꯗꯤ ꯆꯥꯎꯔꯦꯍꯦ ꯌꯥꯝ ꯆꯥꯖꯅꯤꯡꯗ꯭ꯔꯦ ꯃꯆꯥ ꯈꯨꯆꯥꯎ ꯚꯥꯏ ꯈꯨꯍꯥꯎ ꯊꯤꯍꯦ ꯎꯝ ꯌꯥꯝ ꯍꯥꯎꯋꯤꯀꯣ ꯃꯌꯥꯝ ꯍꯣꯏ ꯄꯨꯛ ꯂꯦꯡꯕꯒꯤ ꯁꯤꯟꯗꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯍꯧꯖꯤꯛ ꯂꯥꯏꯞꯇꯗꯤ ꯃꯨꯛꯕꯥꯡꯁꯦ ꯑꯩ ꯎꯗ꯭ꯔꯤ ꯀꯩꯝ ꯇꯧꯔꯣꯏꯃꯤ ꯚꯥꯏ ꯆꯄꯣꯠ ꯍꯥꯃꯦꯡ ꯃꯀꯣꯛꯁꯨ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯁꯦ ꯀꯩ ꯆꯥꯔꯛꯑꯣꯕ ꯍꯥꯃꯦꯡ ꯃꯀꯣꯛ ꯍꯥꯠꯂꯨꯒꯦ ꯂꯥꯁꯇ ꯅꯣꯏ ꯂꯥꯏꯞꯁꯦ ꯃꯣꯕꯥꯏꯜ ꯌꯥꯎꯗꯗꯤ ꯌꯦꯡꯉꯔꯣꯏ ꯍꯥꯏꯔꯛꯀꯅꯤ ꯁꯤꯗ ꯀꯩꯅꯣ ꯌꯣꯡꯆꯥꯛ ꯈꯔꯕꯨꯗꯤ ꯄꯥꯜꯂꯤꯕꯀꯣ ꯃꯣꯏꯁꯦ ꯑꯗꯣ ꯁꯤ ꯇꯧꯔꯒ ꯁꯤ ꯄꯥꯜꯂꯀꯥꯟꯗ ꯃꯨꯛꯕꯥꯡ ꯑꯃꯨꯛ ꯇꯧꯔꯛꯄ ꯌꯥꯒꯅꯤ ꯌꯣꯡꯆꯥꯛ ꯌꯥꯎꯔꯒ ꯂꯥꯏꯞꯁꯦ ꯌꯣꯡꯆꯥꯛꯇ ꯑꯣꯏꯅ ꯊꯥ ꯂꯩꯔꯁꯤꯗ ꯁꯤ ꯌꯣꯡꯆꯥꯛꯁꯦ ꯆꯥꯎꯔꯀꯥꯟꯗ ꯃꯨꯛꯕꯥꯡ ꯆꯥꯎꯍꯦ ꯉꯥꯡꯂꯦ ꯑꯁꯦꯡꯕ ꯅꯨꯄꯥ ꯑꯩꯁꯦ ꯆꯥꯛ ꯆꯥ ꯇꯣꯛꯑꯒ ꯂꯥꯛꯑꯒ ꯀꯥꯏꯗ ꯆꯥꯎ ꯑꯩ ꯆꯠꯅꯤꯡꯗꯣꯏꯅꯣꯕ ꯆꯥꯅꯤ ꯃꯥꯏꯊꯤꯅ ꯆꯥꯛ ꯇꯣꯛꯑ ꯂꯥꯛꯏ ꯀꯦꯃꯦꯔꯥ ꯃꯔꯨꯝ ꯂꯩꯔꯒ ꯆꯥꯎ ꯆꯥꯎ ꯍꯨꯞꯄ ꯃꯤ ꯆꯥꯏꯁꯦ ꯌꯦꯡꯉꯣ ꯆꯦꯟꯅꯦꯜꯒꯤ ꯒꯦꯠ ꯇꯨꯒꯦꯗꯔ ꯄꯨꯂꯞ ꯐꯨꯜ ꯗꯗꯥ ꯑꯃꯁꯦ ꯁꯞꯄꯣꯔꯠ ꯃꯥꯅ ꯉꯁꯥꯏ ꯗꯗꯥ ꯑꯃꯁꯦ ꯍꯥꯏꯗꯦ ꯏꯅꯥꯎꯇꯣꯟ ꯑꯣꯏꯖꯥꯠꯂꯣ ꯀꯩꯗꯧꯔꯤꯅꯣ ꯗꯗꯥ ꯑꯃꯁꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯍꯥꯏꯁꯦ ꯅꯪ ꯑꯣꯏꯔꯝꯅꯤꯌꯦ ꯀꯩꯅꯣꯇꯣ ꯑꯣꯏꯔꯝꯅꯤꯌꯦ ꯅꯣꯏꯒꯤꯗꯤ ꯅꯣꯏ ꯆꯦꯅꯦꯜꯅꯤꯅ ꯅꯣꯏꯗꯤ ꯂꯣꯏ ꯈꯪꯅꯔꯝꯃꯅꯤ ꯑꯩꯈꯣꯏꯗꯤ ꯂꯣꯏ ꯈꯪꯉꯝꯃꯅꯤ ꯑꯦ ꯑꯅꯧꯕꯅꯤ ꯈꯪꯉꯝꯃꯅꯤ ꯔꯣꯁꯅꯤ ꯊꯣꯛꯆꯣꯝ ꯅꯣꯡꯗꯝꯕ ꯀꯧꯋꯦ ꯔꯣꯁꯅꯤ ꯃꯌꯥꯝ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯅꯣꯡꯗꯝꯕ ꯀꯧꯋꯦ ꯑꯩꯅ ꯍꯟꯗꯛ ꯀꯣꯏ ꯀꯛꯎꯕꯅꯦꯀꯣ ꯃꯥꯔꯛ ꯂꯛꯊꯣꯛꯄ ꯀꯨꯏꯗ꯭ꯔꯦꯕ ꯆꯠꯂꯍꯦ ꯑꯩ ꯀꯣꯏ ꯇꯨ ꯀꯛꯑꯦ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯃꯥꯏꯁꯦ ꯍꯟꯗꯛ ꯆꯥꯎꯊꯣꯛꯑꯒ ꯎꯝ ꯅꯨꯄꯤ ꯁꯥꯕꯤ ꯌꯥꯝ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯂꯤꯂꯥ ꯏꯇꯣꯟꯗ ꯌꯦꯡꯕ ꯍꯩꯅꯖꯗꯕꯒꯤ ꯃꯥꯔꯛ ꯂꯨꯞꯁꯜ ꯂꯩꯔꯦ ꯆꯥꯎꯔꯦ ꯈꯔ ꯆꯥꯎꯊꯣꯛꯑꯝꯃꯦ ꯚꯥꯏ ꯆꯥꯎꯊꯣꯛꯑꯦꯀꯣ ꯃꯥꯏ ꯃꯃꯥꯏꯗꯣ ꯍꯟꯗꯛꯀꯤ ꯈꯨꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯑꯣꯛ ꯃꯀꯣꯛ ꯊꯣꯡꯉꯦ ꯑꯃꯨꯛ ꯆꯠꯀꯅꯤ ꯑꯣꯛ ꯑꯗꯨ ꯊꯣꯡꯉꯦ ꯑꯃꯨꯛ ꯆꯠꯀꯅꯤ ꯆꯥꯕ ꯐ꯭ꯔꯤꯗ ꯆꯥꯕꯗꯅꯤ ꯅꯣꯏꯔꯤꯁꯦ ꯅꯝꯁꯜꯂꯨ ꯚꯥꯏ ꯆꯥꯛꯂꯦꯝ ꯆꯥꯕꯗ ꯅꯣꯏꯕ ꯁꯤꯡꯖꯨ ꯆꯥꯔꯣ ꯅꯪ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯚꯥꯏ ꯆꯥꯎ ꯚꯥꯏ ꯑꯩꯒꯤ ꯅꯣꯡꯗꯝꯕ ꯀꯩ ꯂꯝ ꯑꯣꯏꯗꯣꯏꯅꯣ ꯔꯣꯁꯅꯤ ꯅꯪꯅ ꯀꯩ ꯂꯝꯗꯒꯤ ꯑꯣꯏꯕꯅꯣ ꯑꯩꯅ ꯔꯥꯍꯨꯜ ꯍꯣꯏꯒꯤ ꯑꯩꯗꯤ ꯑꯗꯨꯝ ꯂꯩꯀꯥꯏꯅꯤ ꯑꯗꯨꯁꯨ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯝꯃꯣ ꯎꯝ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯔꯗꯥꯏꯁ ꯇꯧꯕ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣꯀꯣ ꯂꯣꯟ ꯑꯃ ꯂꯩꯔꯤꯕ ꯃꯌꯥꯝꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯎꯝ ꯃꯌꯥꯝ ꯁꯤꯅ ꯁꯤꯡꯖꯨꯅꯦ ꯎꯝ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯎꯝ ꯕꯨꯖꯤꯌꯥꯅꯦ ꯎꯝ ꯑꯩꯈꯣꯏꯅ ꯆꯥꯖꯒꯗꯣꯏꯁꯦ ꯎꯝ ꯆꯥꯛꯅꯦ ꯃꯥꯒꯤ ꯁꯨꯔ ꯑꯃ ꯍꯣꯏ ꯁꯨꯔ ꯑꯃ ꯑꯠꯆꯥ ꯂꯩꯖꯩꯑꯕ ꯑꯠꯆꯥ ꯑꯠꯆꯥ ꯃꯥꯏ ꯆꯥꯎꯊꯣꯛꯄ ꯅꯠꯇꯦ ꯃꯥꯏ ꯄꯥꯛꯄꯅꯦ ꯑꯁ ꯒꯦꯠ ꯇꯨꯒꯦꯗꯔ ꯀꯔꯝ ꯀꯥꯟ ꯇꯧꯗꯣꯏꯅꯣ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯁꯤ ꯄꯨꯟꯅ ꯃꯤ ꯋꯥ ꯉꯥꯡꯅ ꯅꯠꯇꯦ ꯉꯥꯡꯅꯔꯒ ꯑꯩ ꯃꯥꯏꯁꯦ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯑꯗꯨ ꯅꯨꯃꯤꯠꯇ ꯂꯥꯏꯞ ꯊꯥꯁꯦ ꯃꯊꯪ ꯃꯣꯏ ꯒꯦꯠ ꯇꯨꯒꯦꯗꯔ ꯇꯧꯕ ꯁꯤꯗꯀꯣ ꯑꯩ ꯃꯥꯏꯁꯦ ꯀꯨꯏꯗꯕꯤꯗ ꯐꯖꯅ ꯇꯧꯔꯁꯦ ꯏꯁꯥ ꯅꯣꯏꯈꯠꯂꯦꯕ ꯑꯩ ꯍꯟꯗꯛ ꯌꯥꯝ ꯅꯣꯏ ꯆꯨꯝꯅ ꯅꯣꯏꯗ꯭ꯔꯦ ꯍꯟꯗꯛ ꯀꯨꯏꯗꯕꯤꯗ ꯇꯧꯔꯁꯦ ꯍꯥꯏꯁꯦ ꯀꯩ ꯅꯣꯏ ꯄꯨꯡꯅꯣꯛꯇ ꯅꯣꯛꯏꯁꯤꯅꯀꯣ ꯑꯩ ꯌꯥꯝ ꯆꯥꯅꯤꯡꯉꯦꯅ ꯀꯩ ꯑꯗꯨꯒ ꯃꯣꯏ ꯂꯥꯛꯑꯝꯃꯦꯗꯥꯏꯅꯦ ꯊꯣꯏꯕꯤ ꯃꯊꯦꯜꯗꯨꯁꯨ ꯍꯣꯏꯁꯤꯗ ꯑꯝꯇ ꯍꯥꯏꯔꯛꯑꯣꯅ ꯆꯥꯗꯧꯁꯦ ꯂꯥꯛꯑꯝꯗ꯭ꯔꯤꯌꯥ ꯂꯥꯛꯑꯝꯗ꯭ꯔꯤꯕ ꯄꯨꯂꯞ ꯑꯝꯇꯪ ꯑꯩꯈꯣꯏ ꯁꯤꯒꯤ ꯄꯥꯔꯇꯤꯈꯩꯁꯦ ꯂꯣꯀꯦꯁꯟꯗꯣ ꯑꯩ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯅꯣꯡꯃ ꯄꯨꯟꯅ ꯑꯩꯈꯣꯏ ꯐꯥꯝꯗꯨꯗ ꯄꯨꯟꯁꯦꯅ ꯇꯧꯔꯁꯤ ꯍꯥꯏꯅꯕꯅꯦꯕ ꯑꯗꯣ ꯃꯣꯏꯅ ꯑꯃꯨꯛ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯅꯤꯅꯅꯦ ꯃꯣꯏꯔꯣꯝꯗ ꯑꯣꯏꯅ ꯆꯠꯇꯕ ꯌꯥꯔꯛꯑꯣꯏꯕ ꯑꯣ ꯁꯠꯂ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯚꯥꯏ
ꯊꯣꯏꯕꯤ ꯅꯣꯏꯔꯣꯝꯗ ꯑꯣꯏꯅ ꯇꯧꯅꯤꯡꯉꯦ ꯆꯥꯕꯁꯦ ꯑꯗꯨꯅ ꯅꯪꯅ ꯄꯤꯖꯅꯤꯡꯀꯥꯟꯗ ꯍꯦꯛ ꯀꯧꯔꯛꯑꯣ ꯅꯪꯅ ꯄꯤꯖꯕ ꯆꯥꯒꯅꯤ ꯆꯥꯛꯇꯤ ꯏꯃꯨꯡꯗ ꯆꯥꯊꯣꯛꯁꯦ ꯂꯦꯝꯃꯣꯏꯌꯦ ꯂꯣꯏ ꯆꯥꯊꯣꯛꯑꯗꯣꯏꯅꯤ ꯆꯥꯕ ꯎꯕꯗ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯕ꯭ꯔꯣ ꯑꯇꯩꯗꯤ ꯈꯪꯗꯦꯀꯣ ꯁꯤꯒꯤ ꯁꯤꯡꯖꯨꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯎ ꯃꯣꯔꯣꯛ ꯐꯖꯅ ꯌꯥꯎꯔꯦ ꯆꯅꯥ ꯇꯪꯈꯥꯏ ꯌꯥꯎꯔꯦ ꯃꯤꯃꯤ ꯌꯥꯎꯔꯦ ꯉꯁꯥꯏ ꯉꯥꯏ ꯑꯗꯒꯤ ꯍꯥꯏꯌꯣ ꯕꯨꯖꯤꯌꯥ ꯈꯤꯇꯪ ꯌꯥꯎꯔꯦ ꯎꯃꯣꯔꯣꯛ ꯌꯥꯎꯔꯦ ꯑꯗꯨꯗꯒꯤ ꯑꯋꯥꯊꯕꯤ ꯑꯁꯪꯕꯗꯣ ꯐꯖꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯨꯞꯅ ꯁꯣꯏꯕꯤꯗꯣ ꯑꯗꯨ ꯇꯧꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯆꯥꯗꯕꯗꯤ ꯈꯪꯉꯔꯣꯏ ꯆꯥꯗꯕꯅꯗꯤ ꯈꯪꯉꯔꯣꯏ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯅꯣꯛꯏꯁꯦ ꯑꯉꯥꯡꯈꯩꯅ ꯃꯣꯏ ꯁꯤꯡꯖꯨ ꯀꯟꯅ ꯆꯥꯟꯅꯔꯤꯌꯦ ꯌꯦꯡꯒꯣ ꯑꯉꯥꯡ ꯃꯣꯅꯥ ꯅꯪ ꯀꯩꯅꯣ ꯁꯤꯜꯂꯛꯑꯣ ꯃꯣꯅꯥ ꯅꯪꯅ ꯀꯩꯅꯣ ꯁꯤꯜꯂꯛꯑꯣ ꯆꯥꯛꯇꯣ ꯅꯪꯅ ꯑꯣꯏꯅ ꯁꯤꯜꯂꯛꯑꯣ ꯑꯦꯅꯤ ꯇꯥꯏꯝ ꯃꯦꯅꯀꯥ ꯅꯣꯏ ꯂꯥꯏꯞꯇ ꯌꯥꯎꯔꯤꯀꯣ ꯕꯦꯛ ꯀꯦꯃꯦꯔꯥꯗ ꯃꯣꯏ ꯃꯌꯥꯝ ꯀꯩꯅꯣ ꯕꯥꯞ ꯆꯥꯕ ꯌꯥꯕ ꯆꯥꯔꯒ ꯑꯃꯨꯛ ꯁꯤꯡꯖꯨ ꯆꯥꯔꯤ ꯅꯝꯊꯥꯛ ꯀꯩꯅꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯑꯣ ꯄꯤꯖꯔꯒꯦ ꯂꯥꯛꯑꯗꯤ ꯅꯪ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩ ꯂꯥꯛꯑꯣ ꯍꯥꯏꯗꯤ ꯍꯧꯒꯅꯨꯍꯦ ꯅꯣꯏ ꯌꯥꯝ ꯆꯥꯅꯤꯡꯉꯗꯤꯅ ꯍꯧꯒꯅꯨꯍꯦ ꯐꯥꯒꯤꯗꯩ ꯂꯥꯛꯑꯗꯤ ꯅꯪ ꯀꯥꯡꯁꯣꯏ ꯄꯤꯖꯔ ꯊꯥꯔꯛꯄꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯀꯥꯡꯁꯣꯏꯅ ꯌꯨꯝ ꯍꯟꯕꯗꯤ ꯌꯥꯔꯣꯏꯅꯦ ꯀꯥꯡꯁꯣꯏꯒꯤꯗꯃꯛꯇꯗꯤ ꯀꯩꯗꯧꯕꯩ ꯂꯥꯛꯀꯅꯤ ꯍꯥꯃꯦꯡ ꯃꯀꯣꯛ ꯑꯣꯏꯌꯣ ꯍꯥꯃꯦꯡ ꯃꯀꯣꯛ ꯇꯧꯒꯗꯕ ꯇꯨꯝꯕꯁꯦ ꯑꯗꯨꯝ ꯉꯥꯡ ꯂꯩꯕ ꯅꯨꯄꯥ ꯑꯩ ꯑꯁꯦꯡꯕ ꯑꯣꯏꯅ ꯆꯥꯛꯁꯦ ꯇꯞꯇꯥꯏ ꯆꯥꯁꯤꯜꯂ ꯂꯥꯛꯑꯕꯅꯦꯕ ꯊꯃꯣꯏꯁꯦ ꯀꯠꯂꯦ ꯃꯨꯛꯕꯥꯡ ꯇꯧꯔꯤ ꯃꯤꯈꯩꯁꯦ ꯆꯥꯕ ꯂꯣꯏꯔꯒ ꯇꯤꯡꯊꯣꯛ ꯂꯩꯔꯝꯅꯤ ꯌꯥ ꯂꯩꯔꯝꯅꯤ ꯑꯁꯦꯡꯕꯩꯅꯦ ꯃꯣꯏ ꯋꯥꯔꯝꯗꯧꯗꯣ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯀꯥꯏꯗꯩ ꯇꯧꯔꯛꯑꯕꯅꯤ ꯆꯥꯛ ꯁꯤꯟꯕꯅꯣ ꯑꯩꯗꯤ ꯉꯁꯤꯁꯨ ꯆꯔꯥ ꯍꯦꯜꯂꯦ ꯅꯪ ꯆꯔꯥ ꯍꯦꯜꯂꯦ ꯑꯩꯈꯣꯏ ꯂꯣꯏ ꯍꯦꯜꯂꯣ ꯍꯥꯏꯕꯒꯤ ꯐꯤꯕꯝꯅꯤ ꯅꯪꯒꯤꯗꯨꯗꯤ ꯑꯗꯨꯗꯤ ꯊꯃꯣꯏ ꯈꯤꯇꯪ ꯀꯜꯂꯦ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯑꯉꯥꯎꯈꯣꯏ ꯕ꯭ꯔꯗꯔꯅ ꯃꯥꯒꯤ ꯕ꯭ꯔꯣ ꯑꯩꯒꯤ ꯂꯥꯏꯐ ꯍꯤꯁꯇ꯭ꯔꯤ ꯍꯣꯏ ꯏꯁꯇꯣꯔꯤ ꯇꯧꯕ ꯂꯤꯕꯤꯔꯛꯑꯣ ꯁꯤꯅꯤ ꯌꯥꯕ꯭ꯔꯣ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯌꯦꯟ ꯑꯍꯨꯝ ꯂꯩꯕꯗꯣ ꯋꯥꯔꯤꯗꯣ ꯐꯖꯅ ꯑꯩꯈꯣꯏꯗ ꯆꯥꯊꯣꯛꯄ ꯂꯤꯔꯛꯑꯒꯗꯤ ꯌꯥꯔꯣꯏ ꯏꯆꯦꯅ ꯑꯩꯈꯣꯏꯅ ꯐꯖꯅ ꯊꯣꯛꯍꯜꯂꯁꯨ ꯌꯥꯅꯤ ꯕ꯭ꯔꯣ ꯀꯩꯅꯣ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯂꯥꯏꯞꯇ ꯈꯠꯅꯈꯠꯂꯛꯀꯗꯧꯔꯦ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯔꯤ ꯌꯦꯟ ꯑꯍꯨꯝ ꯂꯩꯕꯗ ꯆꯥꯊꯣꯛꯄ ꯌꯥꯔꯣꯏ ꯁꯤ ꯑꯃꯅ ꯑꯍꯨꯝ ꯂꯩ ꯍꯥꯏꯔꯛꯄꯗꯣ ꯑꯣ ꯑꯗꯨꯒꯤꯗꯣ ꯑꯍꯨꯝꯗꯣ ꯑꯅꯤ ꯈꯛꯇꯪ ꯑꯣꯏꯔꯁꯨ ꯌꯥꯅꯤꯌꯦ ꯕ꯭ꯔꯣ ꯅꯨꯡꯁꯤꯕꯒꯤ ꯅꯨꯡꯁꯤꯃꯟꯕꯒꯤ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯄ꯭ꯂꯤꯁ ꯍꯥꯏꯔꯤꯌꯦ ꯀꯅꯥꯅꯣ ꯍꯥꯏꯔꯤꯁꯦ ꯇꯣꯂꯦꯟꯅ ꯑꯣꯏꯅ ꯗꯥꯏꯂꯣꯛ ꯐꯖꯕ ꯀꯩꯁꯨ ꯑꯗꯨꯕꯨ ꯌꯥꯎꯗꯕꯅꯤ ꯍꯥꯏꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯂꯤꯠ ꯅꯠꯇꯕꯅꯤꯅꯀꯣ ꯀꯩꯁꯨ ꯗꯥꯏꯂꯣꯛ ꯐꯖꯕ ꯌꯥꯎꯗꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯇꯤꯡꯒꯤꯅꯤꯅ ꯀꯩ ꯗꯥꯏꯂꯣꯛꯅꯣ ꯇꯧꯗꯣꯏꯁꯦ ꯗꯥꯏꯂꯣꯛ ꯅꯤꯡꯁꯤꯡꯕꯗ ꯍꯥꯗꯣꯔꯦ ꯁꯤꯡꯖꯨꯁꯤꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯕ ꯄꯤꯒ ꯇꯥꯏꯌꯦ ꯅꯨꯡꯁꯤꯕ ꯌꯥꯔꯣꯏ ꯃꯔꯨꯝ ꯀꯣꯛꯍꯟꯗꯣꯏꯅꯦ ꯗꯗꯥ ꯃꯔꯨꯝꯗꯣ ꯀꯣꯟꯅ ꯀꯣꯛꯍꯜꯂꯣ ꯗꯗꯥ ꯅꯣꯡꯗꯝꯕ ꯁꯤꯡꯖꯨꯗꯣ ꯍꯥꯎꯕ꯭ꯔꯣ ꯍꯥꯏꯔꯤꯁꯦ ꯁꯤꯡꯖꯨꯔꯣ ꯁꯤꯡꯖꯨ ꯌꯥꯝ ꯊꯤ ꯍꯥꯎꯋꯦ ꯁꯤꯡꯖꯨ ꯈꯨꯍꯥꯎꯊꯤꯍꯦ ꯈꯨꯍꯥꯎ ꯊꯤ ꯍꯥꯎꯋꯦ ꯅꯣꯏ ꯁꯤꯡꯖꯨꯗꯤ ꯂꯩꯁꯥꯕꯤꯅꯗꯤ ꯈꯪꯉꯔꯣꯏ ꯑꯗꯨ ꯆꯥꯗꯕ ꯀꯥꯡꯕꯨꯅꯗꯤ ꯑꯗꯨꯕꯨꯗꯤ ꯈꯪꯉꯅꯤ ꯑꯩꯈꯣꯏ ꯆꯥꯖꯕ ꯋꯥꯅꯤ ꯂꯩꯁꯥꯕꯤꯅ ꯁꯨꯕ ꯅꯠꯇꯦ ꯁꯤꯡꯖꯨꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯁꯨꯕ ꯅꯠꯇꯦꯕ ꯁꯤ ꯅꯨꯄꯥꯅ ꯁꯨꯕꯗ ꯁꯨꯃꯥꯏꯅ ꯁꯨꯡꯇꯥ ꯇꯥꯔꯣꯏꯕ ꯃꯌꯥꯝ ꯏꯁꯩ ꯇꯧꯔꯀꯥꯟꯗꯗꯤ ꯃꯤ ꯂꯩꯇꯦ ꯃꯨꯛꯕꯥꯡ ꯇꯧꯔꯀꯥꯟꯗꯗꯤ ꯃꯤ ꯎꯏ ꯋꯥꯅꯤ ꯃꯊꯪꯗꯗꯤ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯔꯛꯑꯅꯤꯀꯣ ꯑꯁꯦꯡꯕꯒꯤ ꯑꯗꯣ ꯅꯠꯇꯦ ꯁꯤ ꯉꯁꯥꯏꯗꯩ ꯆꯃꯟꯅ ꯆꯥꯕꯩ ꯀꯨꯏꯅ ꯆꯠꯂꯤꯅꯦ ꯃꯨꯛꯕꯥꯡꯁꯦ ꯑꯩꯈꯣꯏꯅ ꯆꯥꯔꯝꯕꯗꯤ ꯉꯁꯥꯏꯅꯅꯦ ꯃꯤꯅꯤꯠ ꯑꯗꯨꯒ ꯇꯔꯥꯅ ꯀꯨꯟ ꯂꯣꯏꯁꯤꯜꯂꯒ ꯃꯌꯥꯝ ꯁꯤꯗꯗꯤ ꯂꯥꯏꯞꯁꯦ ꯊꯥꯖꯔꯝꯒꯦꯀꯣ ꯍꯥꯏꯔꯒ ꯇꯤꯡꯊꯣꯛ ꯂꯩꯕ ꯅꯪ ꯍꯥꯏꯗꯣ ꯑꯥꯏꯁꯣꯁꯄꯤꯠꯀꯤ ꯇꯨꯝꯃꯁꯨ ꯂꯥꯏꯞꯇ ꯍꯥꯏꯕ ꯍꯣꯏ ꯑꯥꯏꯁꯣ ꯁ꯭ꯄꯤꯛꯀꯤꯗꯣ ꯃꯤ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯩꯈꯣꯏ ꯇꯨꯝꯃ ꯑꯃꯨꯛ ꯌꯦꯡꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤꯁꯦ ꯔꯦꯀꯣꯔꯠ ꯈꯛ ꯅꯠꯇꯕꯤ ꯏꯁꯇꯣꯔꯤꯈꯩꯁꯤ ꯐꯤꯂꯝ ꯑꯣꯏꯅ ꯇꯧꯔꯁꯦ ꯃꯤꯅ ꯃꯁꯛ ꯈꯪꯅꯕ ꯅꯣꯡꯗꯝꯕ ꯑꯗꯨꯝ
ꯌꯥꯏꯌꯦ ꯅꯣꯏ ꯇꯧꯁꯦꯒꯗꯤ ꯇꯧꯁꯦ ꯑꯗꯨꯝ ꯊꯣꯏꯕꯤ ꯁꯣꯔꯠ ꯐꯤꯂꯝ ꯅꯝꯊꯣꯛꯑꯁꯦ ꯅꯍꯥꯟꯒꯩ ꯄꯥꯒꯤ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯅꯣꯡꯁꯥꯒꯥꯏꯗꯣ ꯅꯝꯊꯣꯛꯁꯦ ꯑꯁꯦꯡꯕꯩꯅꯦ ꯅꯣꯡꯁꯥ ꯐꯤꯂꯝ ꯐꯖꯕ ꯑꯣꯏꯅ ꯅꯝ ꯂꯩꯔꯗꯤ ꯌꯥꯔꯗꯤ ꯅꯝꯊꯣꯛꯁꯦꯕ ꯍꯟꯗꯛ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯍꯨ ꯄꯨꯕꯤꯅ ꯑꯃꯁꯨ ꯅꯝꯃꯤꯕꯅꯦ ꯑꯩꯈꯣꯏ ꯇꯥꯝꯆꯧꯅ ꯂꯩꯀꯣꯜꯗ ꯂꯥꯛꯑꯣ ꯍꯥꯏꯍꯧꯕꯅꯦ ꯑꯁꯦꯡꯕꯩꯅꯦ ꯅꯣꯏ ꯇꯟꯗꯗꯤ ꯇꯧꯕ ꯌꯥꯏ ꯆꯥꯛ ꯆꯥꯅꯕꯒꯤ ꯃꯇꯥꯡ ꯄꯨꯛ ꯊꯥꯡꯒꯠꯂꯛꯄꯩꯔ ꯈꯪꯗꯦ ꯏꯁ꯭ꯂꯣ ꯆꯠꯂꯛꯑꯦ ꯃꯣꯏꯗꯤ ꯑꯁ ꯂꯣꯏꯔꯦꯍꯦ ꯄꯤꯖꯔꯝꯃꯣꯏꯗ ꯄꯨꯛ ꯊꯜꯂꯦꯕ ꯈꯪꯗꯕꯅꯤ ꯏꯕꯣ ꯅꯪꯅ ꯀꯩꯅꯣ ꯇꯧꯕꯤꯔꯤꯗꯤ ꯈꯪꯒꯗ꯭ꯔ ꯃꯥꯅꯤ ꯑꯩ ꯀꯩꯅꯣ ꯇꯧꯗꯦ ꯅꯪꯗꯣ ꯍꯥꯎꯗꯧ ꯃꯥꯜꯂꯤꯕ ꯋꯥꯔꯤ ꯇꯧ ꯋꯥꯔꯤ ꯇꯧ ꯑꯩ ꯁꯛꯁꯦ ꯅꯨꯄꯥꯗꯤ ꯈꯤꯇꯪꯗꯤ ꯃꯥꯟꯖꯔꯝꯕꯅꯦꯀꯣ ꯍꯟꯗꯛꯁꯦ ꯃꯥꯏꯁꯦ ꯅ꯭ꯌꯨ ꯌꯔ ꯕꯕꯥꯒꯤ ꯃꯃꯥꯡꯗꯒꯤ ꯆꯥꯈꯠꯂꯛꯄꯗꯒꯤ ꯉꯔꯥꯡ ꯈꯛꯇꯪ ꯉꯔꯥꯡꯁꯨ ꯆꯥꯏ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯩ ꯂꯦꯞꯄ ꯑꯣꯏ ꯃꯥꯜꯂꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯩ ꯆꯥꯕ ꯂꯦꯞꯄꯦꯕ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯅꯨꯡꯇꯤꯒꯤ ꯊꯥꯔꯛꯄꯁꯨ ꯌꯥꯏꯀꯣ ꯌꯥꯝꯅ ꯆꯥꯃꯟꯗꯅ ꯀꯣꯏꯁꯨ ꯌꯥꯝꯅ ꯑꯃꯨꯛ ꯀꯛꯊꯠꯊꯣꯛꯈ꯭ꯔꯕ ꯅꯨꯡꯁꯤꯕꯤꯔꯗꯤ ꯑꯩ ꯕꯥꯏ ꯅꯨꯃꯤꯠꯇ ꯀꯣꯏ ꯀꯛꯊꯠꯈ꯭ꯔꯦꯕ ꯑꯗꯨꯗꯒꯤ ꯑꯩꯗꯤ ꯅꯨꯄꯥ ꯁꯨꯡꯍꯟ ꯃꯥꯜꯂꯨ ꯌꯥꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯁꯛꯁꯦ ꯃꯌꯥꯝ ꯆꯥꯛꯇꯣꯛꯑꯕꯅꯤ ꯂꯤꯂꯥ ꯑꯃ ꯍꯧꯔꯒꯦ ꯇꯧꯔꯒ ꯄꯨꯛꯆꯦ ꯁꯦꯠꯀꯠꯅꯈꯤꯕ ꯗꯥꯏꯂꯣꯛꯁꯦ ꯀꯔꯝꯕ ꯃꯩ ꯇꯧꯁꯤꯔ ꯈꯪꯗꯦ ꯃꯩꯊꯤ ꯑꯁꯤꯗ ꯃꯩ ꯋꯥꯏꯕ ꯌꯥꯕ ꯑꯝꯇ ꯊꯤꯔꯛꯑꯣ ꯇꯧꯔꯒ ꯑꯃꯨꯛ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯇꯥꯡ ꯑꯃꯗꯤ ꯂꯩꯕꯅꯤꯅꯦ ꯀꯩꯅꯣꯅ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯕꯤꯗ ꯀꯩꯅꯣꯅ ꯁꯂꯥꯏꯅ ꯀꯩꯅꯣꯗ ꯅꯤꯡꯁꯤꯡ ꯉꯥꯡꯕꯩ ꯃꯇꯥꯡꯗ ꯅꯪ ꯅꯤꯡꯁꯤꯡꯗ ꯇꯥꯏꯅꯒꯅꯨ ꯍꯥꯏꯕꯒꯤ ꯁꯨꯃꯥꯏꯅ ꯗꯥꯏꯂꯣꯛ ꯑꯃ ꯂꯩꯒꯅꯤ ꯀꯥꯎꯈ꯭ꯔꯦ ꯆꯠꯂꯣꯍꯦ ꯂꯥꯡꯅꯨ ꯗꯥꯏꯂꯣꯛꯇꯤ ꯍꯥꯏꯔꯛꯑꯅꯨ ꯏꯁꯩ ꯑꯣꯏꯅ ꯍꯥꯏꯔꯛꯑꯣ ꯅꯣꯏ ꯄꯥꯔꯇꯤꯁꯦ ꯑꯩꯒ ꯁꯛ ꯑꯝꯇ ꯈꯪꯅꯁꯤ ꯌꯥꯏꯌꯦ ꯕ꯭ꯔꯗꯔ ꯕ꯭ꯔꯗꯔꯁꯦ ꯀꯩ ꯂꯝꯗꯒꯤ ꯑꯣꯏꯕꯤꯗꯣꯏꯅꯣ ꯑꯩꯈꯣꯏꯕꯨꯗꯤ ꯃꯌꯥꯡ ꯂꯥꯟꯖꯤꯡꯗꯩꯅꯦ ꯅꯣꯏ ꯑꯍꯨꯝ ꯏꯁꯤꯡ ꯂꯤꯇꯔ ꯑꯃ ꯊꯛꯄ ꯉꯝꯕ꯭ꯔꯥ ꯍꯌꯦ ꯂꯤꯇꯔ ꯑꯃ ꯊꯛꯄ ꯉꯝꯕ꯭ꯔꯥ ꯍꯥꯏꯔꯣ ꯀꯩꯅꯣ ꯆꯥꯗꯒ ꯆꯥ ꯕꯣꯔꯥ ꯂꯨꯞꯁꯜꯂꯒ ꯊꯛꯄ ꯌꯥꯎꯈ꯭ꯔꯕ ꯑꯩ ꯄꯣꯏꯁꯟꯁꯦ ꯑꯦ ꯑꯗꯨꯗꯤ ꯌꯥꯝ ꯊꯤ ꯌꯥꯎꯋꯦ ꯎꯇꯤꯒ ꯈꯦꯔꯒ ꯆꯥꯔꯕ ꯌꯥꯎꯔꯕ ꯅꯣꯏ ꯎꯇꯤꯒ ꯈꯦꯔꯒ ꯅꯣꯏꯅ ꯍꯪꯉꯛꯑꯗꯤ ꯑꯗꯨꯅꯤ ꯑꯩꯗꯤ ꯆꯥ ꯍꯪꯉꯛꯀꯦ ꯎꯇꯤꯒ ꯈꯦꯔꯒ ꯆꯥꯔꯕꯕ ꯑꯩ ꯆꯥꯕ ꯌꯥꯎꯈ꯭ꯔꯦꯕ ꯑꯩꯒꯤ ꯊꯪꯅꯕꯗꯣ ꯐꯝꯃꯤꯟꯅ ꯃꯈꯨꯠꯇꯣ ꯁꯨꯡꯈꯟ ꯈꯟꯗꯕ ꯎꯁꯣꯞ ꯆꯥꯃꯤꯟꯅꯕꯗ ꯄꯨꯡꯍꯥꯞꯇ ꯍꯥꯞꯄꯜꯂꯦ ꯑꯗꯨꯗꯒꯤ ꯂꯣꯏ ꯑꯩ ꯆꯕꯣꯠꯇꯤꯅꯤ ꯆꯥꯔꯤꯁꯦ ꯍꯥꯏꯗꯤ ꯆꯥꯗ꯭ꯔꯦ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯏꯀꯥꯏꯈꯤꯗꯣꯏꯕꯀꯣ ꯑꯁ ꯎꯄꯥꯏ ꯂꯩꯇ ꯈꯦꯔꯒ ꯀꯪ ꯎꯇꯤꯒ ꯈꯣꯠꯂꯦꯗꯣ ꯈꯦꯔꯒ ꯎꯇꯤꯒ ꯆꯥꯕꯩ ꯈꯨꯍꯥꯎꯁꯤꯗꯤ ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯏꯗꯤ ꯀꯥꯕꯅꯦꯍꯦ ꯑꯁ ꯄꯨꯂꯞ ꯐꯝꯃꯤꯟꯅꯔꯁꯦ ꯀꯥꯏ ꯆꯥꯛ ꯑꯃꯗꯤ ꯑꯃꯨꯛ ꯍꯥꯡꯉꯤꯅꯦꯕꯀꯣ ꯅꯨꯡꯁꯤꯗꯅ ꯃꯥꯅ ꯀꯧꯕꯗꯨꯗ ꯍꯦꯛ ꯆꯪꯉꯨꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯗꯨ ꯎꯇꯤꯒ ꯈꯦꯔꯒ ꯄꯤꯖꯔꯛꯄ ꯄꯪꯇꯣꯠꯇ ꯇꯣꯠꯄꯖꯥꯠꯅꯤꯕꯣ ꯔꯟꯕꯤꯔꯒꯤ ꯑꯦꯅꯤ ꯏꯁꯩ ꯑꯃ ꯇꯧ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯃꯣꯅꯥ ꯄꯨꯡ ꯅꯪ ꯇꯥꯔꯦ ꯀꯩꯅꯣ ꯄꯨꯡ ꯑꯅꯤ ꯇꯥꯔꯣꯏ ꯏꯃ ꯀꯌꯥꯗꯩꯅꯣ ꯄꯨꯡ 12 ꯇꯥꯗ꯭ꯔꯤ ꯑꯩꯈꯣꯏꯅ ꯊꯥꯔꯤꯗꯣ ꯑꯁ ꯕꯥꯔꯣ ꯁ꯭ꯀꯨꯜ ꯑꯃ ꯑꯅꯤ ꯍꯜꯂꯛꯄꯗ ꯄꯨꯡ ꯑꯍꯨꯝ ꯆꯥꯛ ꯐꯥꯗꯣꯏꯕ ꯂꯥꯝꯕꯒꯤ ꯅꯤꯡꯉꯥꯏ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯆꯥꯛ ꯃꯇꯝ ꯂꯥꯝꯕꯁꯦ ꯂꯩꯖꯔꯒꯕꯨꯗꯤ ꯀꯩꯅꯣꯅꯤꯅ ꯂꯥꯝꯃꯒꯁꯨ ꯑꯩꯈꯣꯏ ꯅꯤꯡꯉꯥꯏ ꯇꯧꯕꯒꯤ ꯖꯨꯅꯤꯌꯔꯗꯤ ꯀꯩꯅꯣꯗꯣ ꯂꯩꯔꯛꯇꯦꯕ ꯃꯥꯏꯀꯦꯜ ꯍꯣꯏꯁꯨ ꯔꯥꯍꯨꯜ ꯍꯣꯏꯁꯨ ꯑꯗꯨꯝ ꯍꯥꯏꯕ ꯋꯥꯅꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗꯒ ꯆꯥꯛ ꯈꯥꯝꯗꯕꯁꯦ ꯑꯗꯨꯝ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯃꯔꯩ ꯇꯧꯕ ꯉꯝꯕꯒꯤ ꯀꯩꯅꯣꯗꯨꯗꯤ ꯑꯣꯏꯔꯛꯇꯦꯕ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯈꯪꯗꯦꯗ ꯆꯥꯛ ꯈꯛꯇꯪ ꯈꯥꯝꯃꯒ ꯑꯖꯊꯥꯎ ꯑꯍꯤꯡꯕ ꯍꯩꯖꯤꯜꯂꯒ ꯆꯥꯕ ꯑꯩꯗꯤ ꯏꯃꯥꯟꯅꯕꯣꯏ ꯆꯠꯂ ꯑꯗꯨꯝ ꯆꯥꯏ ꯑꯣ ꯑꯩꯈꯣꯏ ꯁꯤ ꯆꯥꯛ ꯈꯪꯉꯦ ꯈꯪꯉꯦ ꯁꯤ ꯂꯩꯔꯝꯗ꯭ꯔꯗꯤ ꯉꯥꯏꯗꯤ ꯈꯪꯉꯦ ꯑꯁ ꯑꯩ ꯑꯗꯨ ꯂꯩꯔꯛꯇꯕꯅꯤꯅꯀꯣ ꯀꯅꯥꯅꯣ ꯈꯪꯗꯦꯗ ꯃꯉꯥ ꯂꯤꯇꯔ ꯊꯥꯏꯅꯗꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯊꯣꯏꯕꯤ ꯃꯅꯥꯎꯄꯤꯗꯣ ꯍꯦ ꯑꯗꯨꯃꯥꯏꯅꯒꯗꯤ ꯇꯧꯔꯛꯇ꯭ꯔꯦꯗ ꯄꯨꯟꯁꯤꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯈꯩꯗꯗꯤ ꯑꯁ ꯑꯩ ꯁꯤ ꯆꯥꯅꯤꯡꯗꯦ ꯑꯩ ꯆꯥꯛ ꯑꯩꯈꯣꯏ ꯏꯟꯁꯥꯡꯗꯣ ꯆꯥꯅꯤꯡꯗꯦ ꯈꯣꯠꯇꯦ ꯍꯥꯏꯔꯒ ꯑꯉꯥꯡꯉꯩꯗꯗꯤ ꯀꯞꯅꯨꯗ ꯁꯨꯝ ꯂꯩꯕ ꯉꯥꯛꯇꯕ ꯍꯣꯏ ꯑꯩ ꯚꯥꯏ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯏꯟꯁꯥꯡ ꯆꯥꯅꯤꯡꯗꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯇꯧꯁꯤ ꯀꯩꯅꯣꯗꯣ ꯑꯝꯇ ꯇꯧꯁꯤ ꯄꯨꯟꯖꯟꯕꯤꯗꯣ ꯑꯝꯇ ꯇꯧꯁꯤ ꯑꯥ ꯋꯥꯔꯤꯁꯦ ꯀꯔꯤꯝ ꯀꯔꯤꯅꯣ ꯅꯠꯇꯦ ꯍꯥꯏꯗꯤ ꯅꯣꯏ
ꯅꯣꯏꯁꯨ ꯇꯧꯔꯛꯄ ꯇꯧꯔꯛꯇꯕ꯭ꯔꯥ ꯈꯪꯗꯦꯕꯀꯣ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯆꯥꯅꯤꯡꯗꯕ ꯏꯟꯖꯥꯡꯒ ꯂꯩꯗꯅ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯗꯗꯤ ꯆꯩ ꯆꯥꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯆꯥꯛ ꯆꯥꯒꯦꯔꯥ ꯆꯩꯁꯨ ꯆꯥꯏ ꯆꯥꯛꯁꯨ ꯆꯥꯏꯕ ꯃꯇꯝꯗꯨꯗ ꯅꯝꯗꯅ ꯄꯨꯔ ꯄꯤꯖꯩꯗꯅ ꯚꯥꯏ ꯑꯩꯈꯣꯏ ꯄꯨꯡ 2 ꯍꯦꯜꯂꯦꯍꯦ ꯑꯅꯤꯗꯤ ꯌꯧꯗ꯭ꯔꯤ ꯌꯧꯔꯛꯀꯗꯣꯔꯦ 1:40ꯒ ꯑꯩ ꯊꯧꯕꯥꯜ ꯆꯠꯄꯒꯤ ꯋꯥꯈꯜ ꯂꯣꯏ ꯀꯥꯎꯏ ꯑꯗꯨꯗꯤ ꯏꯁꯥ ꯏꯁꯥꯒꯤ ꯗꯥꯏꯂꯣꯛ ꯃꯇꯥꯡꯗꯣ ꯑꯣꯗꯤꯑꯣ ꯅꯠꯇꯕꯤ ꯚꯤꯖꯨꯋꯦꯜ ꯑꯣꯏꯅ ꯇꯧꯔꯁꯤ ꯏꯁꯥ ꯏꯁꯥꯒꯤ ꯁꯔꯨꯛ ꯚꯤꯗꯤꯑꯣ ꯅꯝꯅꯕꯤ ꯍꯥꯏꯁꯤꯗꯤ ꯔꯥꯎꯟ ꯆꯠꯅꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯑꯃꯨꯛ ꯄꯥꯏꯅꯔꯒ ꯇꯧꯁꯜꯂꯣꯁꯦ ꯑꯗꯨ ꯈꯪꯗꯦꯗ ꯂꯨꯄꯥꯒꯤ ꯁꯟꯇꯤꯂꯇꯥꯗ ꯇꯝꯃꯤꯉꯩꯗ ꯂꯨꯄꯥꯒꯤ ꯑꯂꯨꯁꯥꯛꯀ ꯇꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯄꯣꯛ ꯑꯗꯨꯗꯤ ꯂꯝꯉꯥꯎ ꯏꯁꯥ ꯈꯨꯗꯤꯡꯗ ꯏꯁꯥꯒꯤ ꯏꯁꯩꯗꯣ ꯏꯁꯩ ꯇꯧꯔꯛꯀꯗꯣꯏꯔꯣ ꯉꯥꯏꯕ ꯋꯥꯔꯦ ꯏꯁꯩꯗꯤ ꯔꯥꯍꯨꯜꯅ ꯁꯛꯑꯅꯤ ꯍꯧꯖꯤꯛꯇꯤ ꯇ꯭ꯌꯨꯕ ꯈꯛꯇ ꯉꯥꯏꯔꯦ ꯂꯥꯏꯞꯁꯤ ꯃꯌꯥꯝ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯑꯣꯏꯃ ꯄꯨꯡ 3 ꯍꯦꯟꯅ ꯂꯥꯏꯞ ꯊꯥꯏ ꯉꯁꯤꯗꯤ ꯃꯣꯅꯥ ꯅꯪꯒꯤ ꯌꯦꯟ 3 ꯍꯥꯏꯗꯣ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯕ ꯂꯥꯏꯞꯁꯦ ꯑꯅꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈꯥꯛꯑꯣ ꯅꯠꯇ꯭ꯔꯒꯗꯤꯀꯣ ꯃꯃꯥꯡꯗ ꯅꯪꯒꯤ ꯌꯦꯟꯗꯣ ꯃꯔꯨꯞ ꯑꯃꯗ ꯀꯣꯛꯑꯔꯣꯏ ꯑꯃ ꯃꯈꯥꯏ ꯑꯅꯤ ꯃꯌꯥꯗꯤ ꯂꯩꯔꯦ ꯀꯧꯁꯦ ꯀꯌꯥꯅꯣ 16 ꯆꯅꯤ ꯃꯌꯥꯗꯤ ꯐꯪꯉꯕ ꯀꯩꯅꯣ ꯍꯥꯏꯁꯦ ꯍꯣꯔꯦꯟ ꯍꯥꯏꯒꯦ ꯑꯩ ꯈꯔ ꯏꯁꯥꯁꯦ ꯄꯥꯊꯍꯜꯂꯒ ꯌꯥꯎꯔꯛꯀꯦ ꯃꯊꯪꯗꯤ ꯅꯣꯏꯃꯟꯗꯅ ꯕꯤꯠꯀ ꯂꯩꯇꯦ ꯏꯄꯥꯛ ꯚꯥꯏ ꯄꯥꯛꯑꯒ ꯅꯪꯅ ꯋꯥꯔꯤꯁꯤꯗ ꯑꯝꯇ ꯍꯥꯏꯈꯣꯗꯅ ꯉꯁꯤꯒꯤ जय श्री कृष्ण राधे न श्याम कुंज चैतन्य महाप्रभु ꯎꯝ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯄꯨꯡ 3ꯗꯤ ꯍꯦꯜꯂꯦꯕꯀꯣ ꯄꯨꯡ 2:30 ꯇꯥꯗꯧꯔꯦ ꯊꯣꯏꯕꯤꯒꯤꯁꯨ ꯀꯩꯅꯣ ꯊꯥꯔꯛꯑꯝꯃꯦ ꯑꯣꯏꯃ ꯃꯤꯁꯀꯣꯜ ꯃꯌꯥꯝꯁꯤꯗꯤ ꯀꯥꯏꯗꯅꯣ ꯂꯩꯔꯤꯁꯤꯕꯣ ꯃꯌꯥꯡ ꯂꯪꯖꯤꯡꯗꯅꯦ ꯕ꯭ꯔꯗꯔ ꯕ꯭ꯔꯣ ꯏꯁꯩ ꯑꯃ ꯈꯟꯕꯤꯔꯛꯏꯗꯣ ꯃꯊꯪ ꯐꯖꯅ ꯇꯧꯔꯁꯦ ꯍꯥꯏꯕ ꯁꯤꯗꯣ ꯈꯤꯇꯪ ꯀꯨꯏꯃꯟꯈ꯭ꯔꯦꯕ ꯋꯥꯔꯤ ꯍꯣꯔꯦꯟ ꯐꯣꯇꯣ ꯊꯥꯒꯠꯄ ꯌꯥꯒ ꯅꯪꯉꯔꯣꯏꯕ ꯕ꯭ꯔꯣ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯈꯣꯏꯗꯣ ꯉꯁꯤꯗꯣ ꯂꯥꯏꯞꯇ ꯈꯤꯇꯪ ꯀꯨꯏꯃꯟꯈ꯭ꯔꯦꯕꯀꯣ ꯃꯌꯥꯝꯒ ꯏꯟꯇꯔꯦꯛ ꯇꯧꯕꯁꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯐꯣꯇꯣ ꯁꯦꯝꯗꯧꯕꯁꯨ ꯂꯩꯔꯤꯌꯦ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯇꯧꯗꯧꯕ ꯈꯔ ꯊꯕꯛꯁꯦ ꯍꯣꯔꯦꯟ ꯐꯣꯇꯣ ꯊꯥꯒꯠꯄ ꯅꯪꯉꯣꯏꯗꯧꯔꯦ ꯕ꯭ꯔꯣ ꯃꯊꯪ ꯂꯥꯏꯞꯇ ꯐꯖꯅ ꯇꯧꯖꯔꯒꯦ ꯑꯩꯈꯣꯏ ꯁꯣꯏꯗꯕꯤꯗ ꯉꯁꯤ ꯁꯨꯃꯥꯏꯅ ꯊꯦꯡꯅꯕ ꯁꯨꯃꯥꯏꯅ ꯃꯊꯪꯗꯁꯨ ꯃꯌꯥꯝꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯖꯦ ꯁꯣꯏꯗꯅ ꯊꯥꯖꯔꯛꯀꯦ ꯃꯇꯥꯡꯁꯤꯗ ꯀꯥꯏꯅꯅꯕ ꯑꯁꯣꯝꯗ ꯌꯥꯅꯕꯁꯦ ꯀꯩꯅꯣꯗꯣ ꯑꯅꯣꯛꯇꯣ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯪꯉꯛꯏ ꯑꯅꯣꯛꯇꯣ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯌꯦꯡꯉꯣ ꯑꯩ ꯑꯅꯣꯛ ꯎꯞꯆꯗꯦ ꯑꯩ ꯅꯠꯇꯦ ꯉꯁꯥꯏꯗꯩ ꯁꯨꯡꯎꯞ ꯕ꯭ꯔꯣ ꯎꯞꯇꯕꯅꯦ ꯕꯗꯅꯥꯝ ꯆꯨꯁꯜꯂꯦ ꯑꯁꯦꯡꯕꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯑꯁꯦꯡꯕꯅꯦ ꯕ꯭ꯔꯣ ꯑꯩꯈꯣꯏꯁꯦ ꯋꯥꯔꯤ ꯁꯦꯝꯒꯗꯧꯕ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡ ꯄꯥꯔꯒ ꯃꯥꯅꯦ ꯑꯁꯦꯡꯕ ꯅꯠꯇꯗꯤ ꯉꯥꯡꯗꯕꯅꯦꯍꯦ ꯑꯗꯒꯤ ꯕ꯭ꯔꯗꯔ ꯑꯉꯥꯎ ꯑꯐꯩꯁꯨ ꯀꯩꯅꯣ ꯇꯧꯔꯒꯦ ꯕ꯭ꯔꯗꯔ ꯑꯉꯥꯎ ꯑꯐꯩ ꯍꯥꯏꯕꯅꯤ ꯅꯣꯡꯗꯝꯕꯗ ꯄꯥꯎ ꯐꯥꯎꯔꯛꯀꯦ ꯑꯦꯐ.ꯕꯤ.ꯗ ꯅꯣꯡꯗꯝꯕ ꯑꯦꯐ.ꯕꯤ.ꯗ ꯄꯥꯎ ꯐꯥꯎꯔꯛꯀꯦ ꯕ꯭ꯔꯣꯅ ꯐꯥꯎꯕꯤꯔꯛꯑꯣ ꯕ꯭ꯔꯗꯔ ꯑꯧ ꯀꯨꯏꯃꯟꯈ꯭ꯔꯦ ꯕ꯭ꯔꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯏꯐꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯒꯤ ꯂꯣꯏꯁꯟꯅꯕ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯍꯥꯏ ꯑꯝꯇ ꯇꯧꯔꯝꯃꯨ ꯂꯥꯛꯑꯣꯅ ꯂꯥꯏꯐꯁꯦ ꯂꯣꯏꯁꯜꯂꯁꯦ ꯅꯣꯕꯥꯞ ꯑꯃꯨꯛ ꯆꯥꯈꯠꯂꯛꯄ ꯑꯉꯥꯡꯈꯩꯁꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯂꯥꯏꯞꯇꯁꯨ ꯑꯃꯨꯛ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯣ ꯑꯩ ꯀꯨꯆꯨꯁꯤ ꯉꯥꯛꯁꯪ ꯉꯥꯡꯉꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯣꯏ ꯑꯅꯤꯗꯤ ꯑꯩ ꯈꯤꯇꯪ ꯉꯧꯔꯤ ꯃꯥꯜꯂꯦꯀꯣ ꯉꯧꯋꯦ ꯑꯩꯗꯤ ꯉꯥꯛꯁꯪ ꯉꯥꯡꯉꯦ ꯍꯥꯏꯕ ꯃꯌꯥꯝꯈꯣꯏ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯅꯤꯄꯨꯔ ꯏꯁꯇꯣꯔꯤ ꯕꯥꯏꯞꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯀꯥꯡꯕꯨꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯀꯥꯏꯅꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ ꯑꯩꯈꯣꯏ ꯌꯦꯟ ꯂꯩꯔꯤꯀꯥꯟ ꯂꯥꯛꯎꯀꯣ ꯅꯣꯏ ꯑꯍꯨꯝ ꯍꯥꯏꯁꯤꯗꯤ ꯅꯪ ꯅꯣꯏ ꯃꯣꯅꯥꯅ ꯌꯦꯟ ꯄꯤꯖꯔꯣꯏ ꯄꯨꯡꯉꯥꯏꯗꯤ ꯍꯥꯏ ꯅꯪꯅ ꯄꯨꯡꯀꯧ ꯀꯧꯏ ꯀꯨꯏꯗꯤ ꯀꯨꯏꯔꯦ ꯅꯣꯏꯁꯦ ꯍꯥꯏꯁꯦ ꯑꯁꯦꯡꯕꯩꯅꯦ ꯀꯤꯔꯟꯕꯂꯥꯒꯤ ꯇꯥꯏꯞꯇ ꯌꯥꯅꯤꯒ ꯇꯧꯔ ꯇꯣꯛꯑꯗꯤ ꯀꯩꯅꯣ ꯅꯣꯡꯗꯝꯕ ꯕꯣꯔꯗꯔ ꯑꯉꯥꯎꯈꯩꯅ ꯉꯁꯥꯏ ꯃꯦꯁꯦꯖꯇ ꯊꯥꯈ꯭ꯔꯕꯅꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯑꯦꯐ.ꯕꯤ.ꯒꯤ ꯃꯤꯡꯗꯨꯗꯤ ꯁ꯭ꯋꯥꯏꯗꯗꯤ ꯍꯥꯏꯗꯣꯔꯛꯅꯗꯕꯤ ꯂꯥꯎꯊꯣꯔꯛꯑꯒꯦ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯑꯃꯗꯣ
ꯑꯩ ꯃꯅꯥꯎꯄꯤꯅ ꯄꯤꯖꯔꯣꯏ ꯃꯆꯦꯅ ꯆꯥꯁꯦꯅ ꯍꯥꯏꯅꯤꯕ ꯀꯔꯤꯅꯣ ꯑꯁꯤ ꯑꯩꯈꯣꯏꯗꯤ ꯃꯊꯪꯗꯤ ꯏꯁꯩ ꯁꯛꯄ ꯂꯩꯖꯔꯦ ꯑꯗꯣꯝꯒꯤ ꯑꯩꯈꯣꯏ ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯑꯅꯧ ꯑꯅꯧꯕ ꯑꯥꯔꯇꯤꯁ ꯄꯨꯔꯒ ꯂꯥꯛꯄ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯉꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯅꯣꯡꯗꯝꯕ ꯌꯥꯎꯔꯦ ꯑꯗꯒꯤ ꯃꯤ ꯑꯇꯩ ꯃꯊꯪꯁꯨ ꯂꯩꯔꯦꯀꯣ ꯑꯗꯣ ꯃꯊꯪꯗ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯏꯆꯟ ꯏꯆꯦ ꯏꯌꯥꯝꯕ ꯏꯅꯥꯎ ꯃꯌꯥꯝ ꯏꯃꯥ ꯏꯟꯗꯣꯟ ꯈ꯭ꯋꯥꯏꯈꯤꯕꯦꯛꯄꯨ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯅꯕꯒꯤ ꯌꯥꯊꯪ ꯑꯗꯨꯕꯨ ꯅꯤꯖꯔꯤ ꯃꯅꯤꯄꯨꯔ ꯏꯁꯇꯣꯔꯤ ꯕꯥꯏꯞꯁꯇ ꯑꯃꯨꯛꯀꯁꯨ ꯂꯥꯏꯞ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯖꯦ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯑꯁ ꯀꯃꯦꯟꯁꯤꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯅꯦꯕ ꯀꯩꯅꯣ ꯇꯧꯔꯦ ꯀꯣꯃꯦꯗꯤ ꯔꯣꯜ ꯌꯥꯎꯒꯦ ꯀꯥꯏꯅ ꯌꯦꯡꯉꯥꯎꯕꯩꯁꯦ ꯀꯅꯥ ꯌꯥꯎꯊꯣꯛꯑ ꯂꯣꯏꯔꯦ ꯕ꯭ꯔꯗꯔ ꯅꯝꯕꯔ ꯊꯥꯖꯤꯜꯂꯛꯑꯣ ꯕ꯭ꯔꯗꯔ ꯅꯝꯕꯔ ꯊꯥꯖꯤꯜꯂꯛꯑꯣ ꯅꯣꯡꯗꯝꯕꯗ ꯑꯗꯨꯝ ꯊꯥꯔꯛꯑꯁꯨ ꯌꯥꯔꯦ ꯀꯩꯅꯣꯁꯦ ꯃꯤꯁꯦ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯅꯤ ꯍꯥꯏꯕꯗ ꯃꯤ ꯑꯣꯏꯅ ꯌꯥꯝꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯌꯦꯟ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯌꯦ ꯃꯣꯅꯥꯂꯤꯀꯥꯅ ꯑꯗꯨꯕꯨ ꯁꯦꯠꯇꯅ ꯃꯥꯂꯤꯀꯥ ꯆꯥꯒꯅꯤ ꯃꯣꯅꯤꯀꯥꯔꯣ ꯃꯣꯅꯥꯂꯤꯀꯥ ꯍꯥꯏꯕꯅꯦ ꯅꯪꯁꯨ ꯀꯩꯅꯣ ꯇꯧꯔꯣ ꯊꯣꯏꯕꯤ ꯍꯨꯔꯥꯜꯂꯒ ꯆꯥꯊꯣꯛꯁꯦ ꯃꯥꯒꯤꯗꯣ ꯎꯝ ꯑꯇꯩ ꯌꯦꯟꯗꯤ ꯍꯥꯎꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯥꯒꯤ ꯌꯦꯟꯗꯣ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯑꯁꯦꯡꯕꯩꯅꯦ ꯃꯥꯒꯤ ꯌꯦꯟꯗꯨꯗꯗꯤ ꯍꯨꯔꯥꯜꯂꯒ ꯆꯥꯊꯣꯛꯁꯤꯀꯣ ꯌꯥꯅꯤꯗ ꯇꯧꯔ ꯂꯣꯏꯔꯦ ꯀꯩ ꯂꯥꯏꯚ ꯊꯥꯔꯝꯕ ꯂꯣꯏ ꯁꯦ ꯀꯩꯅꯣ ꯇꯧꯔꯁꯤ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯁꯤ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯁꯤ ꯂꯥꯁ ꯃꯇꯥꯡꯁꯤꯗ ꯑꯣꯏꯅ ꯑꯃꯈꯛ ꯇꯥꯔꯒ ꯑꯩ ꯋꯥꯔꯤ ꯄꯥꯔꯛꯈꯤꯒꯦ ꯀꯩꯅꯣ ꯏꯁꯩ ꯑꯝꯇꯗꯤ ꯁꯛꯑꯝꯕ ꯌꯥꯏ ꯔꯥꯍꯨꯜ ꯅꯪ ꯗꯥ ꯅꯣꯡꯗꯝꯕ ꯅꯣꯡꯗꯝꯕꯗ ꯐꯥꯎꯔꯛꯑꯒꯦ ꯐꯥꯎꯕꯤꯔꯣ ꯅꯣꯡꯗꯝꯕꯗ ꯃꯌꯥꯝ ꯅꯣꯡꯗꯝꯕꯁꯤ ꯍꯧꯖꯤꯛ ꯌꯨ ꯉꯥꯎꯔꯕꯅꯤꯀꯣ ꯅꯣꯡꯗꯝꯕꯁꯤ ꯍꯧꯖꯤꯛ ꯉꯥꯎꯔꯕꯅꯤꯀꯣ ꯗꯥ ꯅꯣꯡꯗꯝꯕ ꯑꯃꯨꯛ ꯀꯧꯔꯛꯏ ꯔꯣꯁꯅꯤ ꯊꯛꯆꯣꯝꯅ ꯀꯅꯥ ꯀꯧꯔꯛꯏꯅꯣ ꯔꯣꯁꯅꯤ ꯔꯣꯁꯅꯤꯔꯣ ꯊꯛꯆꯣꯝꯅ ꯍꯥꯎ ꯑꯩꯉꯣꯟꯗꯩꯗꯤ ꯍꯜꯂꯝꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯃꯇꯥꯡꯁꯤꯗ ꯆꯥꯔꯦ ꯌꯨꯝꯗꯒꯤ ꯑꯗꯨ ꯁꯤꯗꯁꯨ ꯑꯃꯨꯛ ꯆꯥꯔꯦ ꯉꯁꯤ ꯂꯥꯏꯚ ꯅꯣꯏꯁꯨ ꯋꯥꯔꯝꯃꯅꯤ ꯂꯣꯏꯁꯤꯜꯂꯛꯀꯨ ꯂꯥꯏꯚꯒꯨꯝꯗ ꯍꯤꯞꯄꯒ ꯌꯦꯡꯕ ꯑꯩꯐꯥꯎ ꯋꯥꯗꯅ ꯍꯧꯒꯠꯂ ꯌꯦꯡꯉꯦ ꯍꯥꯏꯁꯦ ꯍꯤꯞꯄꯒ ꯌꯦꯡꯕ ꯑꯩꯕꯨ ꯋꯥꯗꯅ ꯂꯦꯞꯈꯠꯂ ꯌꯦꯡꯉꯦ ꯍꯥꯏꯁꯦ ꯀꯅꯥ ꯍꯥꯏꯔꯤꯅꯣ ꯕ꯭ꯔꯗꯔ ꯑꯉꯥꯎꯕꯩꯅ ꯃꯥꯁꯦ ꯀꯃꯦꯟ ꯄꯤꯔꯤꯁꯦ ꯀꯨꯏꯔꯦ ꯍꯥꯏꯕ ꯀꯩꯝ ꯇꯧꯗꯕꯤꯗ ꯍꯤꯞꯄ ꯌꯦꯡꯕ ꯃꯤꯕꯨ ꯋꯥꯔꯛꯑꯕꯅꯦꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯊꯪꯒꯤ ꯁꯟꯗꯦ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯣ ꯌꯥꯎꯔ ꯂꯥꯛꯑꯒꯦ ꯋꯥꯔꯤ ꯑꯝꯇ ꯄꯥꯛꯂꯥꯎ ꯁꯦꯝꯗꯣꯛꯎꯈꯤꯒꯦ ꯍꯣꯔꯦꯟ ꯋꯥꯔꯤꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅ ꯀꯦꯜ ꯃꯥꯏꯕꯪꯅ ꯑꯃꯨꯛ ꯀꯃꯦꯟꯗ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ